Jeko Matasana Ongangsha, Nui Chakroyare, Adotamo Habitudi, Kaunuko Oitamo Moshigi Wasa, Amukana Yaya Laukano, Nakushunara Lady Bene, Dandi Pangindradi, Dominalina Cursi Funitamo Angang Sing Dohanba Ubaga, and Disangla E. Bye, come dore Makoigi de Arabane, Makoishinumito the Rosagaruki Fuva Yaribanina, Jeraku di Bibiaribane. For is it, Shikiwasi de Arabane, Lurivati Ayuarini. Nangamukadore. Bye, Matam Sari. Kaino, Hauduna. Ondaxe, Nupia Humkoyu Brabu, Irangamumuktule. Os, Kaino bye. Nang nupi handa kilanse loibanide pharabu ningi amukai do yaroge shumaina apunaba amana puduna leibasidane bera karise sinjamai gi MLA Roshan gi machanupi do Rojare khoini na khangnarure oda tuknari se haru brabu yumda laga kai kai no khara hairame hai ending na imai aujiga nupi singsa yamti satirabane Satigrava Maraksida, Amapoka and Harakansida, Nanga Torishinakari. I can't attribute. Wakalse, Potapang Hungry. Nang Nashumaina mo, Nupiang the Lukibese, I bomb the by. I shune. Wakalse control de Kongbanina, Nupise, Hana Yang Laroina, Domina Laserbane. Nupi sing the su, Hector on the Irang Hore. Ha! I do with the tiny decay, no one out of a canabu lake in it. Bye. Tiny Tazado, Adu Sukanari. Makui Manaki Dana de Sukanari. Ending up now. Imay, Kaino. Os, bye, Nangshidi. Oi, Matam Sari. Sadra Digano. Matasa Nabadi, Nasana Sinjeraga. Morale to Ima Babado, Kamquin open Kidoino. I am the Chelaga, Ima Babado Soy Krajaruge. Paris, Chelosla. Andy Hoitim Galoinena, Jacob to Mimdala Ami Mahaklak Ubada, Sunitana Achoba Jacob Marale Rabanina Tapna Ima Babali Kibra Lay, Law Jacob Imung the Changla E, Mapasitori E Achoba Baba Nangbu ngawbalang ba si halone ipagi choba Baba ay halage na khanbani hani ki phatabali chatsa lakte na bani ay na force la jermi bado auji ti roja se naru brahai babu ay wini ishan isabu manghan jarure ay mathayam sari baba razena yengoi nangna dumna ngawba handrabati kirole kaina ikhoibu phajana haina bieroi Machan Haring Yaba, what them be daba, Machani soit and Haina Crani. Jacob na Baba, Ima, I am the patre. I need a quibu hanjin, Chopi Kabinangale. I am Land Krima, I am Land Kribaba. Sunitana Imagi Choba, Ichana soy Krilan Kriharabata, Nakpiro de Mama Babu, Sangsar Sidalam Kitrane. Tuan Fatura E. Nupiani Dula Amdradi, Wapamse, Adam Tumina Lake Downy, Ima Babana Sukang Laroina, Torina drop. Osh, Nangamu Maria Patorera Maria Pagiwana Tamo, Imasune, Machanu Panaka Yarak Suribasu, Napiduna Lai, Aina Kitang Lalura di Chayakani, Michang Mikaina Sunitana Ichatombi. Imagi mapamdadi noyanibu michang mikai naibagi wakhaldu dilaitene aigidi ichangakdani karigi imana adumna tawugadage ichadi nupi oirubanina imana fatanungda thokadrana pakhachabanine razena ichadombina haribase chumi sawfam chutokpani achoba nangsu hemaleko sidagi digyan taro tonna yon khoyenko Ima Baba se ut wonderful yon ko Jacob na Aday di angang nang Jailani Tuan na
सिदैदि अइसु चोप हेक लोइबगा खटपा लांबा केथब हौरगे जेकोबना औरो नुपा लेरदे नयुम पानख्रो लुहोंबिरगे होंबिद्रसु यारनी इंथोकबिरो जेकोब फुक हौगली ममाना मखुतु फारमी आई अचौबा नखुत याउनु इमा थादो मोशी अंगांगसे चाउर चाउरगा इथकाराबने तामोना इमा इपागी थकाबदी याब्रो येंगुने मसे क्यादा उसितुनो आइना कायदा इमा इपागी थकाखगे राजेना ओय नोइबु फनसु मचाउरे ग्यान तारोने कैदोरगे चासा जेकोब सरपना शब्दा सिगा तोन हंदक्ति सक्ता सिगा पलकपदुदा साउरगा मपीरा चेलगा नंगने तुसिंगदुदी क्याम फजरदना अइंगोंदगी हेन फजबी अमता पुसिलौने येंगे जेकोब नोक्थोरे हिस मबुकसे क्यादा पत्रिनेमो आइदी मंगोंदा ची फजे हाबिसु नते चुमनगी सक्ता सिगा हाइबो खक्तने अदु ओरेदे ऐ चिंदुंबी चरोय मानबी तोन कपलगा इंजाबा नंदी क्याम फजरदना नशकनेना हिंचाय तंबे हेक मालदना आइगु सुसिदा सारिये राजेना यारेदा नोइबो इचतोंबे मानौरनु सुनीताना अंगांगा चप हेक माने नंगमसु तोन कपलगा नरम चतुनने थोइबी हाइब्रा दुना याबिरक्ट्रिदो अदैदी नंग कुपाक सोइदन चारने चंगौरो चटकुचो कितौ लाइनो नोमते इमुंगसिगी करी अवाट पालेरीदी हंगबा लाक्ट्रगा ngawro soru kanda kidu laino oi oige toline pare sula lakcha aroi adu haraga jacob su chatki ge tawi sunitana kamdoni tawrisidi achauba nangna ahani khara gyan tagadra haraga nongma gi angang uleisina kamdori bano tona nisasu arai kai sisinarabanina kokse chabane हंदक्ति जेकोब तु प्रप चंगलागा तोंद खुपाकना थारमी मी उसितबा अंगांगना तोन वावा गपथोरे सुनीताना चंगसिलगा जेकोब ता मुख फुरमी राजेनसु मचानुपीने कपदगी सवला ओय अचौबा करिनो नंगना तौरिबसे अंगांगसिना ngasi फावबा मपा ममा अखोइगी चोपनबा नोमते तौद्रिने नंग खक्तननी अखोइबु हंजिन योलिबसे सुनीताना मोइबा यारेबा तौपीरो कैदौरगे अचौबा नंग चटनबा तौरो जेकोब साउरगा शिमला हेलाओ लेहनिंगद्रबा नत्रो जेकोब साउरगा थोख्रे सुनीतासु चंगलक्तुना मचानुपीबु थेमजिनबिरी जेकोबना साउरगा थोरकपदु उबदा एंडीना चेराबा जेकोबना ओइ थिलमु नोइसु इनाइबदा मिवाता बतारे ओइने अदुबुदि थिनबिरमगे एंडी सु मखा तारुद्रे मरुपतु साउरे खंबनिना गिहाकी मतुंग जेकोबना रोजर होगी युमदा लाकपगा मेमचाना ताहा इबुगो जेकोब इचाबु काइदे चलुरिबनो जेकोबना युमदा चलुबनिने आई नफियोंदो पोक्लोइबसे नंगसु यौबिरो इने कुना कैदौरगे अहिमा रोजन फोन तौरक्ट्रो नोइगा कारत लेखिद्रे वाहिदे ताबदे जेकोब शोइलावी ममितो कना उसिनजै मथोइसु यामना चाकलम्मी मयुमदा पाउदो पीदौसु इरांग थोकपदुदा तलम्मी फरिने आई चटनबा तौरगे जेकोब मागी कादे चंगलगा फैजोम होंदोकलम्मी पंथब तौदना महाक अबेम होइदा लाई गेट मपा योरकपदा अबेमना कप्पगी खोंजेलना पुंगनी लम्मी बाबा नचागी कुमै औखिदे हारम बताइने इमा गाइगा खक्ता हुंदोक पिरमगदु बाबा आई बाबा यौदना हिंबा ngamloye बाबा से हौगलो आई यम वाई बाबा मोइबा नेचानुपीगी कुमै औखि सारम बदत्रो
Ichagi Thoudam loidri moiba. Gomti na Imagi Ratan Ichagi mamal yamlaba laman matik chana singba ngamkidre. Isuga imauga gi matause imasi yengba ngamdre ne Imagi Ratan. Roger na abembu themjinbirami. Abem chatkiba makoigidi farabani. Lehoriba akoigi sukhanji. Nasasi yarushe. To please seba to. Abemna Roger da onsilaga Baba se ai khoi de ki luhung ba yaukine hairambani. Aduga yengo kya da nugaina tumino. Se amdo haudo Roger amdo haudo. Ai baba ga kaina bagamoye. Roger su mapi tap tari. Abe baba su wajar labani pota krasano. Nang ai gi luhong base mahak ne hena yauning lamgani ye. Lo ai ko eni punna baba du khoramse. Abembu samboi kai bu toraga Roger na namdana makoi ani changduna aroibo oina khoiram jerami. Roger na Baba ai ko eni ki luhong ba yautrabasu aroibo oina na chana wasaksari. Abembu amukan wahalaroye. Ras, Rita, Gomti, Lukhoi makhoi pumnamak ngasidi Roger ki adugumlaba gyan tarakpa mataw aduna apenba haibadu oijirami. Jacob su wadi ngangda tumina nakanda leptuna leirami. Ahal khaina puthoknaba tawrsi. Jacob su changsinduna Retan gi haksang adubu thangdokpa yaurami. Roger su yaurami. Tangai fadrabati mi leitrabati amana amagi mateng pangnabada karisho kaiba leite. Machanapa sakna Jacob na Retan gi haksang adubu koiduna chatlaga mai churami. Rani su wakal ka hena khajinkhibana wanthakirami. Mapuroibagi pokloiba phau mapung phana yauba ngamjaramde. Jacob na Roger gi manakta laktuna Roger tamo Nang aikhoi tonda phone amta to ima gara baba gara lao haiko oi tamo Roger na tonda phone tarami adubu mathai nuai triba tondu phone paikhalamde ahum mari rak tawra fau pairak tabaduda tamo pairakte Jacob sor sang hondok jai iPhone abem hoide lehore jacket e hobani nang chalo yumdadi changuranu areba mi amada hairaga lokthokhallo aduga nangna baba thabaduda call tawraga hairo hoi tamo Jacob na hairakpagi matung inna Roger du abem hoi yumda lai laikai gi mi leramba amada hairaga Jacob gi phone adu lokthokhalli Rajen da phone tarami Rajen di machana mu call tawrapaduda amu kai daure baba aine Roger ne ihe noi tamodu yu mu ngarabo mi mu phunarabo Roger wakhalda aikhoi pabung gumba chani nati baba abengi baba du leitre tondu laknaba tamona hayu haibagi call torpane Rajena ihe hoi is aujik leitre ro au baba tamona macha sakna pokloikre fare baba thilage adudi thamjarage baba thamo phone du hek thamkibaga ai taribra icha tombi ton tapna baba namanabi abengi mapadu leitre haine noi tamona la haire loisilo baba thimbirage ton ngakna kai ngai siba as baba aisa sa loisilage Sunita sutarduna othokna nungai kidreda icha tombi le uduina tro oima kona thokpa ima thilage hauji kidi phanik to pungo ama set kro asti shorat kidi ima na khara phaba porage oima
Is onthokna nungai khidreda achawna haibadadi mama dusu blood cancer ni haigum tawbani mani ima mama dusu kuina hingdau mandra haibani ai chatnaba loisilukhige tondu sachaloisilaga rajena thila ammi ngihaki matungda tona abem hoi yoropatadi mongphamda makoi taruk taret khakta natana ataidi uramde baba yum phau thinbiramo yumda loi leiramani ade shibu noi tamo mankreda mani baba phare phare la yumda oina kai kaino mateng pangbiro oi baba tona bengi mayumda changlakpada rogerna bengi makutu pairaga phamina duna leirammi madu hek urubada tongi thamoidasu nungaitaba phaujarami adubu oiroidaba nungsiba amagi wakhalda mahakna nungsiruriba adu arembani khaladuna matomda themjinjarami tondu makhoi anigi mataw aduda changbasungamda leptuna dumak lei rajensu machana geta changkibadagi mayumda hankirami nupi amana ibema kidore lepa lerade lo chango abingi mama nabi natro mani nini nupi duna adumna haibadu tarduna rogerna abingi makut pairambadu tapna lokthokjai rogerna ton chango ton changlaptuna abingi manakta phammi abemna tonda ngatharaga ton aikoi baba se macha aibu nuksitra male tonsu matarubu konchinjai kaigi dumna haribano se kapkano baba ki thawai ni ingne chikna santi oina laikhinaba nang adumna baba ta waruba tawgano rogerna ton nang leidoi natra aina phone tawraga sumbai pairtra kaigino aido haige tawbaga wadu haiba ngamdabagi tumina ngihak lei atopa ama oina barumda changubagi tahodre babana hairpadagi khangbane nangna pairiktabaduda tamona babada oina call taw hairpadagi aina tawkhibane oh abe imadi imado masaga sonbaga gyan takidre parse pothaja asanu rogerna abe nangsu pothaulo ton maika da chungminaro abemna tapna ima matumda thadukpa yaroye ton saurabna noina kura hoina asuk yamna phatrese kaigino abe mapi tap tap tarai mi phatabagi hidak leite ton hauji phau sigi phibam yorsibo makoina noima busum intolaga thamlibase kaigino sini mathamoi singdubu nung olaba chalo roger di khangdabanina kono noise tona nangdi kaimta khangloi kono amtana kaimta haibidrabanina kamaina khangduino abengi mama se mayimgi mini intokpirakpane hauji phau mapamgi mina hana phau yembiraktribane rogerna era adugi ore yare makoine yembidrasu darka tade aikoi asam leisidi tona abe mama ki manakta oina pulap hipurasira abemna aikoi nakan gini ne amaga leikibane masu lekni haibane ima ki manakta lerongdani oh phare du boiradi adonangsu ngarang nahansu school lakte nasasu yamna wana ui nasagi su khara khallo oi ipa leitragabu karamba machana nungaigani adubu bai nang asumna sum solaga leirabati imana uraga amuka hena nungairuye rogerna abe tona haisi chume nang imagi su khara khallo mathwai sakpana pikthalaba abemdu kapna kapna roger de ingduna aiki wakhalda laina leitung paglaba ipa imase macha ina amu phattaba papuraba thabak thawrabanina lari pakta phau thawai ado
ꯁꯥꯟꯇꯤ ꯐꯪꯂꯝꯈꯤꯗ꯭ꯔꯥ? ꯍꯥꯏꯌꯨ ꯔꯣꯖꯔ, ꯁꯥꯟꯇꯤ ꯐꯪꯂꯝꯈꯤꯗ꯭ꯔꯣ? ꯔꯣꯖꯔꯁꯨ ꯑꯕꯦꯝꯅ ꯍꯥꯏꯔꯛꯂꯤꯕꯗꯨꯒꯤ ꯑꯥꯔꯊꯗꯨ ꯈꯪꯕꯅꯤꯅ ꯑꯕꯦꯝꯕꯨ ꯃꯊꯥꯅꯨꯡꯗ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯅꯪ ꯄꯥꯞ ꯆꯦꯟꯗꯦ ꯑꯕꯦꯝ, ꯀꯩꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯃꯤꯔꯥꯏꯔꯨꯕꯒꯤ ꯀꯦꯌꯔ ꯂꯧꯕꯤꯗꯕꯗꯒꯤ ꯑꯣꯏꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯕꯦꯝ, ꯑꯩ ꯅꯐꯝꯗ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ꯫ ꯑꯅꯤꯗꯨꯅ ꯑꯗꯨꯝꯅ ꯀꯞꯃꯤꯟꯅꯕꯗꯨ ꯎꯕꯗ ꯇꯣꯟꯁꯨ ꯊꯋꯥꯏ ꯆꯥꯛꯅ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯂꯒ ꯀꯞꯆꯩ꯫ ꯑꯦ ꯑꯄꯪꯕꯤ, ꯃꯤꯒꯤ ꯅꯨꯡꯁꯤꯅꯕꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯨꯔꯕꯗꯤ ꯋꯥꯖꯒꯦꯗꯅꯤ, ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯇꯣꯟ ꯃꯇꯣꯝꯇ ꯋꯥꯈꯜ ꯀꯌꯥ ꯀꯌꯥ ꯈꯟꯖꯩ, ꯏꯀꯥꯏꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯪꯗ ꯄꯣꯛꯂꯣꯏꯕ ꯌꯥꯎꯔꯨꯕ ꯃꯌꯥꯝꯁꯨ ꯃꯍꯩ ꯃꯍꯩ ꯍꯟꯅꯔꯛꯏ꯫ ꯔꯤꯇꯥꯗꯤ ꯃꯅꯦꯝꯄꯣꯛꯅ ꯃꯁꯥ ꯁꯣꯟꯊꯕꯗꯨ ꯎꯔꯒ ꯃꯌꯨꯝꯗ ꯄꯣꯊꯥꯔꯨꯅꯕ ꯉꯁꯥꯏꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯖꯦꯀꯣꯕꯀ ꯔꯥꯖꯀꯁꯨ ꯍꯜꯂꯛꯑꯦ꯫ ꯔꯥꯖꯅ, ꯁꯅꯥ, ꯅꯣꯏ ꯇꯥꯃꯣꯒ ꯂꯩꯃꯤꯟꯅꯔꯣꯀꯣ ꯉꯁꯤꯗꯤ꯫ ꯔꯣꯖꯔꯅ, ꯑꯣꯏ ꯄꯥꯕꯨꯡ, ꯏꯕꯦꯝꯃꯁꯤꯔꯥ ꯅꯣꯏ ꯇꯥꯃꯣꯒꯤ ꯃꯆꯟꯅꯨꯄꯤꯗꯣ? ꯍꯣꯏ, ꯃꯥꯁꯨ ꯂꯩꯗꯣꯏ ꯅꯠꯇ꯭ꯔꯣ? ꯇꯣꯟꯅ, ꯑꯣꯏ ꯄꯥꯕꯨꯡ, ꯁꯣꯔꯣꯛꯐꯥꯎ ꯂꯩꯔꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯂꯩꯃꯤꯟꯅꯔꯣ꯫ ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯧꯔꯣ꯫ ꯍꯌꯦꯡꯗꯤ ꯉꯟꯇꯥ ꯍꯧꯒꯠꯂꯨꯀꯣ, ꯅꯃꯥꯁꯤ ꯍꯣꯏꯁꯨ ꯉꯟꯇꯥꯅ ꯊꯥꯔꯛꯑꯒꯦ꯫ ꯔꯣꯖꯔꯅ, ꯑꯣꯏ ꯄꯥꯕꯨꯡ꯫ ꯖꯦꯀꯣꯕꯅ, ꯁꯥꯔ, ꯑꯩ ꯑꯃꯨꯛꯐꯥꯎ ꯊꯤꯟꯖꯔꯒꯦ꯫ ꯌꯥꯔꯅꯤ ꯌꯥꯔꯅꯤ ꯏꯕꯨꯡꯉꯣ, ꯁꯥꯔ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯒꯦ, ꯅꯪꯁꯨ ꯄꯣꯊꯥꯖꯧꯔꯣ꯫ ꯔꯥꯖ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯑꯕꯦꯝꯒ ꯇꯣꯟꯒ ꯆꯪꯗꯅ ꯖꯦꯀꯣꯕꯒ ꯔꯣꯖꯔꯒꯒꯤ ꯇꯨꯝꯐꯝ ꯁꯦꯝꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯑꯕꯦꯝꯗꯤ ꯇꯨꯝꯊꯕ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ꯫ ꯇꯣꯟꯁꯨ ꯃꯇꯥꯔꯣꯏꯒꯤ ꯈꯜꯂꯒ ꯐꯅ ꯊꯦꯡꯂꯐꯥꯎ ꯇꯨꯝꯊꯔꯝꯗꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯇꯨꯝꯊꯅꯈ꯭ꯔꯦ꯫ ꯔꯤꯇꯥꯁꯨ ꯉꯟꯇꯥꯅ ꯂꯥꯛꯇꯨꯅ ꯁꯤꯜ ꯂꯥꯡꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯔꯥꯅꯤ ꯐꯪꯉꯦ ꯃꯁꯥꯗꯨ ꯈꯪꯁꯣꯟ ꯁꯣꯟꯖꯤꯟꯈꯤꯕꯅ ꯐꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯍꯥꯟꯕ ꯅꯨꯡꯁꯤꯖꯈꯤꯕ ꯑꯣꯏꯕꯅ ꯔꯣꯖꯔꯁꯨ ꯇꯣꯟꯕ ꯎꯕ ꯈꯨꯗꯤꯡ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯟꯒꯤꯗꯤ ꯍꯥꯏꯅ ꯍꯥꯏꯅ ꯃꯄꯥ ꯃꯃꯥ ꯃꯕꯨꯡ ꯂꯩꯔꯤ ꯈꯜꯂꯨꯕꯗ ꯈꯔꯗꯤ ꯐꯔꯝꯃꯤ꯫ ꯑꯕꯦꯝꯒꯤꯗꯤ ꯃꯃꯥꯁꯨ ꯀꯨꯏꯅ ꯍꯤꯡꯂꯔꯣꯏ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯕꯦꯝꯒ ꯇꯣꯟꯒꯅ ꯃꯌꯥꯝꯒꯤ ꯆꯥꯅ ꯊꯛꯅꯕ ꯍꯣꯠꯅꯕꯒ ꯊꯕꯛ ꯃꯌꯥꯝꯗꯨꯒ ꯉꯥꯏꯍꯥꯛꯇꯐꯥꯎ ꯁꯪꯖꯔꯝꯗꯦ꯫ ꯂꯥꯏꯔꯤꯛ ꯇꯥꯕ ꯂꯣꯏꯈꯤꯕꯒ ꯊꯕꯛꯁꯤꯡꯗꯨ ꯃꯈꯣꯏ ꯃꯔꯤ, ꯖꯦꯀꯣꯕ, ꯔꯣꯖꯔ, ꯑꯕꯦꯝ, ꯇꯣꯟ ꯆꯪꯗꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯔꯣꯖꯔꯒ ꯑꯕꯦꯝꯒ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯍꯦꯟꯈꯤꯕꯗꯨ ꯎꯕꯗ ꯇꯣꯟꯁꯨ ꯍꯥꯏꯐꯦꯠꯇꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯖꯦꯀꯣꯕꯅ, ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯣ, ꯏꯃꯨꯡ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯃꯔꯤꯁꯤꯗ ꯅꯪꯅ ꯊꯥꯡꯂꯨꯔꯤꯕ ꯈꯣꯡꯊꯥꯡꯗꯣ ꯑꯍꯦꯠꯄ ꯑꯣꯏꯅꯤꯅ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯛꯄ ꯍꯦꯟꯒꯠꯂꯛꯀꯦꯗꯅꯤ꯫ ꯑꯗꯨꯕꯨ ꯇꯣꯟ, ꯀꯠꯊꯣꯛꯄ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯙꯔꯃꯅꯤ꯫ ꯇꯣꯟ ꯅꯨꯡꯉꯥꯏꯇꯅ, ꯍꯣꯏ ꯇꯥꯃꯣ, ꯑꯩꯅ ꯂꯥꯜꯂꯨꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯃꯣ, ꯃꯤꯒꯤ ꯅꯨꯡꯁꯤꯅꯕꯗ ꯑꯄꯟꯕ ꯄꯤꯗꯧꯕ ꯌꯦꯠꯀꯤ ꯈꯟꯕꯗꯨꯗꯤ ꯑꯩꯗꯤ ꯈꯟꯗꯤꯌꯦ꯫ ꯑꯩꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯑꯇꯣꯞꯄꯁꯨ ꯅꯠꯇꯕ ꯑꯁꯨꯛ ꯂꯨꯅ ꯇꯤꯟꯅꯖꯔꯛꯂꯤꯕ ꯑꯩꯒꯤ ꯏꯇꯥ ꯑꯕꯦꯝꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯒꯤꯅꯦ꯫ ꯖꯦꯀꯣꯕꯅ, ꯌꯥꯔꯤꯁꯦ, ꯀꯩꯁꯨ ꯀꯥ ꯍꯦꯟꯅ ꯈꯜꯂꯨꯔꯅꯨ꯫ ꯑꯕꯦꯝꯅ, ꯊꯝꯃꯣ, ꯆꯥ ꯂꯩꯔꯦ꯫ ꯚꯥꯏ, ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯑꯩꯒꯤ ꯀꯥꯗ ꯊꯛꯎꯔꯁꯤ ꯂꯥꯛꯑꯣ꯫ ꯍꯣꯏ, ꯂꯥꯛꯑꯒꯦ ꯚꯥꯏ꯫ ꯑꯕꯦꯝꯒꯤ ꯀꯥꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯆꯥ ꯊꯛꯄ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯑꯕꯦꯝꯅ, ꯚꯥꯏ, ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯒꯦ꯫ ꯍꯥꯏꯌꯨ ꯚꯥꯏ꯫ ꯑꯕꯦꯝ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ, ꯔꯣꯖꯔꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯔꯝꯂꯅꯤ ꯅꯪ ꯑꯩꯒꯤ ꯈꯟꯕꯗ꯫ ꯇꯣꯟ ꯅꯣꯛꯁꯤꯟꯅꯔꯒ, ꯏꯁ, ꯑꯩꯒꯤꯗꯤ ꯀꯩꯗꯧꯕꯒꯤ ꯃꯥꯅ ꯃꯊꯥ ꯁꯥꯕꯤꯗꯣꯏꯕ? ꯚꯥꯏ, ꯃꯥꯅ ꯑꯍꯥꯟꯕ ꯅꯨꯡꯁꯤꯖꯕꯁꯦ ꯅꯪꯅꯦ꯫ ꯍꯣꯏ, ꯆꯨꯝꯃꯦ꯫ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯀꯩꯁꯨ ꯀꯨꯏꯅ ꯅꯨꯡꯁꯤꯅꯈꯤꯕꯁꯨ ꯅꯠꯇꯦ꯫ ꯑꯩ ꯀꯩꯁꯨ ꯔꯣꯖꯔꯁꯦ ꯅꯨꯡꯁꯤꯗꯦꯗ, ꯁꯨꯝ ꯇꯥꯏꯝ ꯄꯥꯁꯀꯨꯝꯕꯅꯦ꯫ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯚꯥꯏ꯫ ꯇꯣꯟꯗꯨ ꯑꯕꯦꯝꯗ ꯌꯦꯡꯕ ꯉꯝꯖꯔꯝꯗꯦ, ꯅꯥꯀꯟ ꯑꯣꯟꯊꯣꯛꯂꯒ ꯂꯩꯔꯝꯃꯤ꯫
ꯑꯕꯦꯝꯁꯨ ꯇꯣꯟꯒꯤ ꯏꯍꯨꯜꯗꯨ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ꯫ ꯇꯣꯟ ꯇꯞꯅ ꯑꯩꯅ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯗ ꯌꯦꯠꯂꯨꯕꯁꯦ ꯑꯩ ꯍꯧꯖꯤꯛꯇꯗ ꯌꯥꯝꯅ ꯏꯀꯥꯏꯕ ꯐꯥꯎꯔꯛꯏ꯫ ꯑꯕꯦꯝ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯔꯛꯏ꯫ ꯚꯥꯏ, ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯅꯨ, ꯑꯩꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯏ꯫ ꯏꯃꯥ ꯕꯕꯥꯅ ꯏꯇꯣꯝꯇ ꯄꯣꯛꯄꯤꯔꯝꯕꯅ ꯃꯈꯣꯏꯅ ꯍꯥꯏꯕ ꯋꯥꯗ ꯑꯩ ꯍꯤꯛꯇꯣꯛꯄ ꯉꯝꯅꯤ ꯊꯥꯖꯗ꯭ꯔꯦ꯫ ꯇꯣꯟꯁꯨ ꯃꯄꯤꯗ ꯇꯩꯊꯣꯛꯆꯩ꯫ ꯏꯄꯥ ꯏꯃꯥꯅ ꯑꯩꯈꯣꯏꯕꯨ ꯀꯌꯥꯗ ꯋꯥꯅ ꯆꯥꯎꯅ ꯌꯣꯛꯄꯤꯔꯛꯄꯅꯣ, ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯦ ꯄꯥꯞꯀꯤ ꯃꯁꯛꯅꯤ꯫ ꯚꯥꯏ, ꯅꯪ ꯀꯩꯝꯇ ꯂꯥꯟꯗꯤꯌꯦ, ꯂꯥꯜꯂꯨꯔꯤꯕꯁꯦ ꯋꯥꯈꯜ ꯊꯦꯜꯂꯕꯤ ꯑꯩꯅꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯚꯥꯏ, ꯑꯩ ꯅꯨꯡꯉꯥꯏꯇꯤꯌꯦ, ꯅꯪꯒꯤꯁꯨ ꯅꯔꯥꯟ ꯀꯩꯝꯇ ꯂꯩꯇꯤꯌꯦ꯫ ꯇꯣꯟꯅ ꯑꯗꯨꯗꯤ ꯂꯥꯜꯂꯤꯕꯁꯦ ꯀꯅꯥꯅꯣ? ꯑꯕꯦꯝꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯂꯥꯟꯗꯤꯌꯦ, ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯥꯗꯕꯒꯤꯅꯦ꯫ ꯇꯣꯟꯅ ꯅꯪ ꯍꯧꯖꯤꯛꯇꯤ ꯂꯩꯈꯤꯗ꯭ꯔꯕ ꯕꯕꯥꯒꯤ ꯊꯋꯥꯏꯅ ꯁꯥꯟꯇꯤ ꯑꯣꯏꯅꯕ ꯃꯈꯣꯏꯅ ꯍꯥꯏꯔꯝꯕ ꯋꯥꯗꯣ ꯏꯟꯈ꯭ꯔꯣ꯫ ꯑꯕꯦꯝ ꯀꯞꯂꯒ ꯅꯪ ꯑꯩꯒ ꯇꯤꯟꯅꯔꯒ ꯑꯩꯅ ꯅꯣꯏ ꯇꯥꯃꯣꯕꯨ ꯅꯨꯡꯁꯤꯔꯨꯕꯁꯦ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯚꯥꯏ, ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯕꯨ ꯐꯥꯒꯤꯔꯣ? ꯅꯪꯅ ꯑꯩꯈꯣꯏ ꯇꯥꯃꯣ ꯅꯨꯡꯁꯤꯕꯗꯣ ꯇꯥꯃꯣꯁꯨ ꯈꯪꯂꯝꯒꯅꯤꯌꯦ, ꯑꯗꯨꯁꯨ ꯅꯪꯒꯤ ꯅꯔꯥꯟ ꯅꯠꯇꯤꯌꯦ꯫ ꯑꯩꯗꯤ ꯔꯣꯖꯔꯁꯦ ꯃꯔꯨꯞ ꯑꯃꯒꯨꯝ ꯍꯧꯖꯤꯛꯁꯨ ꯈꯜꯂꯤꯌꯦ, ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯑꯩ ꯃꯥꯒ ꯀ꯭ꯂꯣꯁ ꯑꯣꯏꯕꯅꯦ꯫ ꯃꯁꯤꯗ ꯅꯪꯅ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯦ, ꯑꯗꯣ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯇꯣꯟꯅ ꯑꯕꯦꯝꯕꯨ ꯀꯣꯟꯁꯤꯟꯕꯤ꯫ ꯌꯥꯔꯁꯦ, ꯀꯞꯀꯅꯨ, ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯁꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯅꯤꯅ ꯄꯟꯊꯨꯡ ꯌꯧꯈꯤꯕꯗꯣ ꯑꯗꯨꯅꯦ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ꯫ ꯔꯣꯖꯔꯅ ꯑꯣꯏ, ꯊꯣꯡꯒ ꯂꯣꯜꯂꯤꯅꯦ꯫ ꯑꯕꯦꯝ, ꯇꯣꯟ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯇꯥꯏꯌꯦ꯫ ꯅꯣꯏ ꯑꯅꯤ ꯀꯔꯤ ꯃꯤꯇꯤꯡ ꯇꯧꯔꯤꯅꯣ? ꯃꯄꯥꯟꯗ ꯃꯤ ꯂꯥꯛꯏꯁꯦ ꯆꯥꯒ ꯄꯨꯊꯣꯔꯛꯀꯦ ꯍꯥꯏꯗ꯭ꯔꯒ? ꯑꯕꯦꯝꯅ ꯂꯥꯛꯑꯒꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯕꯅꯦ꯫ ꯔꯣꯖꯔꯅ ꯀꯌꯥꯝ ꯋꯥꯔꯗꯅ? ꯔꯣꯖꯔꯗꯨ ꯆꯠꯈ꯭ꯔꯦ, ꯑꯅꯤꯗꯨꯁꯨ ꯑꯃꯨꯛ ꯃꯌꯥꯝ ꯂꯥꯛꯂꯤꯕꯗꯨ ꯁꯦꯕꯥ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯇꯤ ꯅꯨꯃꯤꯠꯇꯁꯨ ꯔꯣꯖꯔꯒꯤ ꯃꯔꯨꯞꯁꯤꯡꯗꯨ ꯂꯥꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯔꯥꯅꯤꯁꯨ ꯃꯆꯥꯒꯤ ꯈꯜꯂꯒ ꯃꯍꯥꯛ ꯍꯤꯡꯈꯤꯒꯦ ꯈꯟꯗꯨꯅ ꯈꯔ ꯆꯥꯁꯤꯜ ꯊꯛꯆꯤꯜꯂꯒ ꯑꯁꯇꯤꯗꯨ ꯌꯥꯎꯔꯝꯃꯤ꯫ ꯁꯣꯔꯥꯠꯇꯁꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯔꯣꯀꯤꯗꯤ ꯅꯨꯄꯥ ꯑꯣꯏꯖꯔꯁꯨ ꯇꯟꯖꯥ ꯃꯦꯟꯖꯥ ꯈꯪꯕ ꯊꯃꯣꯏ ꯆꯦꯠꯄ ꯅꯨꯄꯥꯅꯤ꯫ ꯔꯣꯖꯔꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯇꯩ ꯃꯔꯨꯞꯁꯤꯡꯗ ꯑꯕꯦꯝꯅ ꯃꯤ ꯍꯥꯠꯈꯤꯕꯗꯨ ꯈꯪꯍꯜꯂꯝꯗꯦ꯫ ꯔꯣꯖꯔꯒ ꯔꯣꯀꯤꯒ ꯂꯩꯀꯥꯏꯒꯤ ꯄꯣꯠꯆꯩ ꯊꯤꯜꯂꯨꯅꯕ ꯊꯣꯛꯂꯛꯏ꯫ ꯔꯣꯀꯤꯅ ꯑꯕꯦꯝꯁꯦ, ꯇꯥꯃꯣꯔ ꯅꯪꯒꯔ ꯇ꯭ꯌꯨꯁꯟ ꯊꯤꯟꯕꯁꯨ ꯂꯧꯕꯁꯨ ꯈꯔ ꯆꯠꯄꯤꯌꯨ꯫ ꯍꯣꯏ ꯚꯥꯏ, ꯑꯩꯅ ꯆꯠꯂꯒꯦ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯣ ꯚꯥꯏ, ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯄꯥ ꯃꯉꯥꯗꯨꯅ ꯀꯝꯗꯧꯕ? ꯃꯈꯣꯏꯒꯤꯁꯨ ꯑꯔꯥꯟꯕ ꯑꯁꯣꯏꯕ ꯂꯩꯕꯅꯤꯅ ꯋꯥꯐꯝꯗꯣ ꯇꯥꯃꯣꯅ ꯃꯦꯟꯈ꯭ꯔꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯑꯩꯗꯤ ꯌꯨꯝꯗ ꯀꯩꯗꯧꯔꯒꯦ ꯍꯪꯕꯗ ꯂꯝꯕꯤ ꯅꯥꯟꯕꯩ ꯁꯤꯠꯄꯅꯦꯅ ꯈꯨꯝꯂꯤꯕꯅꯤ꯫ ꯑꯗꯣ ꯚꯥꯏ, ꯅꯪ ꯃꯈꯣꯏꯗꯗꯤ ꯍꯥꯏꯗ꯭ꯔꯣ? ꯍꯥꯏꯗꯤ ꯑꯦꯂꯦꯛꯁ ꯍꯣꯏꯗ? ꯍꯥꯏꯗꯦꯗ, ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ? ꯑꯗꯨꯕꯨ ꯐꯖꯕ ꯋꯥꯐꯝꯂꯣ? ꯅꯨꯃꯤꯠꯇꯣ ꯇꯥꯃꯣꯁꯨ ꯌꯨ ꯑꯔꯣꯏꯕꯤꯗ ꯉꯥꯎꯕꯒ ꯑꯕꯦꯝꯅ ꯑꯃꯔꯣꯝꯗꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏꯁꯦ ꯀꯟꯕꯤꯔꯕꯅꯤ꯫ ꯔꯣꯀꯤꯅ ꯂꯤ ꯌꯥꯎꯔꯝꯃꯗꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯇꯣꯏꯔꯝꯒꯗꯕꯅꯤ꯫ ꯑꯩꯁꯨ ꯌꯨꯕꯨꯗꯤ ꯈꯔ ꯊꯛꯑꯦ ꯅꯨꯃꯤꯠꯇꯣ, ꯑꯗꯨꯅ ꯏꯁꯥꯁꯦ ꯀꯟꯗꯕꯅꯤ꯫ ꯔꯣꯀꯤꯅ ꯑꯩꯗꯤ ꯈꯣꯡꯗ ꯁꯣꯛꯈꯤꯕꯒꯤ ꯎꯄꯥꯏ ꯂꯩꯈꯤꯗꯕꯩꯅꯦ꯫ ꯔꯣꯖꯔꯅ ꯑꯗꯣ ꯚꯥꯏ, ꯁꯤꯒꯤ ꯋꯥꯐꯝꯁꯦ ꯑꯃꯨꯛ ꯍꯟꯅ ꯄꯟꯅꯔꯒꯨꯝꯁꯤꯀꯣ? ꯍꯣꯏ ꯚꯥꯏ, ꯃꯁꯤ ꯋꯥꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯣꯠꯈ꯭ꯔꯁꯦ, ꯑꯕꯦꯝꯒꯤꯁꯨ ꯏꯖꯠ ꯌꯥꯝꯅ ꯁꯣꯛꯀꯅꯤ꯫ ꯑꯗꯣ ꯚꯥꯏ, ꯅꯪꯅ ꯑꯕꯦꯝꯕꯨ ꯄꯥꯝꯖꯒꯦ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤ, ꯑꯗꯣ ꯑꯕꯦꯝꯁꯦ ꯑꯩꯒꯤ ꯑꯣꯏꯔꯅꯤ꯫ ꯃꯁꯤꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯅꯠꯇꯦ, ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤꯅꯤ꯫ ꯍꯣꯏ, ꯑꯩꯁꯨ ꯑꯕꯦꯝꯕꯨ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯑꯦ꯫ ꯇꯣꯟꯅ ꯀꯝꯗꯧꯕ? ꯔꯣꯖꯔ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯔꯣꯀꯤꯅ ꯂꯛꯅꯔꯛꯏ꯫ ꯑꯩ ꯂꯧꯔꯔꯣ? ꯔꯣꯖꯔ ꯅꯣꯛꯐꯦꯠꯇꯧꯅ ꯃꯕꯨꯡꯗ ꯍꯪꯉꯣ꯫ ꯅꯨꯄꯤ ꯀꯣꯏꯕꯕꯨ ꯃꯕꯨꯡꯗꯒꯤ ꯀꯅꯥꯅ ꯄꯔꯃꯤꯁꯟ ꯂꯧꯅꯒꯦ? ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯋꯥꯗꯤ,
ꯑꯗꯨꯕꯨ ꯇꯣꯅꯗꯤ ꯌꯥꯔꯛꯇꯧ ꯃꯥꯟꯗꯦ ꯅꯪ ꯑꯩ ꯇꯤꯟꯅꯔꯨꯕ ꯀꯧꯕꯅꯤꯅ ꯐꯥꯒꯤ ꯇꯧꯅꯤꯗ ꯚꯥꯏ ꯁꯦꯝꯒꯤ ꯃꯆꯥ ꯅꯪ ꯄꯥꯎ ꯌꯥꯅꯤꯡꯗ ꯌꯥꯔꯛꯈ꯭ꯔꯒ ꯑꯩꯗꯤ ꯀꯃꯥꯏꯅ ꯌꯥꯔꯛꯇꯣꯏꯕ ꯔꯣꯖꯔꯅ ꯍꯦꯔꯥ ꯚꯥꯏ ꯀꯅꯥꯅ ꯈꯪꯅꯤ ꯑꯩꯈꯣꯏ ꯇꯔꯦꯠꯁꯤꯗ ꯃꯥꯅ ꯄꯥꯝꯖꯕ ꯌꯥꯎꯔꯝꯕꯁꯨ ꯑꯅꯤꯗꯨ ꯋꯥꯊꯤ ꯉꯥꯡꯅꯗꯅ ꯄꯣꯠ ꯆꯩ ꯊꯤꯜꯂꯨꯔꯒ ꯍꯜꯂꯛꯃꯤꯟꯅꯔꯦ ꯑꯇꯩ ꯃꯔꯨꯞꯁꯤꯡꯗꯨꯗꯤ ꯑꯕꯦꯝꯅ ꯅꯨꯄꯥ ꯑꯃ ꯍꯥꯠꯈꯤꯕꯒꯤ ꯃꯔꯝꯗ ꯈꯪꯗꯕꯅꯤꯅ ꯑꯦꯂꯦꯛꯁꯅ ꯅꯣꯡꯃ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯅꯨꯄꯥ ꯑꯃ ꯑꯦꯛꯁꯤꯗꯦꯟꯗ ꯂꯩꯈꯤꯗꯕꯗꯣ ꯑꯗꯨꯗꯣ ꯑꯉꯥꯡ ꯑꯃꯅ ꯑꯦꯛꯁꯤꯗꯦꯟ ꯅꯠꯇꯦ ꯅꯨꯄꯤ ꯑꯃꯅ ꯍꯥꯠꯄꯅꯤ ꯅꯣꯡꯁꯤ ꯆꯨꯕꯅꯤꯅ ꯃꯁꯛꯇꯤ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯔꯤꯌꯦ ꯔꯣꯖꯔ ꯉꯛꯅ ꯀꯅꯥꯏ ꯑꯉꯥꯡꯅꯅꯣ ꯑꯦꯂꯦꯛꯁꯅ ꯑꯩꯈꯣꯏ ꯀꯥꯒꯤ ꯃꯆꯥꯅꯨꯄꯥ ꯔꯤꯒꯥꯟꯗꯣ ꯑꯗꯨꯒꯤ ꯐ꯭ꯔꯦꯟꯅꯦ ꯔꯣꯖꯔ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯩ ꯀ꯭ꯂꯥꯁ 4 ꯀꯥꯕ ꯑꯉꯥꯡꯅ ꯉꯥꯡꯕ ꯋꯥꯕꯨ ꯑꯦꯂꯦꯛꯁꯅ ꯑꯉꯥꯡꯅ ꯃꯩ ꯆꯨꯕꯗꯁꯨ ꯃꯩꯍꯧ ꯂꯥꯡ ꯄꯣꯛꯊꯣꯛꯄꯅꯤ ꯚꯥꯏ ꯔꯣꯀꯤꯅ ꯌꯥꯔꯦꯗ ꯃꯤꯒꯤ ꯋꯥꯊꯤ ꯉꯥꯡꯅꯒꯨꯝꯁꯦ ꯋꯥꯊꯤꯕꯣꯡ ꯅꯤꯁꯥ ꯑꯔꯩꯈꯩ ꯆꯥꯁꯤꯟ ꯊꯛꯆꯤꯜꯂꯒ ꯅꯣꯡꯔꯛꯇꯨꯗ ꯒꯥꯔꯤ ꯊꯧꯔꯗꯤ ꯁꯤꯖ ꯇꯥꯕ ꯑꯉꯥꯡꯗꯨꯒꯤ ꯃꯃꯤꯠꯇ ꯚꯨꯠ ꯅꯨꯄꯤꯅ ꯍꯥꯠꯄ ꯑꯣꯏꯅ ꯎꯍꯜꯂꯤ ꯑꯣꯏꯔꯝꯅꯤ ꯑꯦꯂꯦꯛꯁꯅ ꯅꯪꯗꯤ ꯀꯃꯥꯏꯅ ꯅꯨꯄꯥꯗꯨ ꯅꯤꯁꯥ ꯆꯥꯏ ꯈꯪꯉꯤꯕ ꯔꯣꯀꯤꯅ ꯑꯃꯨꯛ ꯈꯕꯔꯗꯣ ꯈꯔ ꯄꯥꯎ ꯑꯣꯖꯥ ꯄꯣꯁꯃꯣꯔꯇꯦꯝꯗ ꯑꯦꯛꯁꯤꯗꯦꯟꯅꯤꯅ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯔꯤꯗꯨꯗꯤ ꯅꯤꯁꯥ ꯆꯥꯕꯗꯨꯅꯕꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯤ ꯅꯠꯇ꯭ꯔꯣ ꯅꯨꯃꯤꯠꯇꯨꯗ ꯑꯩꯁꯨ ꯅꯣꯏꯗ ꯍꯟꯈꯤꯕꯗꯣ ꯅꯣꯡ ꯀꯟꯅ ꯆꯨꯔꯤꯗꯨꯗꯤ ꯑꯗꯣ ꯑꯩꯗꯤ ꯅꯤꯁꯥ ꯆꯥꯗꯕꯅꯤꯅ ꯁꯤꯗ꯭ꯔꯤꯁꯤꯅꯤ ꯑꯦꯂꯦꯛꯁ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯊꯃꯣꯏꯗ ꯁꯦꯡꯉꯣ ꯃꯔꯨꯞꯀꯤꯗꯃꯛ ꯃꯔꯨꯞ ꯑꯃꯅ ꯉꯝꯗꯕ ꯂꯩꯇꯕꯅꯦ ꯔꯣꯀꯤꯅ ꯀꯩ ꯍꯥꯏꯅꯤꯡꯉꯤꯅꯣ ꯁꯠ ꯍꯥꯏꯔꯣ ꯑꯦꯂꯦꯛꯁꯅ ꯅꯨꯃꯤꯠꯇꯨꯗ ꯎꯍꯧꯔꯤꯕꯗꯣ ꯔꯤꯒꯥꯟꯒꯤ ꯐ꯭ꯔꯦꯟ ꯅꯠꯇꯤꯌꯦ ꯑꯩꯈꯣꯏ ꯔꯤꯒꯥꯅꯦ ꯑꯩꯈꯣꯏ ꯔꯤꯒꯥꯅ ꯅꯪ ꯀꯃꯥꯏ ꯈꯪꯂꯣꯏꯗꯣꯏꯅꯣ ꯔꯣꯖꯔ ꯀꯃꯥꯏ ꯈꯪꯂꯣꯏꯗꯣꯏꯅꯣ ꯔꯣꯖꯔꯒ ꯔꯣꯀꯤꯒ ꯌꯦꯡꯅꯩ ꯂꯤꯅ ꯅꯣꯏ ꯑꯅꯤꯗꯤ ꯅꯨꯄꯤꯗꯣ ꯈꯪꯂꯝꯅꯤ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯑꯦꯂꯦꯛꯁꯅ ꯅꯨꯄꯤꯗꯨꯕꯨꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯌꯦ ꯅꯣꯏ ꯑꯅꯤꯅ ꯋꯥꯒ ꯂꯣꯏ ꯆꯠꯁꯥꯏꯗꯣ ꯑꯩꯈꯣꯏ 5ꯁꯦ ꯆꯤꯡꯅꯩꯔꯣ ꯔꯣꯖꯔꯅ ꯊꯤ ꯃꯍꯤꯁꯤꯡꯁꯤꯗꯤ ꯋꯥꯁꯦ ꯐꯖꯕ ꯅꯠꯇꯕꯅꯤꯅ ꯍꯥꯏꯕꯗꯣ ꯌꯥꯗꯕꯩꯅꯦ ꯔꯣꯀꯤꯅ ꯁꯠ ꯈꯨꯝꯂꯛꯏ ꯑꯩꯅ ꯅꯣꯏꯗꯩ ꯊꯣꯔꯛꯄꯗ ꯅꯨꯄꯤ ꯑꯃꯗ ꯅꯨꯄꯥ 3 ꯈꯛꯅ ꯀꯥꯔꯟ ꯇꯥꯔꯝꯃꯦ ꯑꯗꯒꯤ ꯑꯩꯅ ꯈꯥꯝꯂꯨꯕꯅꯦ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯈꯨꯠ ꯊꯥꯔꯛꯄꯗꯒꯤ ꯑꯩꯁꯨ ꯐꯨꯒꯥꯏꯅꯔꯨꯕꯅꯦ ꯇꯟꯖꯥꯗꯨꯗ ꯔꯣꯖꯔꯒ ꯇꯥꯃꯣꯒꯁꯨ ꯂꯥꯛꯑꯦ ꯇꯥꯃꯣꯗꯤ ꯌꯨ ꯉꯥꯎꯕꯅꯤꯅ ꯆꯠꯄ ꯐꯥꯎ ꯉꯝꯗ꯭ರೆ ꯔꯣꯖꯔꯒ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯃꯈꯣꯏ 6ꯗꯨ ꯐꯨꯔꯝꯕꯅꯦ ꯑꯗꯒꯤ ꯅꯨꯄꯥ 3 ꯑꯃꯨꯛ ꯂꯥꯛꯂꯒ ꯃꯈꯣꯏ 6ꯀ ꯑꯩꯈꯣꯏ ꯑꯅꯤꯒ ꯐꯨꯒꯥꯏꯅꯕꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯁꯤꯔꯝꯗꯧ ꯈꯤꯇꯪ ꯉꯥꯏꯔꯕꯅꯦ ꯅꯨꯄꯤꯗꯨꯅ ꯁꯥꯇꯤꯟꯗꯨ ꯊꯨꯞꯆꯜꯂꯒ ꯅꯨꯄꯥ ꯑꯃꯗ ꯀꯟꯊꯠꯄꯅꯦ ꯑꯗꯒꯤ ꯅꯨꯄꯥꯗꯨꯗ ꯁꯥꯇꯤꯟꯗꯨꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯉꯩ ꯄꯪꯀꯟꯇ ꯀꯟꯊꯠꯂꯤ ꯅꯨꯄꯤꯗꯨꯅ ꯁꯨꯃꯥꯏꯅꯁꯨ ꯍꯥꯏ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯖꯠ ꯃꯥꯡꯍꯟꯅꯕ ꯑꯁꯤ ꯍꯥꯏꯔꯒ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ ꯀꯩ ꯀꯟꯕꯅꯦ ꯑꯗꯒꯤ ꯅꯨꯄꯥꯗꯣ ꯈꯨꯗꯛꯇ ꯁꯤꯈꯤꯕꯅꯦ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯈꯪꯗꯤꯌꯦ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏ ꯑꯃꯨꯛ ꯇꯥꯃꯣꯅ ꯀꯟꯕꯤꯕꯅꯦ ꯇꯥꯃꯣꯅ ꯃꯈꯣꯏ ꯀꯃꯥꯟꯗꯣ ꯄꯥꯔꯇꯤꯗ ꯐꯣꯟ ꯇꯧꯔꯒ ꯑꯁꯤꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯈꯤꯕꯅꯦ ꯅꯨꯄꯤꯗꯨꯗꯤ ꯑꯗꯨꯝ ꯆꯠꯍꯟꯈ꯭ꯔꯦ ꯋꯥꯔꯤꯗꯣ ꯇꯥꯈꯩ ꯇꯥꯔꯒ ꯑꯦꯂꯦꯛꯁꯅ ꯑꯃꯨꯛꯁꯨ ꯑꯣꯏꯗꯕ ꯉꯥꯡꯉꯤꯕ ꯑꯗꯒꯤꯗꯤ ꯔꯣꯖꯔꯒ ꯔꯣꯀꯤꯒ ꯆꯞ ꯃꯥꯟꯅꯅ ꯆꯟꯗꯥꯟ ꯑꯦꯂꯦꯛꯁꯅ ꯑꯕꯦꯝꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯇꯞꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯈꯣꯏꯅꯤꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕ ꯚꯨꯠ ꯅꯨꯄꯤꯗꯣ ꯑꯁꯤꯗꯩꯁꯤ ꯅꯠꯇ꯭ꯔꯣ ꯑꯅꯤꯃꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯣꯁꯦꯁꯅ ꯄꯥꯞ ꯆꯦꯜꯂꯨꯔꯕꯅꯤꯅ ꯃꯄꯥꯟ ꯑꯣꯏꯅ ꯄꯥꯞꯇꯣ ꯄꯨꯔꯒ ꯆꯠꯈ꯭ꯔꯦꯅꯦ ꯔꯣꯖꯔꯅ ꯁꯥꯎꯔꯒ ꯃꯣꯁꯦꯁꯀꯤ ꯉꯛꯁꯝꯗ ꯄꯥꯏꯔꯒ ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ ꯏꯔꯤꯛꯅ ꯈꯥꯝꯗꯣꯔꯛꯏ ꯀꯩꯅꯣ ꯚꯥꯏ ꯃꯤꯒꯤ ꯁꯣꯔꯥꯠ ꯅꯨꯃꯤꯠꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯈꯠꯅꯕꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯕꯣ ꯔꯣꯖꯔꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯕꯦꯝꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯣ ꯃꯣꯁꯦꯁꯅ ꯃꯔꯝꯗꯣ ꯃꯔꯨꯞ ꯑꯩꯈꯣꯏꯗꯐꯥꯎ ꯍꯥꯏꯅꯤꯡꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯈꯪꯗ꯭ꯔꯕꯗꯣ ꯔꯣꯖꯔꯅ ꯚꯥꯏ ꯃꯇꯥꯡ ꯆꯥꯗꯅ ꯅꯪꯒꯤ ꯀꯔꯦꯝꯅꯕꯤꯗꯣ ꯇꯧꯔꯛꯀꯅꯣ ꯃꯣꯁꯦꯁꯅ ꯀꯔꯦꯝꯅꯕ ꯅꯠꯇꯦ ꯚꯥꯏ ꯑꯩꯈꯣꯏ ꯇꯔꯦꯠꯁꯦ ꯑꯁꯨꯛ ꯀꯨꯏꯅ ꯂꯣꯏꯅꯔꯛꯂꯒ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯂꯥꯛꯂꯒ ꯅꯈꯣꯏ ꯑꯅꯤꯅ ꯋꯥꯒ ꯂꯣꯠꯂꯤꯗꯣ ꯑꯩꯈꯣꯏ ꯀꯔꯤꯃꯇ ꯈꯪꯂꯝꯃꯣꯏ ꯈꯟꯕ꯭ꯔꯥ ꯔꯣꯖꯔꯅ
ꯑꯗꯣ ꯈꯪꯂꯁꯨ ꯋꯥꯗꯣ ꯐꯖꯅ ꯍꯥꯏꯌꯣ ꯀꯦꯟꯁꯔ ꯅꯥꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯃꯤ ꯃꯄꯥꯗꯨꯕꯨ ꯑꯗꯨꯝꯅ ꯍꯥꯏꯒꯅꯣ ꯑꯩ ꯍꯧꯖꯤꯛꯀꯤꯗꯣ ꯀꯌꯥꯝ ꯀꯥꯏꯈ꯭ꯔꯒꯦ ꯑꯩꯗꯤ ꯃꯄꯥꯗꯨꯅ ꯄꯥꯞꯇꯣ ꯄꯨꯈ꯭ꯔꯦ ꯍꯥꯏꯕꯅꯦ ꯅꯪꯒꯤꯗꯣ ꯈꯔ ꯀꯥꯏ ꯚꯥꯏ ꯑꯕꯦꯝꯁꯦ ꯄꯥꯞ ꯆꯦꯜꯂꯨꯔꯕꯤ ꯅꯠꯇꯤꯌꯦ ꯔꯣꯛꯀꯤ ꯑꯩꯈꯣꯏꯅꯤꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯤꯕꯅꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ ꯀꯟꯕꯗ ꯊꯋꯥꯏ ꯑꯅꯤ ꯃꯥꯡꯂꯤꯕꯁꯤꯗꯤ ꯐꯔꯤꯕꯣ ꯔꯣꯖꯔꯅ ꯚꯥꯏ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ ꯃꯣꯁꯦꯁꯅ ꯚꯥꯏ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯂꯥꯟꯗꯕ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯤꯌꯦ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯣ ꯑꯇꯣꯞꯄ ꯑꯉꯥꯡꯅ ꯎꯔꯝꯕ ꯑꯣꯏꯔꯝꯃꯗꯤ ꯅꯣꯏꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟ ꯑꯗꯣ ꯑꯔꯦꯝꯕ ꯑꯣꯏꯅꯤꯌꯦ ꯑꯗꯨꯏ ꯁꯔꯨꯛ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯂꯒ ꯅꯨꯄꯤ ꯑꯃꯕꯨ ꯅꯨꯄꯥ ꯈꯔꯅ ꯏꯖꯠ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯕꯗ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯝꯃꯕꯗꯤ ꯑꯕꯦꯝꯁꯦ ꯑꯦꯋꯥꯔꯗ ꯑꯣꯏꯅ ꯐꯪꯂꯝꯕꯁꯨ ꯌꯥꯏ ꯅꯣꯏꯅ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕꯗꯨꯅ ꯍꯦꯟꯅ ꯐꯠꯇꯦ ꯍꯥꯏꯕꯅꯤꯗ ꯂꯤꯅ ꯑꯁ ꯌꯥꯔꯁꯦ ꯃꯣꯁꯦꯁ ꯇꯣ ꯚꯥꯏ ꯔꯣꯖꯔ ꯅꯪꯁꯨ ꯐꯤꯡꯒꯠꯀꯅꯣ ꯑꯩꯈꯣꯏꯅ ꯀꯅꯥꯗꯁꯨ ꯋꯥꯐꯝꯁꯦ ꯍꯥꯏꯗꯧ ꯂꯩꯇꯦ ꯁꯨꯝ ꯈꯟꯅꯕꯅꯦ ꯅꯣꯏ ꯑꯅꯤꯅ ꯋꯥꯒ ꯂꯣꯠꯄꯁꯤꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯥꯏꯕꯅꯦ ꯃꯣꯁꯦꯁꯅ ꯚꯥꯏ ꯑꯩ ꯍꯥꯜꯂꯝꯃꯒꯦ ꯅꯣꯏ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯃꯣꯁꯦꯁꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯔꯨꯞꯁꯤꯡꯗꯨ ꯃꯊꯥ ꯁꯥꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯂꯣꯟꯅ ꯇꯥꯔꯤꯕ ꯖꯦꯀꯣꯕꯅ ꯐꯠ ꯆꯪꯂꯛꯇꯨꯅ ꯃꯣꯁꯦꯁꯀꯤ ꯃꯃꯥꯡꯗ ꯊꯠꯂꯒ ꯅꯪ ꯃꯤꯡꯗꯨ ꯀꯔꯤ ꯃꯣꯁꯦꯁ ꯀꯧꯏ ꯇꯥꯃꯣ ꯖꯦꯀꯣꯕꯅ ꯃꯣꯁꯦꯁꯇ ꯀꯣꯜꯂꯒ ꯉꯥꯇꯪꯕꯨ ꯌꯥꯎꯈꯣ ꯏꯅꯥꯎꯅ ꯍꯥꯏꯗꯨ ꯆꯨꯝꯃꯦ ꯅꯨꯃꯤꯠꯇꯣ ꯇꯥꯃꯣꯁꯨ ꯌꯨ ꯐꯨꯜꯗ ꯉꯥꯎꯔꯒ ꯔꯣꯖꯔꯒ ꯔꯣꯀꯤꯒ ꯃꯈꯣꯏ ꯇꯔꯨꯛ ꯆꯪꯗꯅ ꯐꯨꯔꯤꯕꯗꯣ ꯀꯟꯕ ꯆꯪꯕꯗ ꯑꯕꯦꯝꯅ ꯑꯣꯏꯅ ꯃꯥꯅ ꯁꯥꯎꯅꯤꯡꯕ ꯅꯨꯄꯥꯗꯨꯗ ꯐꯨꯈꯤꯕꯅꯦ ꯑꯗꯣ ꯔꯣꯖꯔ ꯅꯪꯁꯨ ꯂꯥꯜꯂꯤꯕꯅꯦ ꯔꯣꯖꯔꯅ ꯇꯥꯃꯣ ꯃꯥꯏ ꯈ꯭ꯋꯥꯏꯁꯦ ꯑꯕꯦꯝ ꯄꯥꯞ ꯆꯦꯟꯕꯒꯤ ꯃꯄꯥꯟ ꯑꯣꯏꯅ ꯄꯥꯞꯇꯨ ꯄꯨꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯖꯦꯀꯣꯕꯅ ꯆꯨꯝꯗ꯭ꯔꯣ ꯑꯗꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯋꯥꯁꯤ ꯅꯣꯏ ꯑꯅꯤꯅ ꯃꯈꯣꯏ ꯃꯉꯥꯗꯁꯨ ꯑꯁꯦꯡꯕꯗꯣ ꯍꯥꯟꯅ ꯂꯤꯔꯝꯃꯕꯗꯤ ꯑꯗꯨ ꯍꯥꯏꯈꯤꯗ꯭ꯔꯣ ꯅꯣꯏ ꯑꯅꯤꯅ ꯋꯥ ꯂꯣꯠꯂꯨꯕꯩ ꯅꯠꯇ꯭ꯔꯣ ꯃꯣꯁꯦꯁꯅ ꯀꯩꯅꯣ ꯑꯕꯦꯝꯒ ꯁꯣꯛꯄ ꯌꯥꯔꯛꯇ꯭ꯔꯤꯗꯨꯅ ꯅꯇꯨꯒ ꯊꯤꯈ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯡꯐꯥꯎ ꯀꯥꯎꯈ꯭ꯔꯅꯤꯕꯣ ꯃꯔꯨꯞꯇꯒꯤ ꯅꯨꯄꯤꯅ ꯍꯦꯟꯅ ꯂꯨꯝꯃꯕꯅꯤꯅ ꯄꯨꯟꯗ꯭ꯔꯁꯨ ꯇꯤꯟꯅꯗ꯭ꯔꯁꯨ ꯀꯥꯏꯗꯦꯗ ꯔꯣꯖꯔꯅ ꯚꯥꯏ ꯑꯩ ꯅꯣꯏꯕꯨ ꯃꯤꯔꯥꯏꯕ ꯂꯩꯈꯤꯗꯦ ꯑꯩꯉꯣꯟꯗ ꯁꯥꯔꯤꯕ ꯃꯊꯥꯁꯦ ꯅꯣꯏꯅ ꯈꯪꯗꯕꯩꯅꯦ ꯖꯦꯀꯣꯕꯅ ꯌꯥꯔꯦ ꯔꯣꯖꯔ ꯃꯈꯥ ꯇꯥꯔꯅꯨ ꯅꯪꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯃꯇꯝ ꯃꯥꯡꯒꯩ ꯃꯥꯡꯍꯜꯂꯒ ꯍꯧꯖꯤꯛꯇꯗ ꯑꯕꯦꯝ ꯁꯣꯛꯄꯒ ꯌꯥꯔꯛꯇ꯭ꯔꯤꯗꯨꯅ ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯃꯤꯒꯤ ꯁꯣꯔꯥꯠꯅꯤꯒ ꯀꯥꯎꯒꯩ ꯃꯔꯨꯞꯁꯤꯡꯗꯨ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ ꯅꯣꯛꯈꯩ ꯅꯣꯛꯂꯨꯔꯒ ꯑꯃꯨꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯔꯣꯖꯔꯅ ꯅꯣꯏ ꯋꯥꯈꯜꯁꯤ ꯌꯥꯏꯍꯦ ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯑꯕꯦꯝꯁꯦ ꯄꯥꯞ ꯆꯦꯟꯕ ꯍꯥꯏꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯥꯏꯔꯨꯕꯅꯦ ꯖꯦꯀꯣꯕꯅ ꯄꯥꯞ ꯆꯦꯟꯕꯤꯁꯦ ꯃꯄꯥꯒꯤ ꯐꯤꯔꯣꯏ ꯂꯣꯏꯕꯒ ꯑꯩꯒ ꯑꯣꯏꯅ ꯂꯨꯍꯣꯡꯈ꯭ꯔꯒꯦ ꯔꯣꯖꯔꯅ ꯇꯥꯃꯣ ꯃꯇꯥꯡ ꯆꯥꯗꯦ ꯐꯥꯒꯤꯗꯣ ꯖꯦꯀꯣꯕꯅ ꯑꯩꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯑꯕꯦꯝꯁꯦ ꯂꯧꯖꯔꯣ ꯍꯥꯏꯈꯤꯗꯥꯏꯅꯦ ꯔꯣꯖꯔꯅ ꯇꯥꯃꯣꯁꯦ ꯅꯍꯥꯟꯈꯩ ꯑꯕꯦꯝꯁꯦ ꯄꯥꯝꯂꯤꯕ ꯑꯣꯏꯔꯦ ꯑꯩꯗꯤ ꯈꯪꯂꯨꯗ꯭ꯔꯦ ꯖꯦꯀꯣꯕꯅ ꯔꯤꯚꯦꯟꯁꯅꯦ ꯄꯥꯝꯕ ꯅꯠꯇꯦ ꯔꯣꯖꯔ ꯉꯛꯅ ꯀꯣꯏ ꯔꯤꯚꯦꯟꯁꯅꯣ ꯍꯥꯏꯁꯦ ꯖꯦꯀꯣꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯧꯖꯤꯛꯇꯗ ꯄꯥꯈꯠꯂꯛꯏꯔꯕ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯪ ꯑꯕꯦꯝ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯔꯛꯀꯅꯦꯅ ꯅꯪꯅ ꯉꯁꯤ ꯃꯔꯨꯞꯇ ꯐꯥꯎ ꯎꯠꯂꯤꯕ ꯅꯦꯆꯔꯗꯣ ꯑꯇꯩ ꯀꯩꯝꯇ ꯅꯠꯇꯦ ꯑꯕꯦꯝꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯛꯄꯩꯅꯦ ꯔꯣꯖꯔ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯣꯁꯦꯁꯅ ꯖꯦꯀꯣꯕꯇ ꯌꯦꯡꯂꯒ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯃꯥꯏ ꯄꯥꯛꯑꯦꯍꯦ ꯖꯦꯀꯣꯕꯁꯨ ꯅꯣꯛꯊꯣꯔꯛꯏ ꯄꯥꯛꯑꯦ ꯔꯣꯖꯔ ꯉꯛꯅ ꯀꯩ ꯄ꯭ꯂꯥꯟꯅꯣ ꯏꯔꯤꯛꯅ ꯅꯪꯅ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯕꯁꯨ ꯅꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤ ꯂꯣꯏꯅ ꯈꯪꯉꯦ ꯇꯥꯃꯣꯅ ꯑꯩꯈꯣꯏꯗꯁꯨ ꯅꯪꯒꯤ ꯃꯔꯝꯗ ꯁꯤꯌꯔ ꯑꯗꯨꯝ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯑꯕꯦꯝꯕꯨ ꯅꯨꯡꯁꯤꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯗꯁꯨ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯕꯗꯒꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯎꯠꯂꯤꯕ ꯃꯌꯥꯝꯁꯦ ꯔꯣꯖꯔꯅ ꯑꯁ ꯅꯣꯏꯁꯤꯗꯤ ꯅꯣꯏ ꯂꯣꯏ ꯃꯥꯟꯅꯔꯒ ꯏꯇꯣꯝꯇꯒ ꯇꯣꯉꯥꯟ ꯇꯥꯍꯜꯂꯤꯕ ꯃꯣꯁꯦꯁꯅ ꯚꯥꯏ ꯑꯩꯅ ꯍꯥꯏꯗꯨ ꯁꯥꯎꯅꯨ ꯑꯩꯈꯣꯏꯁꯨ ꯑꯕꯦꯝꯕꯨ ꯅꯨꯡꯁꯤꯌꯦ ꯔꯣꯖꯔꯅ ꯀꯔꯤꯕ ꯃꯣꯁꯦꯁꯅ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯃꯕꯨꯡꯅꯣ ꯃꯇꯣꯝꯗ ꯄꯣꯛꯄꯩ ꯍꯧꯅꯕꯤ ꯑꯣ ꯑꯕꯦꯝꯗꯣ ꯗꯣꯜꯄꯇꯤ ꯑꯣꯏꯔꯁꯦ ꯍꯥꯏꯕ ꯔꯣꯖꯔꯅ ꯃꯥ ꯆꯟꯗꯥꯟꯁꯤꯡꯁꯤꯗꯤ
mayamdu punna no'i. Asumna numittu marupsingdusu ngatangba yauraga mayamda hankirami. Rita na Abimga Rani kasu makoidu ina lainaba hairami. Rani nasu wafamdu machagi khalaga yarami. Tonsu nongalaga mayamda chakre. Jacob na thinba paraktabadaki Roger noina thinbirami. Anidu marup amagu harau wari saduna lakminai. Mayam yorduna. Lehrage. Chatluki ko. Hoi. Roger hek chatkibaga nupi amana yumsibu daji ko bhoige oibirabra. Aw, mane kana. Oh, ai dena kawe. Tamo budi leramoi khange. Ada phone su chatkidre. Ada tamona thaja su khangnaraga aibu su khangnaba sidi nupi ne angang ni haiduna yam usitaba male. Ton makutuna laibakta pop thajai. As ai di pele da ko ai khoi tamo se kamai tawne. Daina na som kanano. Ton sarupna. Oh mabuk ne mabok nangamu issue na ijet manghalam mabo. Daina na dahakok na shumna nupi da kharamni dilelam ne haibase nomada khalude. Ton na khongdre tamo na tawribase karino. Ipagi imagasu magi handakta ikaiba hanjin nanglabane. Daina na thajagai gase laikai amadane. Thajaga dakoka nungshine pau tarakpadagi aishu thajada hanglubane. Mangonda budi aiga sukhangne haramde. Tona ichigi mingna kari kauge. Daina kawe. Aishu tamose thajaga bi amaga khangne habidi khange. Nomayimda lakpada magi phone dagi khangobane. Ado aisu nupi dudang khangnara mali khalubane. Adugati ilsi habra amasu khangnarami. Shumaina nupi mari manga koirambagi mamangdasu wathok lanthok kya tawkhrabane. Daina na commando ga oire yam chane. Thaina budi school da nupi ne amngnarapane. Ai khoi tamoga school pulapra. Aikoi debudi class mari manga hinbane. Oh, adu tamoda kai hayu haibano. Kai shubudi haningai leiteda. Asumna nupi singbu nupana play tawbase pamdabagi matungda tawdanaba khanganba pambane. Fare, ai budi makoi anigi marakta yelaroi. Tona iche hekta kaurage. Jedaina ima baba nasu phanayam nganglabane. Soikre lan kredi adum haini. Gyan taraboi ninglaga chahi ama ani di amuk tumina laikhrani. Adagi amuk hekta ngawba hore. Daina na nangse dakop na class 11 la jib la karakpa daida machanupi oina pokhibadu natra. Ichedi kamaina khangiba. Chahi am kanaraga Jacob ta machanupi ama phangkhrena thaina haina khibagi pauta khi. Hoi, tamoi khoini chahi 13-15 maya khene. Adubu ima babasu tamo hana puklabanina aingondagi tamoni hena lumna khanbane. Daina noklaga aigisu ibunga malaye. Chumme ipa imana ningoldagidi bibane hena lumna khanbane. Je ihim changu kisira. Changlaroige. Aidi noi tamoda kaishu ekpa pamdeda. Aisu khange dakop thainedagi khara ngoksinarapane. Nupi khudimak loine nungsi adum haibane. Aduna aibusu chumna nungsibo rangani. Makna kaishu aibu lawbiro haibasu ai khangida. Adubu aisu dakopu nungsiure. Ichegi mara leiti mit yamba tamogi maralne. Aina kitang khatpa langbadadi chaini. Aduga nupa makhoina migi mache machan kayagi thamoi pudi thugaibiri. Daina na dakopu thengnadrasu nanga thengnaduna wari watai ngak sanabasa yam nungaijare. Fare adudi ai amuk chalukhige ko. Oi che lambi da thengnarasu adum gaunasi ko. Gaunase. Daina su chatkre ton su daina bu nungaitene jawi. Ki ada phatraba nupano sidane haujika nupasingse thajaba yatena nupisingna hek hairibase. Mai machan macheda nupana karan darakladi sauningani.
ꯃꯤꯒꯤ ꯃꯆꯟ ꯃꯆꯦꯗꯗꯤ ꯑꯣꯛꯇꯕꯤ ꯑꯣꯏꯅ ꯎꯅꯤ ꯃꯍꯥꯆꯟꯗꯥꯟꯒꯤ ꯂꯥꯕꯁꯤꯡꯁꯦ ꯅꯨꯡꯁꯤꯗꯦ ꯑꯝꯇ ꯇꯣꯟ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯁꯨꯅꯤꯇꯥꯅ ꯏꯆꯥꯇꯣꯝꯕꯤ ꯍꯜꯂꯛꯑꯦꯗꯅ ꯇꯣꯟꯁꯨ ꯗꯩꯅꯥꯒꯤ ꯃꯇꯥꯡꯗ ꯀꯔꯤꯁꯨ ꯍꯥꯏꯒꯦ ꯈꯜꯂꯨꯗ꯭ꯔꯤ ꯃꯄꯥ ꯃꯃꯥꯅ ꯋꯥꯖꯕꯗꯨ ꯎꯕꯗ ꯇꯣꯟꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯇꯣꯟꯁꯨ ꯑꯕꯦꯝꯁꯨ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯕꯦꯝꯁꯨ ꯔꯣꯖꯔ ꯍꯣꯏꯗ ꯃꯃꯥꯒ ꯄꯨꯟꯅ ꯂꯩꯗꯨꯅ ꯇ꯭ꯌꯨꯁꯟꯁꯨ ꯔꯣꯖꯔꯅ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯤꯔꯝꯃꯤ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ 12 ꯑꯦꯛꯖꯥꯝ ꯑꯃꯨꯛ ꯅꯛꯁꯤꯜꯂꯛꯏ ꯖꯦꯀꯣꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯃꯠꯇꯒ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯐꯣꯟ ꯅꯝꯕꯔꯁꯨ ꯁꯤꯟꯗꯣꯛꯈ꯭ꯔꯦ ꯔꯣꯖꯔꯅ ꯇꯥꯃꯣ ꯀꯣꯂꯦꯖꯁꯦ ꯑꯦꯂꯦꯛꯁꯀ ꯄꯨꯟꯅ ꯆꯠꯂꯒꯦ ꯃꯃꯥ ꯔꯥꯅꯤꯁꯨ ꯃꯁꯥꯁꯦ ꯀꯌꯥ ꯀꯟꯗꯕꯒ ꯇꯥꯃꯣꯅ ꯑꯣꯏꯅ ꯌꯦꯡꯁꯤꯟꯕꯤꯔꯣ ꯖꯦꯀꯣꯕꯅ ꯑꯩꯕꯨꯗꯤ ꯌꯥꯏ ꯅꯪ ꯁꯥꯔꯗ ꯍꯥꯏꯌꯨꯗꯅ ꯔꯣꯖꯔꯅ ꯃꯄꯥꯕꯨꯡꯗ ꯐꯣꯟ ꯇꯧꯔꯛꯏ ꯁꯅꯥ ꯀꯩꯗꯧꯔꯦ ꯄꯥꯕꯨꯡ ꯃꯃꯥ ꯔꯥꯅꯤꯁꯨ ꯃꯁꯥꯁꯦ ꯀꯌꯥ ꯀꯟꯗꯕꯒ ꯌꯨꯝꯁꯤꯗ ꯇꯥꯃꯣꯁꯦ ꯁꯪꯖꯔꯁꯅꯨ ꯑꯩꯁꯨ ꯑꯦꯂꯦꯛꯁꯀ ꯑꯣꯏꯅ ꯀꯣꯂꯦꯖꯁꯦ ꯆꯠꯃꯤꯟꯅꯔꯒꯦ ꯔꯥꯖ ꯇꯞꯅ ꯄꯥꯕꯨꯡꯒꯤ ꯁꯅꯥ ꯃꯇꯝꯁꯤꯒꯤ ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯐꯠꯇ꯭ꯔꯕꯅꯤ ꯆꯦꯛꯁꯤꯜꯂꯨꯀꯣ ꯃꯤꯠ ꯅꯥ ꯆꯣꯏꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯣꯏ ꯕꯥꯕꯨ ꯅꯆꯥ ꯍꯧꯖꯤꯛꯇꯤ ꯉꯥꯎꯁꯤꯟꯅꯔꯔꯣꯏꯌꯦ ꯄꯥꯕꯨꯡ ꯍꯣꯏꯒꯤ ꯃꯥꯏꯁꯨ ꯆꯣꯞꯅꯕ ꯇꯧꯔꯔꯣꯏ ꯄꯥꯕꯨꯡ ꯈꯪꯉꯤꯅꯦ ꯁꯅꯥ ꯑꯩꯒꯤ ꯏꯅ ꯄꯣꯛꯄ ꯏꯆꯥꯅꯕꯨ ꯀꯔꯤꯗꯤ ꯐꯠꯇꯕ ꯑꯣꯏꯔꯨꯒꯅꯤ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯥꯃꯣꯕꯨ ꯊꯝꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯨ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅ ꯄꯥꯕꯨꯡ ꯍꯣꯏꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯜꯂꯨꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯏꯆꯥ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤ ꯄꯥꯕꯨꯡꯁꯨ ꯈꯪꯉꯤ ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯍꯌꯦꯡꯗꯒꯤ ꯑꯩꯁꯨ ꯇꯥꯃꯣ ꯌꯥꯎꯗꯅ ꯑꯦꯂꯦꯛꯁꯀ ꯀꯣꯂꯦꯖ ꯑꯗꯨꯝ ꯆꯠꯂꯒꯦꯀꯣ ꯇꯥꯃꯣꯅ ꯌꯨꯝꯁꯦ ꯁꯦꯟꯅꯔꯁꯅꯨ ꯍꯣꯏ ꯍꯣꯏ ꯊꯝꯃꯒꯦ ꯄꯥꯕꯨꯡ ꯑꯩ ꯁꯅꯥ ꯃꯃꯥ ꯔꯥꯅꯤꯗꯨ ꯈꯤꯇꯪ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯑꯗꯤ ꯄꯥꯎ ꯁꯠ ꯍꯥꯏꯔꯛꯎꯀꯣ ꯍꯣꯏ ꯕꯥꯕꯨꯡ ꯊꯝꯃꯣ ꯊꯝꯃꯣ ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯦ ꯔꯣꯖꯔꯅ ꯌꯥꯔꯦ ꯇꯥꯃꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯑꯩꯗꯤ ꯅꯪꯕꯨ ꯁꯦꯟꯅꯖꯕ ꯈꯛꯇꯅꯤ ꯑꯩꯅ ꯀꯨꯁꯤ ꯇꯧꯕ ꯉꯝꯕ ꯅꯠꯇꯦꯗ ꯔꯣꯖꯔ ꯅꯨꯡꯉꯥꯏꯇꯅ ꯇꯥꯃꯣ ꯃꯇꯝꯁꯦ ꯈꯪꯍꯧꯗꯦꯀꯣ ꯇꯥꯃꯣꯁꯨ ꯌꯨꯝꯁꯤꯗ ꯂꯩꯗꯣꯏꯁꯦ ꯆꯍꯤ ꯑꯃꯇ ꯉꯥꯏꯔꯦꯀꯣ ꯑꯗ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯍꯥꯏꯁꯤꯗꯤ ꯑꯃꯨꯛ ꯊꯦꯡꯅꯕ ꯑꯃꯨꯛ ꯀꯥꯏꯅꯕ ꯍꯧꯅꯁꯥꯅꯤ ꯔꯣꯖꯔꯅ ꯍꯣꯏ ꯑꯗꯣ ꯍꯌꯦꯡꯋꯥꯏꯐꯥꯎ ꯅꯣꯏ ꯏꯃꯨꯡꯁꯨ ꯑꯕꯦꯝ ꯍꯣꯏꯒꯨꯝꯅ ꯑꯗꯨꯝ ꯂꯣꯏꯅꯁꯤꯀꯣ ꯂꯣꯏꯅꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯒꯤꯕꯨ ꯋꯥꯅꯦꯅ ꯐꯔꯦ ꯑꯩꯁꯨ ꯑꯕꯦꯝ ꯊꯤꯜꯂꯨꯈꯤꯒꯦ ꯆꯤꯟꯕꯤꯌꯨꯔꯣ ꯐꯠꯍꯜꯂꯣ ꯍꯣꯏ ꯇꯥꯃꯣ ꯑꯁꯨꯝꯅ ꯔꯣꯖꯔꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯀꯣꯂꯦꯖꯁꯨ ꯑꯦꯂꯦꯛꯁꯀ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯍꯧꯈ꯭ꯔꯦ ꯖꯦꯀꯣꯕꯅ ꯑꯇꯩ ꯑꯇꯩ ꯊꯕꯛ ꯊꯧꯔꯝꯗ ꯑꯣꯏꯅ ꯁꯦꯟꯅꯈ꯭ꯔꯦ ꯌꯨꯝꯗꯨꯗ ꯑꯕꯦꯝ ꯂꯩꯖꯔꯁꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯍꯩ ꯇꯝꯂꯤꯕꯅꯤꯅ ꯅꯣꯡꯃꯇ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯔꯨꯗꯦ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯗꯨꯅ ꯂꯩꯔꯝꯃꯤ ꯔꯣꯖꯔ ꯍꯣꯏꯁꯨ ꯐꯥꯔꯁꯠ ꯁꯦꯃꯤꯁꯇꯔꯒꯤ ꯑꯦꯛꯖꯥꯝ ꯄꯤꯈ꯭ꯔꯕꯅꯤ ꯊꯥ ꯀꯥꯏꯁꯦ ꯈꯪꯍꯧꯕ ꯖꯥꯠ ꯅꯠꯇꯦ ꯁꯦꯀꯦꯟ ꯁꯦꯃꯤꯁꯇꯔꯒꯤ ꯑꯦꯛꯖꯥꯝ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯑꯝꯃꯤ ꯇꯣꯟꯒ ꯑꯕꯦꯝꯒꯁꯨ 12 ꯑꯦꯛꯖꯥꯝ ꯄꯤꯅꯕ ꯃꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯂꯝꯃꯤ ꯃꯤ ꯐꯠꯇꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯔꯣꯖꯔꯕꯨ ꯀꯨꯞꯅ ꯁꯦꯟꯅꯕ ꯃꯤꯁꯨ ꯂꯩꯔꯤꯕꯅꯤ ꯍꯟꯗꯛꯇꯤ ꯖꯦꯀꯣꯕꯒ ꯆꯠꯃꯤꯟꯅꯗ꯭ꯔꯦ ꯈꯪꯕꯗꯒꯤ ꯄꯣꯔꯩ ꯍꯣꯏꯒꯤ ꯄꯥꯔꯇꯤꯅ ꯔꯣꯖꯔꯕꯨ ꯀꯤꯗꯅꯦꯞ ꯇꯧꯔꯛꯅꯕ ꯈꯪꯍꯜꯂꯝꯃꯤ ꯃꯈꯣꯏ 8ꯅ ꯀꯣꯂꯦꯖꯇꯒꯤ ꯊꯣꯔꯛꯄꯗ ꯚꯦꯟ ꯑꯃ ꯊꯧꯖꯤꯜꯂꯛꯏ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯊꯠꯂꯒ ꯚꯦꯟ ꯑꯃꯁꯨ ꯊꯧꯖꯤꯜꯂꯛꯏ ꯅꯨꯄꯥ ꯑꯅꯤꯈꯛ ꯀꯨꯝꯊꯔꯛꯂꯒ ꯔꯣꯖꯔ ꯍꯥꯏꯁꯤ ꯀꯅꯥꯅꯣ ꯑꯦꯂꯦꯛꯁꯅ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯒ ꯈꯨꯝꯃꯣ ꯑꯇꯩ ꯋꯥ ꯉꯥꯡꯒꯅꯨ ꯃꯣꯁꯦꯁꯅ ꯑꯃꯨꯛ ꯃꯔꯝꯗꯨ ꯈꯪꯗꯅ ꯀꯩꯒꯤ ꯇꯥꯛꯇꯣꯏꯕ ꯑꯩꯈꯣꯏꯗꯤ ꯅꯊ꯭ꯋꯥꯏꯁꯤꯡꯗꯣ ꯃꯥꯡꯅꯤꯡꯗ꯭ꯔꯗꯤ ꯔꯣꯖꯔ ꯊꯣꯔꯛꯑꯣ ꯔꯣꯖꯔꯅ ꯑꯦꯂꯦꯛꯁꯀꯤ ꯕꯥꯏꯛ ꯃꯅꯤꯡꯗꯒꯤ ꯀꯨꯝꯊꯒꯦ ꯇꯧꯕꯒ ꯂꯤꯅ ꯐꯠ ꯀꯨꯝꯊꯔꯒ ꯔꯣꯖꯔ ꯀꯧꯕ ꯌꯥꯎꯗꯦ ꯅꯨꯄꯥꯗꯨꯅ ꯁꯦꯝꯒꯤ ꯃꯆꯥꯅꯨꯄꯥꯁꯦ ꯅꯈꯣꯏ 8ꯀꯤ ꯃꯅꯨꯡꯗ ꯌꯥꯎꯋꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯈꯪꯉꯕꯅꯤ ꯊꯣꯛꯂꯛꯑꯣ ꯁꯦꯝꯒꯤ ꯃꯆꯥ ꯂꯤꯅ ꯑꯗꯨ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯑꯗꯨꯗꯤ ꯅꯪ ꯔꯣꯖꯔ ꯅꯠꯇ꯭ꯔꯥ
Imana mayamda Roja ko hai kibane. Adubu ai ki mingdi Arkeli. Gari dagi nupa ama kumtharaglaga Roja gi manakte changsilaga. Shiyangak sine Jacob na hek sangbado. Lina. Hoi, mi fatabayam leide. Hai badi nakoi kumba. Aduna tamo Jacob na mahak se oina sengi macha saduna lehelakpane. Aseng ma macha di aine. Aduna ina ai pamli basina kaigino. Nupa mana. Fore, nang oirabadi yam lemna gari de kakhalo. Ade urga wada hairage. Li kaishu thawa sadana marup singna michi khachelamlaga. Bye, nui chalamo. Adu hairamaga benda kakhatkre. Makoi hek chatkibaga Roja na Jacob da phone tawrei. Roja, kidore? Tamo, Ligi number yawa natro? Yawe. Magi number du da track tawraga amta tanabiyo. Shengi macha kanano hangbada Lina mani haijulaga sakhangda basingna phakre. Jacob na Tamo. Kudak tu da Jacob na magi tim oiramba marup singda da pau piduna wafangda khangalami. Jacob su panthaba tawdana police station da laami. Mathak thongbadagi order lorduna mark songang adubu kaluna bahainarami. Roja roi gi marup singdasu matha sarduna Roja roi da pulap lairami. Pung khara kanarabagi matungda aada yorduna libu mamai hangdurai. Thoibina. Kainu nui dei base angang si kanano. Same gi macha aseng bane. Nai bunga arba, aina adu fazana photo phauthaki banatra. Masamakna semgi machani haibane. Roger haiduna semgi macha saduna leibane. Thoibi sarokna haise chumbra. Li usitana nokthurei. Marup amagidamak kadai fawbu tawba ngamge haibada noida utbane. Nupa mana sauraga li da kina tindatli. Li machindag I chenjarei. Adu fawba kaishu thawa sadana I aduna kana onthoklaga sitokirami. Thoibina Ligi begtagi lairik singdo haidorei. ID dudi yengbada Arkeli haina lerami. Father na Leo haina. Madu ubada Thoibina mayamda. Angang asine kada tawrafaw kaishu khangdribana khoisibu karamba jibano. Mayamdu tumin lainai. Thoibina makha tarai. Nang phone yaubra? Li usitana. Yawe, kidorge. Noidabu atangwa paiba phangjedabagi wane. Ai phone da wala khara henbane pambra. Thoibina amuk Li de kupakna tharami. Yam thuna Jacob tara Roja dar phone to. Li na kei maram gino. Aina tau hairadi kok to. Maram haitradi sungdau dawroi. Noina fugera hatkera dharka tade. Haujikan angang singi mi usitaba mikilai kitaba matawaduda Thoibina taptharduna. Jacob na aigi pahatkibane. Adu fauli na usitana. Napada michamdi oramaroi aduna hatpa oramgani. Mibu maram laitana hatpa yabra. Thoibina Semgi lekai thangnabadagi nupa macha ama gari accident haijinkiba. Adusu Jacob na hatkibane. Lina. Oh, guli chaba nupi kudingi ichat manganba angangdura. Oh, tamona nungnara satinara singkup chana sugaraga hatkibane. Aibudi uhaude tamona haibidai khangbane. Thoibi shauraga angangdo chumnagi nupi macha amada nuksipami haijirba khaktane. Maduda Jacob na halibada nupi duga Jacob ka kaimei lenage sengna hayo. Lina. Adude Jacob tangbiro. Aingon tangbiri sibu kaigino. Kari mari leinadana aina migi nuksinabada tigatoino. Nang yam khangba sadane. Adude khambam thoktra. Aina khangba haibabu tamo Jacob ta. Mi fataba aramba tawba amata uba yadabane. Thok hatbane. Thoibina. Makut pulibase longthok. Somdashu Ligi number dudagi track torduna Jacob hoi khulai matik chana purakduna laami. Thoibina. Aina ingna tapna haringe sida
nathwaida mangnindradi Jacob ta phone do Lina iche ekta kokjarage iche nasaksu fajai phiba mutrisu chapchai pamudro film kumge haidraka sungumba umang wamang da lotlaga leisiba madu nangina thonate navung nokpaga amta leitra nangna edo ingonda hangadaba nate Jacob ta phone do Li nokfe tawraga phone tawdrasu yausilani wawranu Ligi thokchadaba wahai aduda thoibi ngakna lidi ngai aduga nongmaidu satoklaga ligi laibakta namlaga nangkanano seng hayo Lina ai college tamliba student amane aduga ai sinfam asidi chakpukham amata chaminariba marupsingna phau khangde ayo sengna natrabadi hard kara ngamsi ngamloi adu haraga Lina yam tuna thoibidagi nongmaidu mullaga thoibido ina namlammi thoibibu nongmai namlaga Lina thoibigi marumda lotlaga mayam dairi nakuti yauriba khulai mayam do makhada loina thamo natrabadi aishirabasu noi mayam gi captain thoibi asidi halomgani mayam du khulai loina makhada thammi Lina makhatara Aikoi marup taresida ahi tomdane komfutam lakwa fight ningtin hairibase aduna aisa Manipur gi DJP na CID hankibane ada DJP se atei kanamda nate aibu pokpa ai babungne tamo je ko kai ga lona pau phona tuna plan na session kibane Roger dawjiti Jacob ne senator hairkli bedesu tamo je ko aikoi ni ki plan ne noi de hek pau pirak pangang du di kuire tamo na hatokhiba angang do aine ne nandagi saribado Thoibi sauraga lenge tawbaga Lina farami aduga lepiba nupa amagi makokta nomaina kaptuna halami nathwai singdo siningdrabadi amta lengba yaroi adu haraga Lina Jacob ta phone tawrai tama yoraba lalauba singdudagi thauna leiraba nupa amana kana laurai thumadula ani semsaro Lina nupadubusu kapaga hatoi mapanda leiriba mayamdusu tahobadagi mathang khulai paikhanaduna jeksina leirami Jacobsu loina tarami yogdore kya loishinkrage ani loishinkre tamo thoibi hojik aigi nakta leiye made aigine aigi kamo Lina thoibi gi narumda tapna tabra nangbu pamjaba Jacob na haise nangdi magini khaamu hari Thoibi na shai thili haise nangoire Oh my god ai bwana khangbirambagi thank you dear Thoibi shauraga mayam dairi mikup amatang shoikibada kyam akaiba ore habase noi haujikti khanglaba natra aine Roger ki masak takla fau nakhoine shoibidagi natra si thoklibase haujikti nungairani lanjau ma leire ai sirbasu Jacob pudi halomgani Lina ashungbeira Thoibi na Jacob helakwaga aibu thado khulai yaudana lanthengnage Lina is to laurabi ichemaga nongmai changdaba Iron Man duga kamaina lanthengna duino adu sharuk siramdai sida romance oine tawkho mana sinungbayam pamjarapane ngasidi tamogi apamba ohenbikro Thoibi sauraga henga natakki handa adu ushi thawaidaba Lina afava midadi respect noigumbadana ref Jacob hoisi yausilaktuna ready da leire porei hoigi party singsu apangba nattabanina hana paudu manungdagi haraklabanina ngaituna leirami Jacob na fi angoba haiduna lepi madu ubada porei na mayamda nongmai kaptana baharami porei mafamdudagi thorai Jacob su porei tana matomda lai porei su Jacob manakta lai mitna singna leinariba ngangtani porei na hana kipame Jacob na angang du thaduro
ꯑꯉꯥꯡꯗꯨꯅ ꯍꯧꯖꯤꯛ ꯊꯣꯏꯕꯤꯕꯨ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯀꯧꯊꯣꯔꯛ ꯐꯣꯔꯩꯅ ꯅꯨꯄꯥ ꯑꯃꯗ ꯏꯪꯒꯤꯠ ꯇꯧꯏ ꯅꯨꯄꯥꯗꯨꯅ ꯃꯅꯨꯡꯗ ꯃꯈꯨꯠ ꯑꯅꯤ ꯊꯥꯡꯒꯠꯂꯒ ꯆꯪꯉꯛꯏ ꯖꯦꯀꯣꯕ ꯂꯥꯛꯑꯦ ꯊꯣꯔꯛꯎ ꯍꯥꯏꯔꯛꯏ ꯂꯤꯅ ꯐꯔꯦ ꯊꯣꯔꯛꯑꯒꯦ ꯅꯨꯄꯥꯗꯨ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯂꯤꯅ ꯅꯈꯣꯏꯁꯨ ꯂꯣꯏꯅ ꯃꯄꯥꯟꯗ ꯊꯣꯛꯑꯣ ꯅꯨꯄꯥꯁꯤꯡꯗꯨ ꯂꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯏꯀꯣꯟ ꯀꯣꯟꯅ ꯂꯤꯅ ꯊꯣꯏꯕꯤꯕꯨ ꯅꯣꯡꯃꯩ ꯅꯝꯂꯒ ꯊꯣꯔꯛꯏ ꯃꯗꯨ ꯎꯕꯗ ꯖꯦꯀꯣꯕꯅ ꯂꯤ ꯇꯥꯗꯣ ꯅꯪ ꯂꯥꯛꯑꯣ ꯂꯤꯁꯨ ꯅꯣꯡꯃꯩꯗꯨ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯇꯞꯅ ꯇꯞꯅ ꯇꯨꯡꯍꯟꯗꯨꯅ ꯊꯣꯔꯛꯏ ꯖꯦꯀꯣꯕꯅ ꯍꯥꯏꯔꯛꯏ ꯊꯣꯏꯕꯤ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯔꯣꯖꯥ ꯐꯥꯕ ꯄꯥꯝꯂꯤꯕꯁꯦ ꯄꯣꯔꯩꯅ ꯁꯦꯝꯅ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟ ꯑꯃꯠꯇ ꯄꯤꯗ꯭ꯔꯕꯅꯤꯅ ꯃꯆꯥꯅꯨꯄꯥ ꯐꯥꯕ ꯇꯥꯕꯅꯤ ꯖꯦꯀꯣꯕꯅ ꯅꯣꯏꯕꯨ ꯅꯔꯤꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯂꯕ ꯃꯤꯅꯤ ꯍꯥꯏꯈꯤꯗꯥꯏꯅꯦ ꯑꯗꯨꯔꯣ ꯅꯣꯏꯅ ꯀꯠꯊꯣꯛꯄ ꯍꯥꯏꯁꯦ ꯄꯣꯔꯩꯅ ꯑꯩꯈꯣꯏꯒꯤꯁꯨ ꯐꯦꯃꯤꯂꯤ ꯂꯩꯅꯦ ꯃꯤꯁꯇꯔ ꯖꯦꯀꯣꯕ ꯅꯨꯡꯁꯤꯔꯕ ꯏꯃꯨꯡ ꯃꯅꯨꯡꯗꯨ ꯊꯥꯗꯣꯛꯂꯒꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯀꯪꯂꯩꯄꯥꯛꯀꯤꯗꯃꯛ ꯂꯦꯞꯄꯤꯕꯁꯦ ꯆꯥꯗ꯭ꯔꯕꯗꯤ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯖꯦꯀꯣꯕꯅ ꯅꯣꯏꯅ ꯍꯥꯏꯕ ꯗꯤꯃꯥꯟ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯕꯗꯤ ꯂꯥꯏꯅ ꯐꯥꯎ ꯉꯝꯃꯣꯏ ꯑꯁꯨꯛ ꯌꯥꯝꯕ ꯃꯤꯌꯥꯝꯁꯤꯒꯤ ꯋꯥꯀꯠꯁꯤꯕꯨ ꯀꯅꯥꯅ ꯄꯨꯊꯥ ꯉꯝꯗꯣꯏꯅꯣ ꯁꯣꯝꯅ ꯁꯤ ꯑꯦꯝ ꯑꯣꯏꯔꯝꯂꯕꯁꯨ ꯉꯝꯂꯣꯏ ꯑꯩꯅꯁꯨ ꯉꯝꯂꯣꯏ ꯈꯔ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯅꯁꯦ ꯊꯣꯏꯕꯤ ꯁꯥꯎꯔꯒ ꯅꯪꯒ ꯑꯩꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯐꯥꯏꯠ ꯇꯧꯈꯤꯁꯦ ꯖꯦꯀꯣꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯗꯤ ꯅꯨꯄꯤ ꯑꯉꯥꯡꯒ ꯐꯥꯏꯠ ꯑꯃꯨꯛꯇ ꯇꯧꯗ꯭ꯔꯤꯌꯦ ꯅꯨꯡꯁꯤꯅꯕ ꯈꯛꯇꯅꯤ ꯅꯪꯅ ꯑꯩꯁꯦ ꯌꯦꯛꯅꯕꯅꯤ ꯍꯥꯏꯈꯤꯗꯥꯏ ꯌꯦꯛꯅꯕꯒꯤ ꯃꯐꯝꯗꯕꯨ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯕ꯭ꯔꯥ ꯁꯥꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯑꯩꯗꯤ ꯅꯨꯄꯤ ꯑꯉꯥꯡꯅ ꯐꯨꯕ ꯍꯩꯅꯗꯦ ꯁꯥꯎꯔꯛꯂꯀꯥꯟꯗ ꯈꯨꯄꯥꯛꯅ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯊꯥꯕ ꯅꯠꯇꯅ ꯂꯦ ꯆꯠꯂꯝꯃꯣ ꯇꯥꯃꯣ ꯑꯩ ꯆꯠꯂꯣꯏ ꯆꯠꯂꯁꯨ ꯇꯥꯃꯣꯒ ꯄꯨꯟꯅ ꯆꯠꯀꯅꯤ ꯖꯦꯀꯣꯕꯅ ꯂꯦ ꯇꯥꯃꯣ ꯂꯥꯛꯑꯒꯦ ꯅꯪ ꯆꯠꯂꯝꯃꯣ ꯃꯃꯥꯡꯗꯁꯨ ꯇꯥꯃꯣꯁꯦ ꯅꯣꯡꯃꯩꯅ ꯄꯥꯜꯂꯨꯔꯕꯅꯤ ꯃꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯗꯕꯁꯦ ꯇꯥꯃꯣꯅꯦ ꯑꯗꯨꯅ ꯑꯩ ꯆꯠꯂꯣꯏ ꯄꯣꯔꯩꯅ ꯀꯅꯥꯝꯇ ꯅꯣꯡꯃꯩ ꯀꯥꯞꯄ ꯌꯥꯔꯣꯏ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯁꯨ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝ ꯂꯦꯝꯅ ꯍꯟꯈꯤꯕ ꯌꯥꯔꯒꯅꯤ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟꯗꯣ ꯁꯦꯝꯗ ꯄꯤꯔꯛꯅꯕ ꯍꯥꯏꯈꯣ ꯃꯍꯥꯛꯅ ꯂꯣꯏꯅ ꯊꯤꯡꯖꯤꯜꯂꯒ ꯊꯝꯂꯤꯕꯗꯣ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯌꯨ ꯑꯗꯨꯒ ꯃꯁꯤꯃꯁꯨ ꯍꯥꯏꯌꯨ ꯃꯊꯪꯗ ꯁꯦꯝ ꯑꯣꯏꯗ꯭ꯔꯕꯗꯤ ꯃꯊ꯭ꯋꯥꯏ ꯑꯗꯣ ꯃꯥꯡꯅꯤꯅ ꯇꯝꯃꯣ ꯖꯦꯀꯣꯕꯅ ꯅꯣꯏꯅ ꯃꯤꯆꯝ ꯄ꯭ꯔꯖꯥꯗꯒꯤ ꯗꯤꯃꯥꯟ ꯇꯧꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯤꯆꯝ ꯄ꯭ꯔꯖꯥꯕꯨ ꯉꯥꯛꯁꯦꯟꯕ ꯂꯩꯕꯥꯛ ꯅꯤꯡꯕꯁꯦ ꯀꯅꯥꯅ ꯍꯦꯟꯒꯦ ꯍꯥꯏꯕꯗꯨꯁꯨ ꯈꯪꯖꯤꯟꯕꯤꯌꯨ ꯑꯗꯨꯒ ꯊꯣꯏꯕꯤ ꯃꯇꯨꯡꯗ ꯌꯨꯝꯗ ꯂꯥꯛꯑꯒ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯕꯗ ꯇꯧꯒꯅꯨ ꯊꯣꯏꯕꯤ ꯀꯔꯦꯝꯅꯔꯛꯏ ꯅꯪꯒꯤ ꯋꯥꯈꯜꯗꯨꯕꯨ ꯅꯣꯛꯅꯤꯡꯉꯤꯅꯦ ꯅꯊꯃꯣꯏꯗꯤ ꯁꯦꯡꯗ꯭ꯔꯕꯅꯤꯅ ꯋꯥꯗ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯖꯦꯀꯣꯕꯅ ꯂꯥꯎꯔꯛꯏ ꯑꯣꯏ ꯅꯪꯒꯤꯗꯨ ꯀꯜꯂꯛꯄꯅꯦ ꯑꯇꯩ ꯀꯩꯝ ꯅꯠꯇꯦ ꯑꯩꯒꯤ ꯏꯄꯥ ꯍꯥꯠꯈꯤꯕ ꯅꯪꯉꯣꯟꯗꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯀꯜꯂꯛꯇꯣꯏꯕ ꯖꯦꯀꯣꯕꯅ ꯑꯩꯅ ꯅꯪꯒꯤ ꯑꯄꯣꯛꯄ ꯍꯥꯠꯈꯤꯕꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯣ ꯅꯁꯥꯅ ꯃꯔꯝ ꯊꯤꯒꯠꯂꯣ ꯑꯃꯠꯇꯒ ꯅꯠꯇꯦ ꯃꯔꯝ ꯑꯅꯤꯅꯦ ꯂꯩꯔꯤꯕꯁꯦ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯖꯦꯀꯣꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯒꯝ ꯒꯝ ꯆꯠꯈꯤꯔꯝꯃꯤ ꯂꯤꯁꯨ ꯃꯅꯤꯡ ꯍꯟꯍꯟꯗꯨꯅ ꯏꯟꯅꯈꯤ ꯖꯦꯀꯣꯕ ꯍꯣꯏꯒꯤ ꯇꯤꯝꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯌꯧꯔꯛꯄꯗ ꯖꯦꯀꯣꯕꯅ ꯅꯪ ꯁꯤआꯏꯗꯤꯅꯤ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯃꯔꯨꯞꯁꯤꯡꯗ ꯈꯪꯍꯟꯒꯅꯨ ꯍꯣꯏ ꯇꯥꯃꯣ ꯈꯪꯍꯜꯂꯣꯏꯌꯦ ꯑꯗꯨꯒ ꯅꯪꯒꯤ ꯊꯕꯛ ꯑꯃꯁꯨ ꯁꯤꯟꯅꯔꯝꯒꯦ ꯌꯥꯏ ꯇꯥꯃꯣ ꯃꯊꯪꯅ ꯀꯔꯤ ꯊꯕꯛꯅꯣ ꯑꯕꯦꯝꯅ ꯍꯥꯠꯈꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯔꯨꯞ 5ꯗꯣ ꯀꯨꯞꯅ ꯁꯦꯟꯅꯧ ꯍꯣꯏ ꯇꯥꯃꯣ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨꯗꯤ ꯍꯥꯏꯗꯣꯔꯛꯇꯧꯗꯤ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯀꯅꯥꯅ ꯈꯪꯅꯤ ꯃꯤꯑꯣꯏꯕꯒꯤ ꯆꯤꯟꯕꯣ ꯍꯣꯏ ꯇꯥꯃꯣ ꯃꯌꯥꯝ ꯆꯠꯅꯕ ꯇꯧꯁꯤ ꯑꯦꯟꯗꯤꯅ ꯀꯩ ꯍꯥꯏꯅꯔꯦ ꯀꯔꯤꯕꯨ ꯍꯥꯏꯅꯔꯨꯅꯤ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟꯗꯨꯒꯤꯅꯤ ꯑꯦꯟꯗꯤꯅ ꯍꯥꯠꯇꯣꯛꯄꯤꯌꯣꯅ ꯍꯧꯔꯤꯅꯦ ꯍꯜꯂꯁꯤ ꯚꯥꯏ ꯍꯧꯖꯤꯛ ꯈꯨꯠꯊꯣꯛꯅꯕ ꯌꯥꯗ꯭ꯔꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯤ ꯍꯣꯏ ꯚꯥꯏ ꯍꯣꯏ ꯃꯃꯥꯏ ꯂꯩꯔꯣ ꯍꯜꯂꯁꯤ ꯑꯁꯨꯝꯅ ꯃꯌꯨꯝꯗꯣ ꯍꯜꯂꯛꯑꯝꯃꯤ ꯏꯪꯅ ꯆꯤꯛꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯤ ꯐꯥꯎꯗꯤ ꯀꯜꯂꯛꯑꯝꯃꯤ ꯖꯦꯀꯣꯕꯁꯨ ꯔꯣꯖꯔ ꯍꯣꯏꯗ ꯌꯧꯔꯛꯄꯒ ꯔꯥꯖ ꯍꯣꯏꯁꯨ ꯂꯣꯏꯅ ꯂꯩꯔꯝꯃꯤ ꯖꯦꯀꯣꯕ ꯀꯝꯗꯧꯔꯦ ꯖꯦꯀꯣꯕꯅ ꯁꯥꯔ
ꯃꯈꯣꯏꯒꯤ ꯗꯤꯃꯥꯟꯗꯨ ꯂꯣꯏꯅꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯈꯔꯗꯤ ꯄꯤꯈꯤꯅꯕ ꯇꯧꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯉꯥꯡꯁꯤꯡꯗ ꯐꯔꯛ ꯌꯥꯝ ꯇꯥꯗꯣꯔꯤ ꯔꯥꯖ ꯃꯊꯥ ꯁꯥꯅ ꯃꯈꯣꯏꯅꯗꯤ ꯀꯌꯥꯗ ꯂꯥꯏꯅ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯤꯕꯅꯣ ꯁꯣꯝꯗꯅ ꯑꯩꯈꯣꯏꯅ ꯁꯥꯔꯤꯕ ꯃꯊꯥꯁꯦ ꯈꯪꯕꯤꯕ ꯅꯠꯇꯦ ꯐꯔꯦ ꯑꯩ ꯈꯔ ꯄꯤꯈꯤꯅꯕ ꯇꯧꯔꯒꯦ ꯂꯤꯗꯤ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯃꯦ ꯐꯔꯦ ꯐꯔꯦ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯧꯊꯣꯛꯂꯨꯔꯤꯕꯗꯣ ꯌꯥꯝꯅ ꯐꯔꯦ ꯔꯣꯖꯔꯅ ꯂꯤꯗꯨ ꯆꯣꯏꯒ ꯆꯥꯗꯖꯥꯠꯂꯣ ꯃꯣꯂꯤ ꯃꯣꯂꯤ ꯁꯛꯇꯤ ꯀꯥꯛꯄꯅꯦ ꯃꯥꯒꯤ ꯍꯩꯅꯕꯤꯗꯣ ꯇꯧꯔꯗꯤ ꯁꯣꯏꯗꯅ ꯆꯩꯗꯤ ꯆꯥꯔꯝꯅꯤ ꯖꯦꯀꯣꯕꯅ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯗꯤ ꯀꯃꯥꯟꯗꯣꯒꯤ ꯂꯤꯆꯩ ꯆꯥꯗ꯭ꯔꯗꯤ ꯅꯨꯄꯥꯁꯤꯡꯗꯤ ꯍꯥꯏꯅꯔꯤꯕꯅꯦ ꯑꯩꯈꯣꯏꯒꯤ ꯂꯤꯆꯩ ꯆꯥꯗ꯭ꯔꯁꯨ ꯂꯥꯂꯧꯕꯒꯤ ꯂꯤꯆꯩ ꯈꯔ ꯆꯥꯔꯛꯂꯤꯗꯣ ꯅꯨꯄꯥ ꯑꯣꯏꯔꯕꯅꯦ ꯔꯣꯖꯔꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯨꯗꯤ ꯇꯥꯃꯣꯗꯤ ꯅꯁꯥ ꯀꯃꯥꯟꯗꯣꯅꯤꯅ ꯀꯃꯥꯟꯗꯣꯒꯤ ꯂꯤꯆꯩ ꯆꯥꯔꯝꯈꯤꯔꯣꯏ ꯂꯤꯆꯩꯗ ꯍꯦꯟꯕ ꯅꯣꯡꯃꯩ ꯆꯥꯏꯁꯤꯗꯤ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯩ ꯀꯃꯥꯟꯗꯣ ꯑꯣꯏꯖꯔꯁꯨ ꯑꯩꯁꯨ ꯊꯥꯏꯅ ꯀꯃꯥꯟꯗꯣ ꯖꯣꯟꯒꯤ ꯂꯤꯆꯩꯗ 3ꯂꯛꯅꯤ ꯆꯥꯔꯛꯏꯁꯦ ꯑꯣ ꯖꯣꯟꯗꯣ ꯍꯧꯖꯤꯛꯇꯤ ꯃꯌꯥ ꯀꯨꯝꯈ꯭ꯔꯕꯅꯦ ꯇꯥꯃꯣꯅ ꯃꯇꯝ ꯈꯔ ꯃꯍꯨꯠ ꯁꯤꯜꯍꯧꯕꯗꯣ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯩ ꯑꯃꯨꯛ ꯖꯣꯏꯟ ꯇꯧꯔꯛꯈꯤꯅꯤꯌꯦ ꯑꯗ ꯅꯪꯁꯨ ꯑꯩꯒꯤ ꯂꯤꯆꯩ ꯄꯤꯖꯈꯤꯅꯤ ꯌꯥꯔꯦ ꯑꯩ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯦ ꯅꯣꯏꯒ ꯑꯣꯟꯖꯤꯟꯅꯕ ꯁꯪꯗꯦ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯦ ꯔꯥꯖꯍꯣꯏꯁꯨ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯆꯔꯝꯃꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯑꯕꯦꯝꯒ ꯇꯣꯟꯒꯁꯨ ꯑꯦꯛꯖꯥꯝ ꯂꯣꯏꯈ꯭ꯔꯦ ꯔꯣꯖꯔ ꯍꯣꯏꯁꯨ ꯁꯦꯀꯦꯟ ꯁꯦꯃꯤꯁꯇꯔꯒꯤ ꯑꯦꯛꯖꯥꯝ ꯄꯤꯕ ꯂꯣꯏꯈ꯭ꯔꯦ ꯁꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯝꯕ ꯔꯥꯅꯤꯁꯨ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈꯤꯔꯝꯃꯤ ꯃꯄꯥꯒꯤ ꯐꯤꯔꯣꯏ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯃꯥ ꯑꯃꯨꯛ ꯂꯩꯈꯤꯗꯕꯗꯨꯗ ꯑꯕꯦꯝꯗꯤ ꯃꯆꯤ ꯃꯆꯤ ꯃꯪꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯔꯣꯖꯔꯁꯨ ꯑꯕꯦꯝꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯍꯥꯛꯅ ꯊꯦꯝꯂꯨꯔꯕꯁꯨ ꯀꯩꯁꯨ ꯀꯥꯟꯅꯕ ꯐꯪꯂꯝꯗꯦ ꯖꯦꯀꯣꯕꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯆꯩ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯔꯣꯖꯔꯗꯨ ꯖꯦꯀꯣꯕꯀꯤ ꯀꯥꯗ ꯆꯪꯂꯛꯏ ꯃꯤ ꯂꯣꯏꯅ ꯇꯨꯝꯅꯈꯤꯕꯒꯤ ꯇꯟꯖꯥꯅꯤ ꯖꯦꯀꯣꯕꯅ ꯀꯩꯗꯧꯔꯒꯦ ꯔꯣꯖꯔꯅ ꯇꯥꯃꯣ ꯑꯕꯦꯝꯒꯤ ꯃꯇꯧꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯍꯣꯏ ꯑꯩꯁꯨꯅꯦ ꯆꯞ ꯃꯥꯟꯅꯩ ꯀꯅꯥꯅꯕꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯏꯃꯥ ꯋꯥꯠꯄꯗ ꯏꯃꯨꯡ ꯑꯃ ꯄꯨꯡꯍꯣꯔꯤꯕꯅꯤ ꯑꯅꯤꯃꯛ ꯋꯥꯠꯂꯒꯕꯨ ꯀꯔꯝ ꯅꯨꯡꯉꯥꯏꯒꯅꯤ ꯌꯦꯡꯂꯨ ꯎꯔꯨ ꯈꯨꯗꯤꯡ ꯑꯃꯝꯕꯒꯤ ꯑꯃꯝꯕ ꯉꯥꯛꯇ ꯉꯥꯏꯗꯣꯔꯤꯕꯅꯤ ꯑꯗꯨ ꯇꯥꯃꯣ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯥꯛꯏꯁꯦ ꯑꯇꯩ ꯀꯩꯝꯇꯒꯤ ꯅꯠꯇꯦ ꯇꯥꯃꯣꯗ ꯋꯥ ꯈꯔ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ ꯑꯩꯅ ꯊꯦꯝꯂꯨꯔꯗꯤ ꯌꯥꯔꯛꯑꯣꯏ ꯑꯕꯦꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕꯁꯦ ꯇꯥꯃꯣꯅꯦ ꯑꯁꯤꯕꯨ ꯋꯥꯅꯤꯅ ꯇꯥꯃꯣ ꯑꯩꯅ ꯍꯥꯏꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯅꯨꯡꯉꯥꯏꯖꯅꯕ ꯇꯥꯃꯣꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯀꯩ ꯃꯇꯦꯡꯅꯣ ꯑꯩꯅ ꯄꯥꯡꯗꯣꯏꯁꯦ ꯀꯣꯏꯕꯒ ꯈꯔ ꯄꯨꯕꯤꯌꯨ ꯋꯥꯔꯤꯒ ꯈꯔ ꯁꯥꯟꯅꯕꯤꯌꯨ ꯔꯣꯖꯔ ꯑꯩ ꯃꯗꯨ ꯉꯝꯃꯣꯏꯀꯣ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯗꯧꯔꯕꯅꯤ ꯅꯪꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯌꯨ ꯇꯥꯃꯣ ꯑꯩ ꯈꯪꯉꯤ ꯑꯕꯦꯝꯁꯦ ꯑꯩꯒꯤ ꯑꯣꯏꯗꯣꯔꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯇꯥꯃꯣ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯇꯥꯃꯣꯅ ꯃꯇꯝ ꯈꯔ ꯅꯆꯟ ꯆꯛꯅ ꯂꯣꯏꯅꯕꯤꯌꯣ ꯔꯣꯖꯔ ꯇꯥꯃꯣꯅ ꯃꯥꯕꯨ ꯏꯆꯟ ꯆꯛꯅꯅꯤ ꯅꯪꯒ ꯂꯨꯍꯣꯡꯕꯤꯗꯣꯏꯁꯦ ꯅꯪꯅꯗꯤ ꯏꯆꯝ ꯆꯝꯅ ꯍꯥꯏꯖꯔꯤꯕ ꯑꯩ ꯅꯨꯄꯤ ꯑꯉꯥꯡꯒ ꯑꯃꯨꯛ ꯍꯟꯅ ꯀ꯭ꯂꯣꯁ ꯑꯣꯏꯔꯔꯣꯏ ꯈꯟꯈ꯭ꯔꯕꯅꯤ ꯃꯗꯨꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯀꯥꯏꯕ ꯑꯣꯏꯔꯒꯅꯤ ꯇꯥꯃꯣ ꯆꯨꯝꯅ ꯁꯨꯝ ꯑꯕꯦꯝꯅ ꯇꯥꯃꯣꯕꯨ ꯀ꯭ꯔꯁ ꯑꯣꯏꯖꯔꯨꯕꯅꯤ ꯇꯥꯃꯣꯅꯁꯨ ꯅꯆꯟꯃꯛꯅꯤ ꯈꯜꯂꯒ ꯀꯣꯏꯕꯒ ꯈꯔ ꯄꯨꯕꯤꯌꯨ ꯑꯩꯅ ꯍꯥꯏꯔꯗꯤ ꯁꯨꯡꯌꯥ ꯌꯥꯔꯛꯑꯔꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯑꯅꯤꯃꯨꯛ ꯅꯨꯡꯁꯤꯅ ꯊꯣꯛꯈ꯭ꯔꯗꯤ ꯃꯤꯋꯥ ꯇꯥꯍꯟꯒꯦꯔꯣ ꯑꯩꯒꯤ ꯒꯨꯟꯁꯦ ꯅꯪꯅ ꯆꯞ ꯆꯥꯅ ꯈꯪꯂꯕꯣ ꯑꯩꯁꯦ ꯀꯌꯥꯝ ꯗꯦꯟꯖꯔ ꯑꯣꯏ ꯅꯪ ꯈꯪꯉꯕꯣ ꯑꯩꯁꯨ ꯇꯥꯃꯣꯒ ꯁꯨꯝ ꯂꯣꯏꯅꯔꯕꯅꯤꯅ ꯇꯥꯃꯣꯒꯤ ꯒꯨꯟ ꯈꯔꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯖꯕꯩꯅꯤ ꯇꯥꯃꯣꯗ ꯁꯤꯟꯅꯔꯤꯕꯁꯦ ꯇꯥꯃꯣꯅ ꯍꯥꯏꯔꯗꯤ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯔꯣꯖꯔ ꯅꯪꯅ ꯍꯥꯏ ꯋꯥꯗꯣ ꯑꯩ ꯇꯜꯂꯤꯀꯣ ꯑꯩꯖꯧꯏꯁꯤꯅꯤ ꯑꯩ ꯍꯧꯖꯤꯛꯁꯦ ꯅꯨꯄꯤ ꯑꯉꯥꯡ ꯁꯟ ꯕꯔꯃꯟꯗꯒꯤ ꯂꯥꯞꯅ ꯂꯩꯖꯕꯅꯤ ꯑꯃꯨꯛ ꯃꯩ ꯆꯨꯁꯤꯜꯂꯛꯀꯅꯣ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯉꯥꯡꯅꯕ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯇꯥꯃꯣ ꯅꯪꯁꯦ ꯑꯗꯨꯅꯤ ꯅꯪꯅ ꯅꯃꯥ ꯅꯄꯥꯗ ꯇꯧꯔꯛꯏꯗꯣ ꯑꯩꯗꯤ ꯆꯍꯤ ꯃꯇꯥꯡꯗꯨꯅꯅꯦ ꯇꯥꯃꯣꯗꯤ ꯐꯅꯁꯨ ꯑꯍꯟ ꯑꯣꯏꯔꯦ ꯀꯩꯅꯣ ꯋꯥꯈꯜ ꯐꯥꯊ ꯌꯥꯔꯦ ꯕ꯭ꯔꯦꯟꯗ ꯅꯠ ꯑꯃ ꯀꯣꯝꯕꯁꯤꯕꯨ ꯑꯩꯅꯔꯣ ꯄꯦꯜꯂꯕꯅꯤ ꯁꯩꯇ ꯐꯔꯦ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯔꯒꯦ ꯍꯣꯏ ꯅꯪ ꯑꯗꯨꯝ ꯌꯥꯅꯕ ꯊꯦꯝꯃꯨꯔꯣ ꯑꯗꯣ ꯑꯩꯗꯤ ꯅꯨꯄꯤ ꯊꯦꯝꯕꯁꯦ ꯍꯩꯇꯦ ꯇꯥꯃꯣ ꯈꯔ ꯇꯥꯛꯄꯤꯒꯦꯔꯥ
ꯅꯪꯒꯤꯗ ꯑꯕꯦꯝ ꯅꯨꯡꯁꯤꯕ ꯌꯧꯗꯕꯩꯅꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯂꯕꯗꯤ ꯋꯥꯍꯩ ꯑꯃꯐꯥꯎ ꯇꯥꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯑꯣꯇꯣꯃꯦꯇꯤꯛ ꯂꯣꯏꯅ ꯍꯩꯐꯝ ꯊꯣꯛꯑꯦ ꯃꯔꯩꯗꯤ ꯄꯨꯔꯥ ꯀꯦꯞꯇꯦꯟꯅꯤ ꯄꯨ ꯊꯥꯡꯉꯝꯖꯄꯣꯟꯇꯦ ꯇꯨꯝꯍꯧꯔꯣ ꯒꯨꯗ ꯅꯥꯏꯠ ꯅꯪꯅꯒ ꯅꯩꯔꯤꯕꯗꯣ ꯑꯩꯒꯤ 70% ꯌꯧꯄꯣꯟꯇꯦꯀꯣ ꯑꯉꯥꯡ ꯆꯠꯂꯣ ꯅꯇꯨꯗ ꯁꯦꯟꯅꯧꯔꯣ ꯑꯅꯧꯕ ꯃꯊꯥ ꯑꯃ ꯑꯃꯨꯛ ꯃꯌꯣꯟ ꯆꯣꯡꯍꯟꯕꯤꯔꯛꯀꯅꯨ ꯏꯁꯥꯕꯨ ꯋꯥꯈꯜ ꯀꯟꯇ꯭ꯔꯣꯜ ꯉꯝꯗ꯭ꯔꯀꯥꯟꯁꯤꯗ ꯃꯇꯨ ꯁꯦꯟꯅꯧ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯦ ꯀꯔꯤ ꯑꯉꯥꯡ ꯅꯨꯡꯁꯤꯕ ꯁꯣꯏꯗꯅ ꯅꯨꯡꯁꯤꯅ ꯊꯣꯛꯈ꯭ꯔꯗꯤ ꯖꯦꯂꯁ ꯀꯥꯔꯛꯀꯅꯤꯅꯦ ꯁꯛꯁꯤꯗꯤ ꯉꯥꯡꯍꯧꯔꯣ ꯑꯩ ꯆꯠꯂꯦ ꯒꯨꯗ ꯕꯥꯏ ꯆꯠꯂꯣ ꯆꯠꯂꯣ ꯔꯣꯖꯔꯗꯨ ꯖꯦꯀꯣꯕꯀꯤ ꯀꯥꯗꯒꯤ ꯊꯣꯔꯛꯏ ꯑꯗꯨꯒ ꯑꯕꯦꯝꯒꯤ ꯔꯨꯝꯗꯨꯗ ꯑꯃꯨꯛ ꯂꯥꯛꯏ ꯊꯣꯡ ꯊꯤꯟꯕꯁꯨ ꯉꯝꯗ ꯉꯥꯏꯍꯥꯛ ꯂꯦꯞꯄꯒ ꯂꯩ ꯇꯞꯅ ꯑꯕꯦꯝ ꯇꯨꯝꯃꯕꯣ ꯑꯕꯦꯝ ꯇꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇꯦ ꯑꯃꯨꯛꯁꯨ ꯑꯕꯦꯝ ꯇꯨꯝꯃꯕꯣ ꯍꯟꯗꯛꯇꯤ ꯑꯕꯦꯝꯗꯨ ꯇꯞꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯒ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯏ ꯇꯨꯝꯗꯦ ꯔꯣꯖꯔ ꯐꯠ ꯆꯪꯂꯛꯏ ꯉꯥꯏꯍꯥꯛ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯐꯝ ꯈꯪꯂꯝꯗꯦ ꯑꯕꯦꯝꯅ ꯑꯣꯏꯅ ꯀꯩꯗꯧꯔꯒꯦ ꯔꯣꯖꯔꯅ ꯀꯩꯅꯣꯅꯦ ꯍꯌꯦꯡꯁꯦ ꯕꯣꯔꯤꯁꯀꯤ ꯕꯥꯔꯗꯦꯅꯦ ꯑꯩꯈꯣꯏꯅꯤ ꯂꯥꯛꯑꯣ ꯍꯥꯏꯔꯛꯑꯦ ꯅꯪ ꯑꯗꯨꯝ ꯆꯠꯂꯣ ꯑꯩ ꯆꯠꯂꯔꯣꯏꯒꯦ ꯃꯤ ꯅꯨꯡꯉꯥꯏꯔꯣꯏꯌꯦ ꯑꯩꯗꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯑꯕꯦ ꯅꯪ ꯑꯗꯨꯝꯅ ꯁꯨꯝ ꯃꯪꯗꯨꯅ ꯂꯩꯒꯅꯣ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯏꯃꯥ ꯕꯕꯥꯗ ꯅꯪꯕꯨ ꯋꯥꯍꯜꯂꯔꯣꯏꯅ ꯋꯥꯁꯛꯈꯤꯕꯅꯦ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯄꯨꯡꯁꯨ 10 ꯇꯥꯔꯦ ꯄꯣꯊꯥꯍꯧꯔꯣ ꯑꯩ ꯇꯨꯝꯈꯤꯔꯣꯏ ꯅꯪꯅ ꯆꯠꯁꯦ ꯌꯥꯗ꯭ꯔꯤꯕꯣ ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯔꯩꯗꯣ ꯇꯧꯔꯛꯀꯅꯣ ꯑꯩ ꯍꯧꯖꯤꯛ ꯀꯩꯝꯇ ꯆꯠꯅꯤꯡꯕ ꯐꯥꯎꯗꯦ ꯀꯩꯝꯇ ꯏꯟꯇꯔꯦꯁ ꯂꯩꯇꯦ ꯋꯥꯈꯜꯗꯣ ꯈꯔ ꯈꯜꯂꯨ ꯀꯔꯝꯕ ꯃꯆꯥꯅ ꯃꯄꯥ ꯃꯃꯥ ꯑꯅꯤ ꯀꯥꯏꯅꯈ꯭ꯔꯒ ꯅꯣꯛꯇꯅ ꯂꯥꯡꯗꯅ ꯀꯣꯏꯕ ꯆꯠꯄ ꯉꯝꯒꯗꯒꯦ ꯔꯣꯖꯔꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯦ ꯈꯜꯂꯨꯕ ꯑꯩꯒꯤꯔꯥꯅꯦ ꯐꯔꯦ ꯒꯨꯗ ꯅꯥꯏꯠ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯔꯣꯖꯔ ꯀꯥꯗꯨꯗꯒꯤ ꯐꯠꯊꯣꯛꯈ꯭ꯔꯦ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯊꯔꯛꯂꯒ ꯖꯦꯀꯣꯕꯀꯤ ꯊꯣꯡꯗꯨꯗ ꯗꯨꯛ ꯂꯥꯎꯅ ꯀꯥꯎꯔꯛꯏ ꯃꯅꯨꯡꯗꯒꯤ ꯖꯦꯀꯣꯕꯅ ꯀꯅꯥꯅꯣ ꯅꯄꯥꯅꯦ ꯑꯁ ꯑꯣꯏ ꯑꯉꯥꯡ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯊꯣꯡ ꯁꯥꯡꯉꯣ ꯄꯦꯜꯂꯕꯅꯦ ꯑꯉꯥꯡꯅꯤꯅ ꯀꯔꯤꯅꯣ ꯃꯥꯅ ꯅꯨꯡꯗꯥꯡꯁꯤꯗ ꯁꯥꯟꯅꯔꯤ ꯒꯦꯝꯁꯤꯕꯣ ꯖꯦꯀꯣꯕ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯒ ꯊꯣꯡꯗꯣ ꯑꯃꯨꯛ ꯍꯥꯡꯉꯤ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯗ꯭ꯔꯣ ꯑꯩꯉꯣꯟꯗ ꯋꯥꯔꯧꯅꯒ ꯆꯩꯁꯤꯜꯂꯛꯑꯦ ꯑꯉꯥꯡꯒꯤ ꯊꯧꯔꯝꯁꯤꯗ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯔꯨꯛ ꯌꯥꯍꯟꯈꯤꯗꯣꯏꯅꯣ ꯍꯦ ꯄ꯭ꯔꯚꯨ ꯀꯔꯤꯒꯤ ꯄ꯭ꯔꯚꯨ ꯆꯠꯂꯣ ꯑꯕꯦꯝꯁꯦ ꯑꯃꯨꯛ ꯀꯞꯄꯝꯃꯅꯤꯌꯦ ꯑꯩ ꯋꯥꯆꯣꯏ ꯉꯥꯡꯅꯨꯀꯣ ꯄꯣꯛꯃꯤꯟꯅꯕ ꯏꯆꯟꯃꯛꯁꯨ ꯅꯠꯇꯦ ꯅꯨꯡꯗꯥꯡꯁꯤꯗ ꯅꯨꯄꯤꯒꯤ ꯀꯥꯗ ꯑꯩꯕꯨ ꯆꯪꯉꯨ ꯀꯥꯏꯅꯒ ꯉꯝꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯇꯣꯟꯒꯤ ꯀꯥꯗꯐꯥꯎ ꯅꯨꯡꯗꯥꯡ ꯆꯪꯖꯗꯦ ꯑꯗꯣ ꯅꯁꯥ ꯖꯨꯒꯣꯠ ꯆꯥꯗꯕꯩꯅꯦ ꯀꯩꯝꯇꯒꯤ ꯅꯠꯇꯦ ꯖꯨꯒꯣꯠ ꯆꯥꯗꯕ ꯑꯩꯉꯣꯟꯗ ꯀꯩꯗꯧꯕꯒꯤ ꯅꯇꯨꯒꯤ ꯀꯥꯗ ꯆꯪꯉꯨ ꯍꯥꯏꯔꯤꯕꯅꯣ ꯖꯨꯒꯣꯠ ꯆꯥꯕ ꯅꯪ ꯑꯗꯨꯝ ꯂꯩꯔꯨꯁꯣꯗꯅ ꯇꯥꯃꯣ ꯅꯪꯒꯤ ꯃꯔꯩꯁꯦ ꯌꯥꯝ ꯀꯜꯂꯦ ꯑꯣꯏꯕ ꯑꯕꯦꯝꯁꯦ ꯋꯥꯈꯜ ꯂꯩꯅ ꯅꯥꯕ ꯇꯥꯔꯦ ꯑꯃꯨꯛꯇꯗꯤ ꯊꯦꯝꯕꯤꯌꯨ ꯀꯩꯗꯧꯕꯒꯦ ꯑꯩꯈꯣꯏ ꯇꯣꯟꯅ ꯀꯞꯄ ꯐꯥꯎ ꯊꯦꯝꯕ ꯍꯩꯇꯕ ꯑꯩꯉꯣꯟꯗ ꯑꯕꯦꯝ ꯊꯦꯝꯃꯣꯏ ꯀꯔꯤ ꯀꯣꯛꯅꯣ ꯅꯪꯒꯤꯗꯨꯕꯣ ꯆꯥꯍꯩꯗꯕ ꯀꯩꯀꯩ ꯆꯥꯎꯔꯒꯦ ꯅꯨꯡꯗꯥꯡꯁꯤꯗ ꯅꯕꯨꯛ ꯑꯗꯨꯛ ꯐꯠꯇꯕ ꯍꯣꯏ ꯐꯠꯇꯦ ꯆꯠꯂꯣ ꯌꯥꯔꯦ ꯑꯩ ꯇꯨꯝꯃꯒꯦ ꯗꯤꯁꯇꯔꯕ ꯌꯥꯝ ꯇꯧꯔꯛꯀꯅꯣ ꯑꯩ ꯇꯨꯝꯕ ꯌꯥꯔꯔꯣꯏꯌꯦ ꯇꯨ ꯑꯥꯗꯩ ꯁꯣꯐꯥꯁꯤꯗ ꯐꯝꯃꯨꯔꯣ ꯇꯨꯝꯅꯤꯡꯗ꯭ꯔꯗꯤ ꯇꯥꯃꯣ ꯅꯪꯁꯦ ꯑꯩꯅ ꯅꯣꯡꯃꯇ ꯑꯩꯒꯤ ꯕꯣꯗꯤꯒꯥꯔꯗꯅꯤ ꯈꯟꯈꯤꯗꯕꯅꯦ ꯍꯣꯏ ꯃꯤꯅꯥꯏ ꯑꯣꯏꯅ ꯈꯟꯈꯤꯕꯅꯦ ꯑꯗꯨꯅ ꯊꯥꯏꯅꯩ ꯋꯥꯅꯦ ꯍꯧꯖꯤꯛꯇꯤ ꯏꯌꯥꯝꯕꯅꯤ ꯈꯟꯖꯔꯤꯕꯅꯦ ꯅꯪꯅ ꯍꯥꯏꯔꯤ ꯋꯥꯗꯣ ꯑꯩꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯔꯣꯀꯤꯗꯔ ꯏꯔꯤꯛꯇꯔ ꯃꯇꯝ ꯈꯔ ꯀꯣꯏꯅꯍꯜꯂꯨꯔꯣ ꯑꯥꯏ ꯑꯁꯤꯕꯨ ꯋꯥꯅꯤꯌꯦ ꯄꯥꯝꯁꯨ ꯄꯥꯝꯃꯨꯔꯤ ꯃꯥꯜꯂꯦ ꯗꯁꯥ ꯌꯥꯝ ꯄꯥꯡꯗꯦꯀꯣ ꯑꯩ ꯍꯟꯗꯛꯁꯦ ꯑꯗꯨ ꯍꯥꯏꯔꯒ ꯖꯦꯀꯣꯕꯅ ꯊꯣꯡꯗꯨ ꯀꯝ ꯊꯤꯡꯖꯤꯟꯈꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯔꯣꯖꯔꯗꯨ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯈꯠꯂꯛꯏ ꯑꯕꯦꯝꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗꯨꯗ ꯐꯝꯂꯒ ꯂꯩ ꯑꯕꯦꯝ ꯅꯪ ꯑꯩꯁꯦ ꯃꯔꯨꯞ ꯑꯣꯏꯅ ꯇꯤꯟꯅꯔꯛꯄꯅꯦ ꯑꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯦ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯕꯦꯝ ꯑꯩꯗꯤ ꯅꯪꯕු ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯦ ꯔꯣꯖꯔꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯑꯕꯦꯝꯁꯨ ꯇꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯍꯤꯞꯇꯨꯅ ꯂꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯈꯨꯔꯨ ꯑꯅꯤꯗꯨꯗ ꯃꯃꯥꯏꯗꯨ ꯂꯨꯞꯊꯔꯒ ꯇꯨꯝꯊꯈ꯭ꯔꯦ ꯖꯦꯀꯣꯕꯁꯨ ꯇꯨꯝꯕ ꯌꯥꯕꯗꯤ ꯅꯠꯇꯦ ꯔꯣꯖꯔꯕꯨ ꯍꯦꯛ ꯆꯦꯛ ꯇꯧꯕ ꯂꯥꯛꯄꯗ
ꯑꯕꯦꯝꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗꯨꯗ ꯇꯨꯝꯂꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ, ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯊꯣꯡꯖꯤꯟꯗ ꯇꯨꯝꯒꯦ ꯀꯥꯏꯗꯨꯅꯤꯅꯦ ꯃꯥꯅ ꯇꯧꯔꯤꯁꯦ꯫ ꯖꯦꯀꯣꯕ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯜꯂꯒ ꯔꯣꯖꯔꯕꯨ ꯊꯥꯡꯒꯠꯂꯝꯃꯤ꯫ ꯔꯣꯖꯔ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯛꯏ꯫ ꯖꯦꯀꯣꯕꯅ ꯅꯁꯥꯒꯤ ꯀꯥꯗ ꯇꯨꯝꯃꯨꯒꯦ ꯍꯥꯏꯗ꯭ꯔꯒ ꯃꯤꯒꯤ ꯊꯣꯡꯖꯤꯟ ꯃꯌꯥꯁꯤꯗ ꯀꯩꯗꯧꯏꯅꯣ? ꯔꯣꯖꯔ ꯐꯤꯗꯤꯡ ꯐꯤꯗꯤꯡ ꯆꯣꯡꯉꯤ꯫ ꯖꯦꯀꯣꯕꯁꯨ ꯏꯀꯥꯔꯛꯇꯅ ꯕꯨꯞ ꯊꯥꯗꯔꯛꯏ꯫ ꯑꯌꯥ, ꯍꯨꯔꯥꯟꯕ! ꯑꯥꯏ, ꯀꯩ ꯍꯥꯏꯕ? ꯑꯍꯤꯡꯁꯤꯗ ꯀꯅꯥ ꯆꯪꯂꯛꯏꯅꯣ? ꯑꯗꯨꯛ ꯐꯖꯅ ꯑꯩꯅ ꯍꯥꯏꯔꯐꯥꯎ ꯌꯥꯗ꯭ꯔꯒ ꯑꯕꯦꯝ ꯂꯨꯝꯕ ꯂꯥꯏꯔꯣ? ꯖꯦꯀꯣꯕꯅ ꯀꯃꯥꯟꯗꯣꯒꯤ ꯂꯤꯆꯩ ꯆꯥꯅꯤꯡꯉꯕꯣ? ꯔꯣꯖꯔ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯊꯣꯡꯒꯗꯨ ꯑꯍꯤꯡꯅꯤꯒ ꯈꯪꯗꯒꯩ ꯍꯧꯅ ꯊꯤꯡꯖꯤꯟꯈꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯖꯦꯀꯣꯕꯁꯨ ꯂꯛꯅꯔꯛꯏ꯫ ꯅꯇꯨ ꯍꯨꯔꯥꯜꯂꯨꯒꯦ ꯈꯪꯅꯤ꯫ ꯔꯣꯖꯔꯁꯨ ꯍꯟꯗꯦ꯫ ꯄꯥꯝꯗꯕ ꯆꯥꯕꯁꯦ ꯋꯥꯗ꯭ꯔꯣ? ꯋꯥꯏꯌꯦ, ꯅꯄꯥꯕꯨꯡꯗ ꯈꯔ ꯍꯥꯏꯅꯕꯤꯌꯨꯗꯅ꯫ ꯅꯁꯥꯅ ꯑꯗꯨꯝ ꯍꯥꯏꯅꯖꯧꯔꯣ꯫ ꯖꯦꯀꯣꯕ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯆꯝꯈꯠꯂꯤ꯫ ꯑꯗꯨꯒ ꯋꯥꯜꯗꯨꯗ ꯉꯥꯊꯔꯒ ꯍꯥꯏꯅꯕꯤꯗ꯭ꯔꯒꯅ ꯂꯣꯠꯈ꯭ꯔꯒꯦ꯫ ꯏꯆꯨ ꯍꯦꯛ ꯍꯨꯔꯥꯟꯕꯗ ꯅꯆꯟꯅꯨꯄꯤꯗꯣ ꯂꯧꯔꯦ ꯈꯪꯉꯣ꯫ ꯂꯧꯖꯧꯅꯦ, ꯉꯝꯅꯤ ꯍꯥꯏꯔꯗꯤ꯫ ꯑꯩꯕꯨꯗꯤ ꯉꯝꯅꯤꯌꯦ꯫ ꯑꯩꯗꯤ ꯉꯝꯃꯣꯏ, ꯅꯇꯨꯁꯦ ꯄꯥꯝꯐꯥꯠꯇꯦ꯫ ꯔꯣꯖꯔ ꯐꯨꯛ ꯍꯧꯒꯠꯂꯛꯏ, ꯊꯣꯡꯗ ꯍꯥꯡꯗꯣꯛꯂꯒ ꯀꯔꯤ ꯀꯤꯠꯅꯣ? ꯑꯍꯤꯡꯁꯤꯗ ꯇꯨꯝꯃꯨꯔꯣ ꯌꯥꯔꯦ꯫ ꯔꯤꯚꯦꯟꯁꯀꯤ ꯀꯤꯠꯅꯦ꯫ ꯐꯥꯒꯤ ꯅꯠꯇꯦ, ꯇꯨꯝꯃꯨꯔꯣ, ꯑꯩ ꯇꯨꯝꯅꯤꯡꯉꯦ꯫ ꯑꯩꯅ ꯇꯨꯝꯅꯤꯡꯕ ꯊꯨꯒꯥꯏꯔꯒ ꯅꯪꯅ ꯍꯦꯛꯇ ꯇꯨꯝꯕ ꯌꯥꯕ꯭ꯔꯣ? ꯔꯤꯚꯦꯟꯁꯀꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯂꯩꯔꯦ ꯅꯀꯣꯛꯇꯣ, ꯌꯥꯔꯣꯏꯌꯦ꯫ ꯃꯇꯝ ꯈꯔ ꯑꯩꯒꯤ ꯕꯣꯗꯤꯒꯥꯔꯗ ꯑꯣꯏꯕ ꯐꯪꯖꯔꯤꯗꯣ, ꯕ꯭ꯔꯦꯟꯗꯣ ꯄꯣꯊꯥꯔꯤꯕꯅꯦ꯫ ꯀꯅꯥ ꯍꯥꯏꯕ? ꯅꯪꯒꯤ ꯕꯣꯗꯤꯒꯥꯔꯗ ꯑꯣꯏꯔꯨꯕꯗꯩꯅꯦ ꯐꯤꯕꯝ ꯁꯣꯛꯆꯤꯟꯈꯤꯁꯦ꯫ ꯃꯦꯝꯆꯥꯅ ꯃꯈꯥꯗꯒꯤ ꯏꯕꯨꯡꯉꯣ ꯖꯦꯀꯣꯕ, ꯁꯅꯥ, ꯅꯣꯏ ꯑꯅꯤꯕꯨ ꯇꯨꯝꯗ꯭ꯔꯤꯕꯣ? ꯔꯣꯖꯔꯅ ꯅꯤꯅꯦ, ꯕꯨꯠ ꯁꯥꯟꯅꯔꯤꯌꯦ, ꯁ꯭ꯋꯥꯏꯗ ꯇꯝꯅꯔꯥꯏ ꯑꯃ ꯂꯩꯔꯦ꯫ ꯍꯩ, ꯄꯨꯡꯁꯦ 1 ꯇꯥꯔꯦ, ꯄꯣꯊꯥꯅꯔꯣꯅꯦ꯫ ꯊꯣꯡꯒꯗꯣ ꯒꯝꯒꯥ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯏꯀꯣ꯫ ꯖꯦꯀꯣꯕꯅ ꯏꯅꯦ, ꯑꯉꯥꯡꯁꯤ ꯂꯝ ꯌꯥꯝ ꯍꯦꯜꯂꯦ꯫ ꯑꯍꯤꯡꯁꯤꯗ ꯑꯕꯦꯝꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟꯁꯤꯗ ꯇꯨꯝ ꯂꯩꯔꯝꯃꯤꯕ, ꯑꯗꯨꯝ ꯂꯨꯍꯣꯡꯕꯤꯗꯧ ꯂꯩꯔꯕꯁꯦ, ꯂꯩꯁꯥꯕꯤꯒꯤ ꯀꯥꯁꯤꯗ ꯂꯨꯝꯃꯤꯕ꯫ ꯔꯣꯖꯔ ꯉꯛꯅ ꯌꯦꯡꯃꯟꯗ꯭ꯔꯣ ꯇꯥꯃꯣ ꯅꯪꯁꯨ? ꯑꯩꯕꯨ ꯆꯪꯉꯥꯔꯍꯜꯂꯦ꯫ ꯅꯪ ꯍꯧꯖꯤꯛ ꯑꯕꯦꯝꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯇꯨꯝꯃꯝꯃꯤꯗꯨꯗꯤ ꯑꯩꯅ ꯊꯥꯡꯖꯤꯟꯕꯤꯔꯩ ꯅꯠꯇ꯭ꯔꯣ? ꯅꯕꯨꯛ ꯐꯠꯇꯕꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯔꯛꯀꯅꯨ꯫ ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯑꯕꯦꯝꯒꯤ ꯋꯥꯈꯜ ꯊꯦꯝꯖꯤꯟꯕꯤꯅꯕ ꯍꯣꯠꯅꯕꯅꯦ, ꯃꯁꯥ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯒꯦꯗꯤ ꯈꯟꯈꯤꯕ ꯅꯠꯇꯦ꯫ ꯌꯥꯝ ꯍꯩꯀꯣ, ꯑꯩꯐꯥꯎ ꯍꯩꯇꯦ꯫ ꯃꯁꯥ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯕ ꯅꯠꯇꯦ ꯀꯥꯏꯅ ꯆꯍꯤ ꯃꯇꯥꯡꯗꯨꯒ ꯉꯥꯡꯊꯣꯔꯛꯏꯗꯨꯒ꯫ ꯃꯊꯥ ꯌꯥꯝ ꯁꯥꯏ, ꯆꯨꯔꯨꯞ ꯃꯆꯩ ꯑꯃꯇ ꯊꯛꯀꯦ ꯑꯩꯁꯨ꯫ ꯃꯊꯥ ꯁꯥꯕ ꯐꯅꯕ ꯑꯩꯒꯤ ꯈꯣꯡꯕꯤꯁꯦ ꯑꯣꯏꯅ ꯆꯨꯞꯄꯨ꯫ ꯑꯕꯦꯝ ꯇꯞꯅ ꯇꯥꯃꯣ, ꯔꯣꯖꯔ ꯄꯣꯊꯥꯎꯔꯣꯗꯅ꯫ ꯖꯦꯀꯣꯕꯁꯨ ꯔꯣꯖꯔꯁꯨ ꯄꯨꯂꯞ ꯈꯪꯉꯤ꯫ ꯑꯣꯏꯃꯥ! ꯑꯕꯦꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯖꯦꯀꯣꯕꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯔꯤꯕꯅꯤ꯫ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯉꯥꯡꯗꯒꯤ ꯂꯥꯞꯅ ꯂꯩꯈꯤꯕꯗꯨ ꯄꯥꯝꯖꯔꯝꯃꯤ꯫ ꯔꯣꯖꯔꯅꯁꯨ ꯑꯕꯦꯝꯕꯨ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯑꯁꯨꯝ ꯅꯨꯡꯁꯤꯔꯛꯂꯤꯕꯅꯤ꯫ ꯅꯨꯡꯁꯤꯔꯕꯁꯨ ꯀꯔꯝꯅ ꯂꯣꯏꯅꯒꯅꯤ ꯍꯩꯖꯗꯕꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯖꯔꯝꯗꯦ꯫ ꯑꯕꯦꯝꯗꯤ ꯃꯄꯥ ꯃꯃꯥ ꯑꯅꯤꯃꯛ ꯋꯥꯠꯂꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯅꯤꯡꯂꯕꯁꯨ ꯑꯋꯥꯠꯄ ꯂꯩꯔꯕꯁꯨ ꯍꯥꯏꯕ ꯉꯝꯗꯅ ꯁꯨꯝ ꯂꯩꯔꯛꯄꯅ ꯊꯥ 2-3 ꯍꯧꯈꯤ꯫ ꯇꯣꯟꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯇꯨꯅ ꯃꯇꯥꯔꯣꯏꯒꯤ ꯑꯋꯥꯕ ꯋꯥꯈꯜꯕꯨ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯀꯥꯎꯊꯣꯛꯅꯕ ꯀꯣꯏꯕ ꯄꯨꯕꯤꯔꯝꯃꯤ꯫ ꯇꯣꯟꯒꯤ ꯆꯍꯤ 19ꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯅꯤ꯫ ꯀꯅꯥꯗꯁꯨ ꯕꯥꯔꯗꯦ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯖꯔꯨꯗꯦ, ꯁꯨꯞꯅꯒꯤ ꯃꯇꯥꯔꯣꯏ ꯑꯕꯦꯝ ꯈꯛꯇ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯣꯏꯕ ꯆꯠꯂꯝꯃꯤ꯫ ꯒꯥꯔꯗꯦꯟ ꯑꯃꯗꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯔꯒ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯑꯕꯦꯝꯅ ꯚꯥꯏ, ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯕꯅꯤꯅ ꯅꯪꯒꯤ ꯕꯥꯔꯗꯦꯒꯤ ꯀꯩꯝꯇ ꯂꯩꯕꯤꯕ ꯉꯝꯗ꯭ꯔꯦ꯫ ꯇꯣꯟ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯇꯞꯅ ꯑꯗꯨꯝꯅ ꯍꯥꯏꯅꯨ ꯚꯥꯏ, ꯀꯣꯂꯦꯖꯁꯨ ꯀꯥꯃꯤꯟꯅꯔꯦ, ꯁꯤꯗꯩꯗꯤ ꯅꯪꯁꯨ ꯂꯨꯍꯣꯡꯈ꯭ꯔꯅꯤꯀꯣ꯫ ꯅꯨꯄꯥ ꯑꯃ ꯃꯆꯟꯅꯨꯄꯤ 2 ꯄꯨꯔꯒ ꯃꯈꯣꯏꯁꯨ ꯒꯥꯔꯗꯦꯟꯗꯨꯗ ꯂꯥꯛꯏ꯫ ꯂꯩꯁꯥꯕꯤ, ꯐꯖꯩꯀꯣ, ꯅꯣꯏ ꯑꯅꯤ ꯂꯦꯁꯕꯤꯌꯟꯂꯣ? ꯇꯣꯟꯅ
ꯑꯗꯨꯃꯥꯏꯅ ꯈꯜꯂꯁꯨ ꯌꯥꯏ ꯅꯥꯀꯟ ꯅꯥꯀꯟꯗ ꯅꯨꯄꯤ ꯑꯃꯃꯝ ꯄꯨꯔꯐꯥꯎ ꯅꯃꯤꯠ ꯑꯗꯨ ꯉꯥꯎꯕ ꯅꯨꯄꯥꯗꯨꯅ ꯀꯩꯅꯣ ꯑꯅꯤꯃꯛ ꯏꯆꯟꯅꯨꯄꯤꯅꯦ ꯚꯥꯞꯇꯨ ꯂꯥꯟꯅ ꯂꯧꯅꯣ ꯇꯣꯟꯅ ꯃꯇꯥꯔꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯚꯥꯏ ꯈꯪꯅꯧ ꯑꯩꯒꯤ BFꯅꯦ ꯑꯕꯦꯝꯃꯛꯅ ꯑꯦ ꯁꯣꯝꯗꯤ ꯌꯥꯝ ꯅꯩꯕꯤꯔꯝꯃꯦ ꯇꯣꯟ ꯅꯣꯛꯂꯒ ꯈꯔ ꯅꯩꯒꯦ ꯀꯩꯅꯣ ꯑꯩꯁꯨ ꯅꯨꯄꯥꯗꯨꯅ ꯁꯣꯝ ꯑꯕꯦꯝ ꯃꯥꯅꯦ ꯑꯣ ꯑꯩꯅ ꯀ꯭ꯔꯤꯁꯇꯤꯅꯣ ꯃꯈꯣꯏ ꯑꯅꯤꯁꯤꯅ ꯀꯀꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯦ ꯁꯣꯅꯤꯌꯥ ꯁꯣꯐꯤꯌꯥ ꯁꯣꯐꯤꯌꯥꯅ ꯗꯥꯆꯥꯎ ꯏꯅꯝꯃꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯐꯖꯕꯅꯦ ꯑꯕꯦꯝꯅ ꯅꯣꯏ ꯑꯅꯤ ꯀꯃꯥꯏꯅ ꯈꯪꯅꯩꯅꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯇꯣꯟꯅ ꯑꯦꯕꯤꯗꯒꯤ ꯈꯪꯅꯕꯅꯦ ꯀꯨꯏꯗ꯭ꯔꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯎꯅꯩꯁꯤꯅꯦ ꯑꯕꯦꯝꯅ ꯏꯁ ꯇꯥꯃꯣ ꯈꯪꯂꯗꯤ ꯅꯔꯨ ꯀꯣꯛꯄꯤꯖꯅꯤ ꯃꯋꯥ ꯂꯧꯗꯦꯆꯣ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯑꯩꯅ ꯑꯇꯩꯗ ꯍꯥꯏꯇꯈꯩ ꯅꯪꯈꯛꯇ ꯄꯣꯔꯛꯏꯁꯦ ꯃꯥꯒ ꯈꯪꯅꯍꯟꯒꯦꯅ ꯄꯣꯔꯛꯄꯅꯦ ꯈ꯭ꯔꯤꯁꯇꯤꯅꯣꯅ ꯇꯣꯠ ꯑꯗꯨꯗꯤ ꯀꯦꯛꯁꯦ ꯑꯁꯤꯗ ꯀꯛꯎꯔꯁꯤꯔꯥ ꯍꯣꯏ ꯌꯥꯏꯌꯦ ꯁꯣꯐꯤꯌꯥꯅ ꯆꯦꯇꯣꯟ ꯁꯦ ꯍꯦꯄꯤ ꯕꯔꯊꯗꯦ ꯑꯌꯥ ꯀꯩꯒꯤ ꯂꯩꯔꯛꯏꯅꯣ ꯈ꯭ꯔꯤꯁꯇꯤꯅꯣꯅ ꯑꯉꯥꯡꯅ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯖꯔꯤꯁꯤꯗꯤ ꯀꯣꯛ ꯂꯧꯁꯤꯟꯕꯤꯌꯣ ꯇꯣꯟ ꯒꯤꯐꯇꯨ ꯂꯧꯔꯝꯃꯤ ꯊꯦꯡꯛ ꯌꯨ ꯈ꯭ꯔꯤꯁꯇꯤꯅꯣꯅ ꯑꯦꯕꯤꯗꯗꯤ ꯀꯌꯥꯕꯨ ꯐꯖꯗꯦ ꯑꯁꯦꯡꯕꯗꯗꯤ ꯑꯔꯣꯏꯕꯤ ꯐꯖ ꯂꯩꯔꯝꯃꯦ ꯗꯥꯎ ꯌꯥꯏꯍꯦ ꯇꯣꯟꯅ ꯅꯪꯁꯤꯅꯦ ꯆꯞ ꯃꯥꯟꯅꯩ ꯑꯕꯦꯝ ꯅꯣꯛꯊꯣꯔꯛꯏ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯑꯅꯤꯁꯦ ꯌꯥꯝ ꯆꯥꯅꯩꯌꯦ ꯇꯣꯟꯅ ꯁꯣꯏꯗꯅꯀꯣ ꯇꯥꯃꯣꯗ ꯍꯥꯏꯗꯣꯛꯂꯨꯅꯤꯀꯣ ꯔꯣꯖꯔꯗꯁꯨ ꯍꯥꯏꯔꯨꯅꯨ ꯑꯅꯤꯗꯣ ꯖꯨꯔꯥ ꯑꯣꯏꯈ꯭ꯔꯕꯅꯤ ꯈ꯭ꯔꯤꯁꯇꯤꯅꯣꯅ ꯀꯣꯂꯦꯖ ꯂꯣꯏꯔꯒꯁꯤꯗꯤ ꯗꯣꯡ ꯗꯣꯡ ꯇꯧꯗ ꯌꯥꯔꯔꯣꯏ ꯇꯣꯟꯅ ꯑꯗꯨꯒꯤ ꯋꯥꯈꯜꯒꯗꯣ ꯑꯝꯇ ꯉꯥꯏꯈꯣ ꯍꯦꯔꯣ ꯑꯕꯦꯝꯅ ꯃꯕꯨꯡ ꯐꯥꯎ ꯂꯨꯍꯣꯡꯗ꯭ꯔꯤꯕꯅꯤ ꯈ꯭ꯔꯤꯁꯇꯤꯅꯣꯅ ꯅꯣꯏ ꯇꯥꯃꯣꯗꯨ ꯅꯨꯄꯤꯒ ꯐꯪꯗ꯭ꯔꯖꯥꯠꯂꯣ ꯁꯦꯝꯕꯤꯔꯛꯀꯦ ꯌꯥꯝ ꯂꯩꯌꯦ ꯇꯣꯟꯅ ꯑꯣ ꯁꯣꯝ ꯅꯨꯄꯤ ꯀꯔꯕꯥꯔ ꯇꯧꯕꯤꯔꯦ ꯑꯦꯔꯥ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅꯒꯗꯤ ꯍꯥꯏꯅꯨ ꯁꯣꯅꯤꯌꯥꯅ ꯆꯦꯇꯣꯟ ꯑꯩꯈꯣꯏ ꯗꯥꯁꯣꯛꯁꯦ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯌꯥꯎꯗꯣꯏꯅꯦ ꯀꯩꯒꯨꯝꯕ ꯋꯤꯟꯅꯔ ꯑꯣꯏꯔꯛꯂꯗꯤ ꯌꯨꯅꯤꯚꯔꯁ ꯆꯠꯇꯣꯏꯅꯦ ꯇꯣꯟꯅ ꯈꯪꯉꯤ ꯈꯪꯉꯤ ꯃꯁꯛ ꯐꯖꯩ ꯄꯣꯁ ꯇꯥꯏꯌꯦꯅ ꯉꯥꯏꯍꯥꯛꯇꯤ ꯂꯦꯟꯕꯤꯕꯅꯦ ꯁꯦꯂꯦꯕ꯭ꯔꯤꯇꯤꯒ ꯑꯣꯏꯈ꯭ꯔꯗꯤ ꯑꯩꯒ ꯀꯥꯎꯈ꯭ꯔꯅꯤ ꯌꯥꯝ ꯋꯥꯔꯦ ꯆꯩ ꯂꯥꯛꯑꯅꯤ ꯑꯉꯥꯡꯅ ꯑꯩ ꯑꯗꯨꯒꯨꯝꯕ ꯊꯝꯃꯣꯏ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯗꯧꯕ ꯅꯨꯄꯥ ꯅꯠꯇꯦ ꯇꯣꯟꯅ ꯅꯨꯄꯥ ꯀꯌꯥꯝ ꯊꯣꯛꯀꯦ ꯍꯥꯏꯕꯗꯣ ꯌꯦꯡꯗꯧꯔꯤꯕꯅꯤ ꯑꯩ ꯈ꯭ꯔꯤꯁꯇꯤꯅꯣꯅꯦ ꯑꯩꯅ ꯈꯟꯈꯤꯕ ꯋꯥꯈꯜꯗꯤ ꯍꯣꯡꯗꯦ ꯍꯣꯏ ꯌꯦꯡꯉꯣ ꯃꯇꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯇꯧꯔꯛꯄꯗꯣ ꯇꯣꯟꯅ ꯇꯞꯅ ꯑꯕꯦꯝꯗ ꯑꯩꯈꯣꯏ ꯇꯥꯃꯣ ꯎꯕꯗ ꯃꯊꯨꯟ ꯊꯥꯡꯒꯠꯇꯅ ꯆꯦꯟꯈꯤꯗꯣꯏꯅꯦ ꯑꯕꯦꯝ ꯋꯥꯟꯊꯒꯩ ꯅꯣꯛꯆꯔꯛꯏ ꯈ꯭ꯔꯤꯁꯇꯤꯅꯣꯅ ꯆꯤꯔꯣꯜꯒ ꯇꯧꯅꯩꯀꯣ ꯑꯇꯣꯞꯄ ꯅꯨꯄꯥꯒꯤ ꯋꯥꯔꯤꯔꯥ ꯇꯣꯟꯅ ꯍꯣꯏ ꯃꯥꯅꯦ ꯈꯪꯉꯤꯗ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯅꯕꯨ ꯅꯊꯃꯣꯏꯗꯤ ꯁꯦꯡꯗ꯭ꯔꯕꯅꯤꯅ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯂꯥꯟꯅ ꯂꯧꯕꯤꯔꯤꯕ ꯑꯗꯨꯏ ꯅꯠꯇꯦꯗ ꯅꯪꯅ ꯅꯨꯄꯥ ꯑꯇꯣꯞꯄ ꯈꯪꯅꯗꯦ ꯍꯥꯏꯕꯁꯦ ꯊꯥꯖꯧ ꯌꯥꯗꯦ ꯐꯔꯦ ꯀꯩꯅꯣ ꯚꯥꯏ ꯑꯩꯁꯨ ꯇꯀꯣꯏ ꯅꯠꯇ꯭ꯔꯥ ꯑꯕꯦꯝꯅ ꯈ꯭ꯔꯤꯁꯇꯤꯅꯣ ꯑꯩꯒꯤ ꯏꯇꯥ ꯅꯨꯡꯁꯤꯕꯤꯁꯦ ꯅꯨꯄꯥ ꯑꯃꯗ ꯀꯣꯏꯗꯕꯅꯦ ꯃꯈꯣꯏꯒꯤ ꯇꯥꯃꯣꯗꯨ ꯀꯤꯕꯗꯒꯤ ꯀꯅꯥꯝꯇꯅ ꯍꯥꯏꯕ ꯉꯁꯤꯐꯥꯎ ꯌꯥꯗ꯭ꯔꯤꯕꯅꯦ ꯅꯪꯒ ꯈꯪꯅꯔꯝꯕꯁꯤꯗꯅꯤ ꯑꯩꯅ ꯉꯛꯏꯕꯁꯦ ꯃꯕꯨꯡ ꯁꯥꯊꯤꯕ ꯂꯩꯕ ꯏꯃꯨꯡꯗꯨꯒꯤ ꯅꯨꯄꯤꯗꯨꯅꯤ ꯑꯩꯅ ꯌꯥꯝ ꯄꯥꯝꯃꯤꯁꯦ ꯇꯣꯟꯅ ꯅꯣꯏ ꯑꯅꯤ ꯀ꯭ꯂꯥꯁ 8 ꯀꯥꯏ ꯍꯥꯏꯕꯗꯨꯔꯥ ꯁꯣꯅꯤꯌꯥꯒ ꯁꯣꯐꯤꯌꯥꯒꯅ ꯃꯥꯅꯦ ꯆꯦꯇꯣꯟ ꯅꯕꯨꯡ ꯁꯥꯊꯤꯕ ꯂꯩꯕꯅꯤꯅ ꯅꯌꯨꯝꯗꯣ ꯉꯟꯇꯥ ꯉꯟꯇꯥ ꯄꯥꯟꯊꯣꯛꯀꯣ ꯈ꯭ꯔꯤꯁꯇꯤꯅꯣꯅ ꯑꯩ ꯑꯉꯥꯡꯗ ꯀꯔꯤ ꯉꯥꯡꯅꯣ ꯏꯔꯥꯡ ꯀꯥꯏꯅ ꯇꯞꯇꯥꯏ ꯐꯨꯗꯔꯦꯗꯅ ꯑꯕꯦꯝꯅ ꯑꯩꯈꯣꯏꯗꯤ ꯍꯦꯜꯂꯝꯗꯧ ꯃꯥꯜꯂꯦ ꯈ꯭ꯔꯤꯁꯇꯤꯅꯣꯅ ꯅꯣꯏ ꯑꯅꯤꯁꯨ ꯌꯥꯝ ꯑꯉꯥꯡꯅꯤꯗ ꯆꯍꯤ 19 ꯈꯛꯇ ꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯕꯦꯝꯅ ꯃꯥꯅꯦ ꯗꯗꯥ ꯀꯧꯔꯒꯦ
ꯗꯗꯥꯗꯤ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯒꯦ? ꯀꯩ ꯍꯣꯠꯅꯔꯤꯒꯦ? ꯑꯩ ꯍꯟꯗꯛ 25 ꯁꯨꯗꯣꯏꯅꯦ, ꯏꯟꯗꯤꯌꯥꯟ ꯅꯦꯚꯤꯅꯦ꯫ ꯑꯥꯗ ꯃꯌꯥꯝꯅ ꯂꯥꯛꯇꯧꯔꯤꯕ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥꯁꯤꯗ ꯁꯔꯨꯛ ꯌꯥꯅꯕ ꯍꯥꯏꯕꯗꯒꯤ ꯃꯇꯝ ꯈꯔ ꯁꯨꯇꯤ ꯂꯧꯔꯛꯄꯅꯦ꯫ ꯃꯌꯥꯝꯅ ꯍꯥꯏꯃꯟꯕꯗꯒꯤ ꯑꯩꯁꯨ ꯁꯔꯨꯛ ꯌꯥꯔꯒꯦꯅ ꯈꯜꯂꯦ꯫ ꯑꯕꯦꯝꯅ ꯌꯥꯝ ꯐꯩꯌꯦ ꯗꯥ, ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯔꯣ꯫ ꯑꯣꯏꯔꯒꯦ꯫ ꯁꯣꯅꯤꯌꯥꯅ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏ 37 ꯁꯤꯗ ꯑꯩꯈꯣꯏ ꯗꯥꯆꯧꯅ ꯃꯌꯥꯝꯗꯒꯤ ꯂꯣꯏꯅꯃꯛꯇ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯕ ꯄꯔꯐꯦꯛ ꯑꯣꯏꯕ ꯍꯦꯜꯂꯤꯕꯅꯤ꯫ ꯌꯥꯔꯦ, ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯍꯩꯄꯥꯗꯤ ꯃꯌꯥꯡ ꯃꯆꯥꯅ ꯃꯅꯨꯡꯗ ꯔꯧ ꯁꯥꯟꯅꯔꯝꯃꯗꯤ ꯄꯔꯐꯦꯛꯀ ꯄꯨꯡꯆꯥꯏ꯫ ꯑꯕꯦꯝꯅ ꯚꯣꯀꯦꯜꯒꯁꯦ ꯄꯨꯔꯥ ꯅꯨꯄꯥꯗ ꯅꯨꯄꯥꯅꯤ, ꯇꯥꯃꯣꯁꯦ ꯀꯧꯕ ꯌꯥꯝ ꯃꯥꯟꯅꯩꯌꯦ꯫ ꯈ꯭ꯔꯤꯁꯇꯤꯅꯣꯅ ꯅꯣꯏ ꯁꯥꯏꯔꯣ ꯍꯥꯏꯁꯦ? ꯅꯠꯇꯦ, ꯀ꯭ꯔꯤꯁꯅꯤ꯫ ꯏꯃꯩ! ꯇꯣꯟꯅ ꯋꯥꯖꯕꯅ ꯂꯥꯛꯑꯣ ꯌꯥꯔꯦ, ꯋꯥꯊꯤ ꯈꯔ ꯁꯨꯅꯔꯗꯤ ꯀꯦꯛ ꯀꯛꯂꯒꯦ꯫ ꯈ꯭ꯔꯤꯁꯇꯤꯅꯣꯅ ꯀꯦꯛꯇꯨ ꯄꯨꯊꯣꯔꯛꯏ, ꯑꯗꯨꯒ ꯃꯈꯣꯏ 5ꯈꯛ ꯇꯔꯛ ꯕꯥꯔꯗꯦꯗꯨ ꯄꯥꯡꯊꯣꯛꯆꯩ꯫ ꯑꯆꯥ ꯑꯊꯛ ꯈꯔꯁꯨ ꯃꯐꯝꯗꯨꯗꯒꯤ ꯂꯩꯔꯒ ꯆꯥꯃꯤꯟꯅꯩ꯫ ꯇꯣꯟꯅ ꯀꯦꯛꯇꯨ ꯃꯥꯒꯤ ꯕꯦꯒꯇꯨꯗ ꯏꯟꯕꯤ, ꯑꯕꯦꯝꯅ ꯃꯁꯥꯒꯤ ꯐꯣꯟꯗꯩꯁꯨ ꯐꯣꯇꯣ ꯀꯥꯞꯄꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯒ ꯑꯃꯒ ꯐꯣꯇꯣꯁꯨ ꯃꯌꯥꯝ ꯀꯥꯞꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯈ꯭ꯔꯤꯁꯇꯤꯅꯣꯅ ꯇꯣꯟ, ꯑꯁꯣꯏꯐꯥꯎꯗ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯧꯁꯦ꯫ ꯇꯣꯟꯅ ꯃꯌꯥꯝ ꯂꯩꯔꯒ ꯑꯗꯨꯒꯨꯝꯕꯗꯣ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯕ, ꯑꯗꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯅꯤꯡꯕꯅꯦ꯫ ꯑꯕꯦꯝꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯔꯛꯏ, ꯀꯩꯅꯣ ꯉꯥꯎꯔꯕꯣ? ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯧꯁꯣ, ꯆꯠꯂꯣ꯫ ꯚꯥꯏ, ꯑꯩ ꯉꯝꯃꯣꯏ꯫ ꯅꯣꯏꯁꯨ ꯌꯥꯎꯔꯒ ꯁꯨꯃꯥꯏꯅ ꯅꯨꯄꯥꯒꯤ ꯍꯧꯅꯕꯤ ꯇꯣꯉꯥꯟꯅ ꯌꯥꯝꯅ ꯄꯥꯝꯕꯁꯦ ꯑꯩ ꯍꯩꯅꯗꯦ꯫ ꯈ꯭ꯔꯤꯁꯇꯤꯅꯣꯅ ꯍꯣꯏꯁꯦ, ꯁꯣꯔꯤ꯫ ꯑꯕꯦꯝꯅ ꯏꯜꯂꯛꯏ, ꯄ꯭ꯔꯦꯄꯔ ꯍꯧꯒꯠꯂꯣ, ꯃꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯇꯧꯅꯨ, ꯍꯧꯒꯠꯂꯣ꯫ ꯑꯁ ꯚꯥꯏ, ꯑꯩ ꯇꯜꯂꯦ ꯍꯥꯏꯕ꯫ ꯗꯦꯗꯥ, ꯆꯤꯡꯂꯒ ꯄꯨꯈ꯭ꯔꯣ, ꯑꯩꯅ ꯌꯥꯏꯌꯦ꯫ ꯇꯣꯟꯅ ꯃꯁꯛꯁꯤꯒ ꯉꯝꯗ꯭ꯔꯦ꯫ ꯚꯥꯏ, ꯆꯠꯂꯣ, ꯋꯥꯔꯤ ꯁꯥꯟꯅꯧꯁꯣ, ꯅꯠꯇ꯭ꯔꯗꯤ ꯃꯇꯨꯡꯗ ꯑꯩ ꯁꯨꯡꯌꯥꯎ ꯌꯥꯎꯔꯣꯏꯀꯣ꯫ ꯑꯁ, ꯅꯪ ꯃꯔꯩꯁꯤꯗꯤ꯫ ꯍꯣꯏꯁꯦ, ꯑꯣꯏ, ꯂꯥꯛꯑꯣ꯫ ꯈ꯭ꯔꯤꯁꯇꯤꯅꯣꯅ ꯑꯣꯏꯒ ꯍꯥꯏꯌꯦ, ꯅꯪꯁꯨ ꯑꯃꯨꯛꯇꯗꯤ ꯗꯗꯥ ꯀꯧꯔꯧꯗꯅ꯫ ꯇꯣꯟꯅ ꯉꯝꯗ꯭ꯔꯦ, ꯊꯨꯡꯅꯅꯤ ꯊꯨꯡꯅꯔꯣꯏꯁꯨ ꯈꯪꯗꯕ ꯅꯉꯣꯟꯗ ꯀꯩꯗꯧꯕꯩ ꯗꯗꯥ ꯀꯧꯗꯣꯏꯅꯣ? ꯑꯩꯅ ꯉꯁꯤ ꯆꯦꯜꯂꯗꯤ ꯆꯦꯟꯕꯤꯔꯣꯍꯦ, ꯉꯁꯤꯗ ꯎꯅꯗ ꯉꯥꯏꯔꯤ, ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯣ꯫ ꯈ꯭ꯔꯤꯁꯇꯤꯅꯣꯁꯨ ꯅꯣꯛꯆꯩ꯫ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯃꯗ ꯃꯈꯣꯡꯅ ꯇꯞꯅ ꯂꯥꯛꯏ꯫ ꯅꯪ ꯑꯩꯅ ꯍꯜꯂꯛꯇ꯭ꯔꯤꯐꯥꯎ ꯌꯨꯝ ꯄꯥꯜꯂꯝꯕ ꯌꯥꯔꯣꯏꯀꯣ? ꯅꯥꯀꯟꯗ ꯏꯆꯥ ꯑꯃꯃꯝ ꯄꯝꯃꯒ ꯂꯩꯔꯝꯒꯦ꯫ ꯆꯩ ꯆꯥꯗꯣꯏꯅꯦ ꯑꯉꯥꯡꯁꯦ, ꯅꯁꯛ ꯏꯐ ꯐꯖꯈꯩ ꯁꯛꯁꯨ ꯀꯥꯏꯅꯦ꯫ ꯂꯩꯁꯥꯔꯤꯉꯩꯗ ꯀꯥꯛꯇꯅ ꯃꯧ ꯑꯣꯏꯔꯒ ꯀꯥꯛꯄ ꯌꯥꯕ꯭ꯔꯣ? ꯅꯃꯥꯟꯅꯕꯤ ꯑꯁꯤꯅ ꯏꯇꯞ ꯇꯞꯄꯗꯅ ꯅꯪꯅ ꯈꯠꯂꯤꯕ? ꯑꯇꯞꯄꯁꯦ ꯑꯃꯨꯛ ꯄꯥꯝꯃꯕꯣ? ꯐꯪꯂꯔꯣꯏ ꯏꯕꯨꯡꯉꯣ, ꯃꯤ ꯂꯨꯍꯣꯡꯗꯣꯔꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯀꯨꯏꯔꯔꯣꯏꯗ, ꯆꯍꯤ 2ꯃꯨꯛꯇꯪꯗꯤ ꯂꯩꯈꯤꯁꯦ꯫ ꯆꯠꯂꯨꯗ ꯁ꯭ꯋꯥꯏꯗ, ꯆꯍꯤ 2 ꯀꯥꯏꯅ ꯏꯄꯥ ꯏꯃꯥꯅ ꯂꯨ ꯀꯣꯛꯄꯤꯔꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯐꯣꯟ ꯂꯥꯛꯏ꯫ ꯇꯣꯟ ꯄꯥꯈꯠꯅ ꯑꯁ, ꯇꯥꯃꯣꯅꯦ, ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ꯫ ꯍꯜꯂꯣ, ꯇꯥꯃꯣ, ꯀꯥꯏꯗ ꯂꯩꯒꯦ? ꯀꯩꯒꯤꯅꯣ? ꯍꯪꯗ ꯌꯥꯕ꯭ꯔꯣ? ꯑꯁ, ꯏꯃꯥꯟꯅꯕꯤ ꯑꯩꯈꯣꯏ 5 ꯃꯣꯃꯣ ꯆꯥꯔꯤꯌꯦ꯫ ꯑꯣ, ꯐꯔꯦ, ꯅꯨꯄꯥ ꯅꯍꯥꯒ ꯌꯥꯎꯔꯝꯃꯗꯤ ꯍꯥꯠꯇꯣꯛꯄꯤꯔ ꯈꯪꯉꯣ꯫ ꯋꯥꯊꯤꯗꯣ ꯉꯥꯡꯉꯛꯀꯅꯣ, ꯀꯥꯏꯗꯩ ꯅꯨꯄꯥꯅꯣ? ꯏꯃꯥꯟꯅꯕꯤꯒꯩ ꯄꯥꯏꯍꯜꯂꯧꯔꯥ? ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯧꯔꯥ? ꯁꯨꯝ ꯍꯥꯏꯕꯅꯤꯗ, ꯌꯥꯔꯦ, ꯅꯁꯛ ꯈꯨꯊꯤꯁꯤꯡꯗꯨꯒ ꯌꯦꯡꯅꯤꯡꯗꯦ꯫ ꯑꯗꯨꯗꯤ ꯊꯝꯃꯣ ꯌꯥꯔꯦ, ꯌꯥꯝ ꯗꯤꯁꯇꯔꯕ ꯇꯧꯔꯛꯀꯅꯣ꯫ ꯌꯥꯝ ꯊꯦꯡꯂꯛꯀꯅꯣ, ꯅꯨꯄꯤ ꯉꯥꯛꯇ꯫ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯦ, ꯀꯩꯅꯣ ꯈꯪꯗꯦ꯫ ꯏꯃꯩ, ꯅꯪ ꯂꯩꯁꯥꯕꯤ ꯐꯥꯔꯕ? ꯐꯥꯔꯦ, ꯑꯃꯨꯛ ꯂꯩꯁꯤꯟꯕꯤꯔꯣ꯫ ꯍꯣꯏ, ꯂꯩꯔꯗꯧꯅꯤ꯫ ꯊꯝꯃꯦ꯫ ꯇꯣꯟꯅ ꯐꯣꯟꯗꯣ ꯀꯛꯊꯠꯂꯤ꯫ ꯑꯩꯅ ꯀꯩꯅꯣꯝꯇꯪ ꯆꯠꯊꯣꯛꯂꯗꯤ ꯂꯣꯏꯅ ꯄꯥꯈꯠꯂꯝꯃꯅꯤ, ꯊꯣꯛꯍꯦꯛ ꯏꯋꯥ ꯅꯥꯏꯊꯣꯛꯈꯤꯅꯤ꯫ ꯈ꯭ꯔꯤꯁꯇꯤꯅꯣ ꯍꯧꯈꯩ ꯅꯣꯛꯊꯣꯔꯛꯏ꯫ ꯇꯣꯟꯅ ꯅꯣꯛꯀꯅꯣ, ꯅꯪꯕꯨꯁꯨ꯫ ꯅꯣꯛꯆꯔꯔꯣꯏ꯫ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯄꯨꯡꯗꯤ 3 ꯍꯦꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯖꯦꯀꯣꯕꯇꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯂꯛꯇ꯭ꯔꯦ꯫ ꯃꯍꯥꯛꯅ ꯄꯥꯈꯠꯆꯔꯤꯕꯗꯨꯗꯤ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯃꯇꯝꯁꯨ ꯐꯠꯇꯕꯒ
nupi ngakta oibaduda pakhatjaribani. Gate thoraktuna anidu lakpara yengjari. Roger di abembu nungshirukpagi khamanbasu hauruklami. Masanadi khangjaba nate. Nahankhaidi abembu nungshirabasu makoygi yumda lairi khalladuna kaishu ka hena wakhal oirudabani. Ngasidi abemdu yumda laitabagira khangde. Roger du wakhal charangnarammi. Kaduda hangat hana chachanai. Garida pung amuk yengi. Thongdo hangdoklaga abengi kada amuk lai. Abem laitabada masadu laifam khanglamde. Masu makhada kumtharaktuna gate mayada thurai. Jacobna makut anidu pocket humlaga lepadu ubada. Tamo kuna ngairino. Jacob karimata khumlakte. Roger na mukasu. Abemda amta phone togera. Aina tawradi wakhal ama khallani. Aina tawradi wakhalani khankrani. Aduna tawrisi. Roger na pungse mari tadore. As shidi ai sauni ngaktore. Jacob mami tu pairapna yengai. Nangiduna khambanbai. Aigi sina pakhatbai. Roger na aduina di tamo. Aishu pakhatline. Ko aidabu chatlino. Nachanupidusu lamdi hele. Ai imung chango yam taningde. Khoidou langkhatpane. Machanupi soklubaga yaba nate. Roger su makha tarudre. Jacob su tumina soroklomda yengduna lei. Activada maya ihigatkai nupi ni khak laklibadu munna yengami. Naksila kanda ure tonga bemga oirami. Ton gari du sat khami. Upliba sunglass tu kitang makutna chingtharaga. Heroine se princess ngaira. Jacob mami to kharakna. Pungsi kya tare ha. Ton na tama gari yengai tro mari tare. Mi usitaba neya tekera. Kaino ai birthday ki imanabi kharaga koiba chatlubane. Nangi birthday ne aishu khange. Yumda dumna manabi khaiga chaminau yatra. Nong pato koiba sida isok yam langkano. Noi na ngawpadi yabra. Ai nupiga nupaga mana yabra. Adugi chakhodaba dialogue tu na mahele taningdaba. Bye lehoro ai chatlukige. Roger na Ton ai di khangludre. Happy birthday. Khangdabaduna bu farabane. Thanks. Gari tu shat mamai leraga thaukhirami. Jacob na abe kai kai de chatlurage. Abem na garden da koirubane. Jacob na oh fare chango. Abem na changkibaga Roger su inakhige tawi. Jacob na tumina Roger ki khudang lu pairami. Roger na ngakna wadu haige tawbaga Jacob na tumina layo haibagum ingi tawrai. Abem na imung da changkibaga Jacob na Chinani simanade. Aikhoi tonadi momo chari haikibane. Aduga abemna garden da harisinadi kanano mo oidaba ngange. Roger na adudi tono oiramdo male. Jacob mami to khani yengai. Roger na pakatna aina haidi abem di hojiksa mapa mama leikidabagi thawai chaiba matamne. Aduna oidaba ngangamdo mandaba. Jacob na nangda aikhoi tondagi abem hena nukshiyopai khudamne. Roger na adumaina harisu yaida. Oi apangjaw masi ahingde aikhoi ni lutchase. Koida natugi kada. Kidoba phone huranba. Koige nupi aisidi kharubu keraga koibu chatladi photo di compulsory nama madawne. Oh oi yai. Ani du su imung da changai mai ka da changnakre. Jacob na hairapadu Roger di kaishu khangjaba nate. Chumnagi photo namlamni khaktani khanjaruba. Numitu abem di saksaningdre haiduna chaba yauramdre. Jacob ka Roger ka chaksana sana wari sanari. Jacob na nupi aisidi sakpham yambane. Maithongdan ama wakhaldan ama thamoidan ama aduna sukta thajaruno. Roger na tama nupi loinamak la. Jacob na loinamak na haise
नुपा अखोइगी पुक्चेलगा नुपीगा सुमान मानरोय फना फरसु फना फजरसु मखोइगिदी तोंगानबा ईश्वरना पिथोरकपा नेचर अमदि अदुम लेबने कोई मतांगिनो तामो हाय मतंग हाइबा लेतेको अपंगजा तांकक की मतुंग इननि हारिसे ओ अखोइना फना नुंगसिरसु मखोइगी वासे चामगी मनुंगदा 50% मुक्ता थाजदौने लोइने थाजबा यादे नुपी मसेल फाव वायम लोलबने नुपा अखोइदबु दोंग दोंग हाइदोकनबगी वाने रोजरसु जेकोबना हाइबदो मुन्ना तासिलम्मी सोमदना तोनसु तुममदाय अदुदा क्रिस्टिनोगा नुंगसिवारी चिथनरी अहान बहुरुपगी हौनसा तुमद्रिफाव मोपाव तानिंगबा मतमनी सुनीताना मचानुपी तुम्ख्रबा येंगबा चेंगलकपदा वारी सानबदु तारदुना चातुंबी तुमद्रिबो फोनदा लाइचुगनुको इमा नबीगे वारी सानबने ngasa egi birthday yaw farak tarina hairapane hoida ima na haidi phone sumetana wari sanadana leibado phatte haibanida noibu phone paiganu haibanate hoima tumaduine hoi pothana batawro college atuina tro chatuine haujiti isasu chawre gari thauba haidana nasana thauraga chacharabasu ima diwada bangamdene इमा आई फजना हाइरबने कैसु तौरसे होय इचाना गाड़ी थौबा हाइबसे इमाददी यामना कानख्रपोनी पोथारो मैगसे मुथलुको नमित चोकनी मै गालगा तुम्बसे फत्तबनी होय सुनीता सु चटख्री अनि दु पुंग तरा हेलफौ जुजा अदुम वारी सानरी सोमदना हेरो अनीदु अपेम तुंखिबा गाइबदा हकामगा वावा चलमी रोजरना तमो खै कानबा तुमुरसिदा ओय नंग तुमगेसु तुमुरो आइदि संकिने अस आइदि केदवै तुमदोबा तामोना इतुगी कादु हुरानबा चंगलगा आइने तुम लैथोकद्रा अदु ओरदि तुमिना फमो अनीदु टीवी येंगलगा सुम लेरंबदकी टीवी दुदसु नातै जुको चादबा सिनेमा यौरई जेकोबना पुंग थेंगजेलपसिदा फिल्म सिना मरोनमा अमतारो रोजरसु रिमोट तो पारगा मथंग सुमेटपदा नातै अमता चारक्तबदुदा पोगो ओइना थारई जेकोबना फर सिने रोजरसु नोक्थोरई जेकोबना बारो तादोरे चलो उरालुरो ओय अइंगोंदगा हारे नतुगी कादुदा नंगना चंगद्रदि अइ चंगुसु हारा होइसे अइ तपना चंगुरगे अबेमगी कादुदा रोजर तपना चंगई थोंगदो तपना हांगी जेकोबना हानदगी हौना रोजरसु अबेमसु मनुंगदगी लोक तौगनु हाइखिबनी मरमदी मंगाकनबा यावरक्लदि मतुम तुम्बनिना फरक तारकनी हाइबदगी चुमनगी थोंगदु लोनबा खक्तनी लोकते मत तौरमदे अदुना अबेमसु लोक तौदबि तुममी रोजरना अबेमगी कांखनदो हाइदोकलगा अबेम तुमख्रबरा येंगजै अबेम तुमखिबा तंजा लौरगा मोन मयादगी फोनदु तपना लौरगा रोजर प्रप थोरई हुरानबा ओइबनिना मासु ताता मखादा कुमथरई सोफादुदा अनीदु अबेमगी फोनदु पारगा मेतंगाइरी वॉलपेपर उबदा अनिमक चप मानना मम्मी कदो लाउथोकलगा मुन्ने येंगी मकोय अनि अमुग येंगनै जेकोबना अइना हाइद्रा नुपीनबु कोइबा चटलदि फोटोदि कंपल्सरी नंबनेना रोजर सौरभना नुपासे कनागी ओइदिनो जेकोबना अइना खंब्रा अबेमना तोनगा क्रिस्टिनोगा मकोय अहुम नमकबा फोटोदु नुंगसिबगी हौजिकवाइदा वॉलपेपर थमखिबनी असुमना हुरानबा अनिदुना हुरानी खंगलुदबनिना अदुबु सोमददी हेरो अमना मै हौख्रे अमना मथ्वाइ नुवाइखिद्रे रोजर तपना शुमाइना थवाइ नुवाइरोदबा ओरदि हुरालमद्रसु फदौनि जेकोबना नुपीगी पुक्चेन खंगबा तमो नचर नुपीगी ओरमदि कमदौबा नतुगी ओरमगना कमदौबा अनीदो मथासाना फमदुना लई रोजरना
ꯑꯕꯦꯝꯅ ꯍꯟꯗꯛ ꯃꯔꯛ ꯃꯊꯥ ꯁꯥꯔꯤꯕꯁꯦ ꯐꯅꯕꯅꯤ ꯀꯥꯏꯅ ꯇꯣꯟꯅ ꯅꯨꯄꯥꯗꯨ ꯁꯦꯝꯕꯤꯔꯤꯖꯥꯠꯂꯣ? ꯖꯦꯀꯣꯕꯅ ꯚꯥꯞꯁꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ ꯁꯨꯝ ꯍꯥꯏꯕꯅꯤꯗ꯫ ꯖꯦꯀꯣꯕ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯇꯨꯝꯃꯨꯔꯣ ꯌꯥꯔꯦ, ꯑꯩꯁꯨ ꯇꯨꯝꯃꯨꯔꯒꯦ꯫ ꯀꯅꯥꯅ ꯇꯨꯝꯕ ꯆꯪꯗꯣꯏꯅꯣ ꯁꯤꯗꯕꯣ? ꯑꯩ ꯀꯣꯛꯀꯁꯦ ꯆꯥꯛꯇꯣꯔꯦ꯫ ꯑꯣꯏ ꯌꯥꯝ ꯈꯟꯖꯤꯜꯂꯨꯔꯅꯨ, ꯀꯅꯥꯅ ꯈꯪꯉꯦ ꯅꯪꯉꯣꯟꯗ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯔꯝꯕꯁꯨ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯖꯦꯀꯣꯕ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯔꯣꯖꯔꯗꯤ ꯑꯕꯦꯝꯒꯤ ꯋꯥꯜꯄꯦꯄꯔꯗꯨ ꯌꯦꯡꯂꯒ ꯃꯇꯣꯝꯇ ꯏ ꯄꯪꯀꯥꯗ ꯀꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇ ꯐꯥꯎ ꯎꯏꯊꯕ ꯌꯥꯔꯝꯗꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯣꯏꯔꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯎꯏꯊꯈꯤꯔꯝꯃꯤ꯫ ꯑꯕꯦꯝꯅ ꯇꯨꯝꯕ ꯍꯧꯒꯠꯂꯒ ꯃꯣꯟ ꯃꯌꯥꯗꯒꯤ ꯐꯣꯟꯗꯨ ꯌꯦꯡꯉꯤ꯫ ꯂꯩꯔꯝꯗꯕꯗꯨꯗ ꯀꯣꯏꯌꯦꯡꯗꯨꯅ ꯀꯣꯏꯊꯤ ꯊꯤꯖꯩ꯫ ꯀꯩꯅꯣ ꯑꯩꯕꯨ ꯉꯔꯥꯡ ꯃꯣꯟ ꯅꯥꯀꯟꯁꯤꯗ ꯊꯅꯝꯗꯥꯏꯅꯦ? ꯃꯇꯣꯝꯇ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯜꯂꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯐꯪꯃꯜꯂꯛꯇꯕꯗꯨꯗ ꯔꯣꯖꯔꯒꯤ ꯀꯥꯗ ꯂꯥꯛꯏ꯫ ꯔꯣꯖꯔꯒꯤ ꯌꯥꯏꯞ ꯈꯨꯊꯤꯗꯨ ꯎꯕꯗ ꯑꯕꯦꯝꯅ ꯀꯔꯤ ꯈꯨꯇꯨꯝꯅ ꯇꯧꯏꯁꯤꯅ? ꯔꯣꯖꯔ! ꯑꯃꯗꯨꯗꯤ ꯑꯍꯤꯡ ꯇꯨꯝꯗꯕꯒꯤ ꯐꯖꯅ ꯁꯦꯠꯊꯈꯤꯕ ꯃꯇꯥꯡꯅꯤꯅ ꯇꯥꯕꯤꯕ ꯅꯠꯇꯦ꯫ ꯑꯕꯦꯝꯁꯨ ꯇꯜꯂ ꯃꯥꯜꯂꯦ ꯍꯧꯗꯣꯛꯂꯨꯗ꯭ꯔꯦ꯫ ꯆꯠꯀꯦꯅ ꯃꯈꯣꯡꯗꯨ ꯊꯥꯡꯗꯣꯛꯄꯒ ꯇꯦꯕꯜꯗ ꯐꯣꯟ ꯑꯅꯤ ꯂꯩꯕꯗꯨ ꯍꯥꯏꯔꯞ ꯎꯔꯝꯃꯤ꯫ ꯑꯃꯨꯛꯀꯁꯨ ꯃꯨꯟꯅ ꯌꯦꯡꯖꯩ꯫ ꯍꯣꯕꯦ ꯇꯦꯕꯜ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯌꯦꯡꯂꯨꯕꯗ ꯃꯥꯒꯤ ꯑꯣꯏꯔꯝꯕꯗꯨꯗ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯩꯒꯤ ꯐꯣꯟꯒ ꯄꯥꯏꯔꯝꯃꯤꯁꯤꯅ? ꯔꯣꯖꯔ! ꯇꯥꯃꯟꯗꯕꯒꯤ ꯑꯕꯦꯝꯅ ꯊꯕꯛ ꯋꯥꯏꯗ ꯍꯥꯏꯔꯞ ꯅꯤꯛꯂꯨꯕꯗ ꯔꯣꯖꯔꯅ ꯑꯕꯦꯝꯕꯨ ꯀꯟꯅ ꯀꯣꯟꯁꯤꯜꯂꯒ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯤ꯫ ꯑꯕꯦꯝ ꯄꯥꯈꯠꯅ ꯑꯣꯏꯃꯥ ꯊꯥꯗꯣꯛꯑꯣ! ꯔꯣꯖꯔ ꯃꯃꯤꯠꯇꯤ ꯄꯥꯡꯗꯅ ꯀꯩ ꯍꯨꯔꯥꯟꯕ ꯂꯥꯛꯏꯅꯣ? ꯑꯕꯦꯝꯅ ꯑꯩ ꯐꯣꯟ ꯂꯧꯕ ꯂꯥꯛꯄꯅꯦ꯫ ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ? ꯀꯅꯥꯅꯣ ꯅꯨꯄꯥ ꯍꯥꯏꯕ? ꯋꯥꯜꯄꯦꯄꯔꯗ ꯌꯥꯎꯔꯤꯁꯦ? ꯑꯕꯦꯝ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯣ ꯗꯥ ꯈ꯭ꯔꯤꯁꯇꯤꯅꯣꯅꯦ, ꯇꯣꯟꯒꯤ BFꯅꯦ꯫ ꯑꯗꯣ ꯇꯥꯃꯣꯗꯗꯤ ꯍꯥꯏꯔꯨꯅꯨꯀꯣ꯫ ꯉꯔꯥꯡꯅ ꯇꯥꯃꯣꯁꯨ ꯎꯈ꯭ꯔꯕꯅꯦ꯫ ꯑꯁ ꯑꯗꯨꯗꯤ ꯇꯣꯟꯗ ꯑꯃꯨꯛ ꯐꯨꯕꯤꯕ ꯇꯥꯔꯦ, ꯑꯩꯒꯤ BFꯅꯦ ꯍꯥꯏꯖꯤꯜꯂꯣ꯫ ꯏꯁ ꯀꯩꯗꯧꯕ ꯑꯩꯗꯤ ꯇꯥꯃꯣꯗ ꯑꯣꯏꯗꯕ ꯉꯥꯡꯗꯣꯏꯕ? ꯅꯪꯁꯨ ꯇꯣꯟꯕꯨ ꯅꯨꯡꯁꯤꯔꯝꯕ ꯅꯠꯇ꯭ꯔꯣ? ꯅꯨꯡꯁꯤꯔꯝꯕ ꯅꯠꯇꯦ, ꯍꯧꯖꯤꯛꯁꯨ ꯅꯨꯡꯁꯤꯔꯤ, ꯅꯪꯁꯨ ꯅꯨꯡꯁꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯥꯃꯣꯗ ꯍꯥꯏꯌꯨ, ꯏꯆꯝ ꯆꯝꯅ ꯇꯤꯟꯅꯕꯅꯦꯅ꯫ ꯍꯥꯏꯔꯣꯏ, ꯅꯪ ꯍꯥꯏꯖꯧ꯫ ꯑꯗꯣ ꯊꯥꯗꯣꯛ, ꯃꯤ ꯆꯪꯂꯛꯑꯗꯤ ꯌꯥꯝ ꯐꯖꯗꯦꯕ꯫ ꯔꯣꯖꯔꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯉꯁꯤꯔꯣ? ꯅꯪꯕꯨ ꯆꯍꯤ ꯁꯨꯖꯔꯕꯣ? ꯅꯪ ꯁꯨꯔꯗꯤ ꯌꯥꯔꯦ꯫ ꯑꯁ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ꯫ ꯔꯣꯖꯔꯅ ꯑꯕꯦꯝꯗꯨ ꯑꯗꯨꯝ ꯃꯊꯥꯅꯨꯡꯗ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯑꯕꯦꯝꯁꯨ ꯍꯥꯏꯕ ꯌꯥꯔꯛꯇꯕꯒꯤ ꯃꯌꯥꯅ ꯉꯛꯁꯝꯗꯨꯗ ꯀꯟꯅ ꯆꯤꯛꯂꯛꯏ꯫ ꯔꯣꯖꯔꯁꯨ ꯑꯅꯥꯕ ꯐꯥꯎꯔꯛꯄꯗꯒꯤ ꯐꯠ ꯊꯥꯗꯣꯔꯛꯏ꯫ ꯑꯣꯏ ꯆꯤꯛꯇꯅꯒ ꯇꯧꯏꯅꯦ, ꯌꯥꯈꯨꯟ ꯇꯥꯔꯝꯃꯅꯤ꯫ ꯅꯪꯅ ꯅꯠꯇ꯭ꯔꯣ? ꯑꯗꯣ ꯅꯨꯄꯥꯗꯣ ꯇꯥꯃꯣꯅ ꯈꯪꯂꯕꯅꯤꯅ ꯑꯩꯗꯤ ꯑꯁꯦꯡꯕ ꯍꯥꯏꯅꯤꯀꯣ? ꯑꯕꯦꯝ ꯁꯥꯎꯔꯞꯅ ꯅꯣꯏꯅ ꯃꯤꯒꯤ ꯃꯆꯟ ꯃꯆꯦ ꯀꯣꯏꯕꯗꯤ ꯌꯥꯕ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯑꯃ ꯈꯪꯅꯔꯨꯔꯒꯅ ꯍꯦꯛꯇ ꯁꯥꯎꯅꯤꯡꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯏ ꯅꯠꯇꯦ, ꯅꯨꯄꯥ ꯑꯩꯈꯣꯏꯗꯤ ꯃꯥꯡꯖꯕ ꯂꯩꯇꯦ, ꯅꯣꯏꯕꯨ ꯅꯨꯡꯁꯤꯕꯩ ꯐꯍꯟꯅꯤꯡꯕꯒꯤ ꯀꯦꯌꯔ ꯂꯧꯕꯤꯕꯅꯦ꯫ ꯅꯨꯄꯤꯅ ꯃꯥꯡꯕ ꯍꯥꯏꯁꯦ ꯅꯨꯄꯥꯅ ꯃꯥꯡꯍꯟꯕ ꯉꯥꯛꯇꯅꯦ, ꯅꯨꯄꯤꯅ ꯅꯨꯄꯤ ꯃꯥꯡꯍꯟꯕ ꯅꯠꯇꯦ, ꯅꯊꯃꯣꯏꯗꯤ ꯁꯦꯡꯉꯣ꯫ ꯑꯕꯦꯝ ꯃꯥꯒꯤ ꯐꯣꯟꯗꯣ ꯂꯧꯔꯒ ꯐꯠꯊꯣꯔꯛꯏ꯫ ꯖꯦꯀꯣꯕꯀ ꯊꯦꯡꯖꯤꯟꯅꯒꯦ ꯇꯧꯏ꯫ ꯑꯕꯦꯝ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯆꯠꯀꯦ ꯇꯧꯕꯒ ꯖꯦꯀꯣꯕꯅ ꯉꯥꯏꯈꯣ꯫ ꯑꯕꯦꯝꯅ ꯇꯥꯃꯣ ꯑꯩꯒꯤ ꯐꯣꯟ ꯂꯧꯕ ꯆꯪꯂꯨꯕꯅꯦ꯫ ꯑꯩꯅ ꯀꯩ ꯍꯥꯏꯈ꯭ꯔꯒꯦ? ꯁꯨꯝ ꯇꯥꯃꯣꯅ ꯋꯥꯈꯜ ꯂꯥꯟꯅ ꯂꯧꯔꯝꯒꯗ꯭ꯔꯅ ꯍꯥꯏꯕꯅꯦ꯫ ꯑꯩ ꯀꯩꯝꯇ ꯋꯥꯈꯜ ꯂꯥꯟꯅ ꯂꯧꯗꯦ, ꯅꯨꯡꯁꯤꯅꯖꯧ ꯍꯥꯏꯔꯤꯕꯅꯦ꯫ ꯑꯗꯣ ꯅꯪꯒꯤ ꯐꯣꯟꯗꯨꯗ ꯌꯥꯎꯔꯤꯕ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ? ꯀꯥꯏꯗꯩꯅꯣ? ꯀꯅꯥꯒ ꯈꯪꯅꯩꯅꯣ? ꯑꯕꯦꯝ ꯇꯞꯅ ꯇꯥꯃꯣ ꯑꯩꯒꯤ ꯆꯨꯝꯅ ꯁꯨꯝ ꯐ꯭ꯔꯦꯟ ꯑꯃ ꯑꯣꯏꯅ ꯇꯤꯟꯅꯕꯅꯦ, ꯇꯣꯟꯒꯁꯨ ꯇꯤꯟꯅꯕꯅꯦ꯫ ꯑꯗ ꯃꯥꯁꯨ ꯃꯆꯟꯅꯨꯄꯤꯁꯤꯡꯒ ꯀꯣꯏꯕ ꯂꯥꯛꯄꯗ ꯊꯦꯡꯅꯕꯗꯒꯤ ꯐꯣꯇꯣ ꯅꯝꯃꯤꯟꯅꯕꯅꯦ꯫ ꯖꯦꯀꯣꯕꯅ ꯊꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ꯫ ꯐꯔꯦ ꯆꯨꯝꯅ ꯇꯤꯟꯅꯕ ꯑꯣꯏꯔꯗꯤ꯫ ꯑꯩꯁꯨ ꯏꯁꯥꯅ ꯑꯔꯥꯟꯕ ꯇꯧꯔꯨꯕꯅꯤꯅ ꯃꯤꯅ ꯍꯥꯏꯕ ꯋꯥꯁꯦ ꯑꯩꯗꯤ ꯀꯌꯥ ꯊꯥꯖꯒꯟꯗꯦ꯫ ꯑꯕꯦꯝ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ, ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫
ꯖꯦꯀꯣꯕꯁꯨ ꯔꯣꯖꯔꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯑꯣꯏ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯈꯪꯉꯕ? ꯈꯪꯗꯦꯗ ꯇꯤꯟꯅꯕꯅꯤ ꯀꯃꯥꯏꯅ ꯇꯤꯟꯅꯩꯅꯣ ꯈꯪꯖꯤꯜꯂꯛꯆꯗꯦ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤ ꯑꯃꯇꯒ ꯇꯤꯟꯅꯖꯔꯛꯇꯦ ꯀꯣꯏꯅꯕ ꯅꯠꯇꯅ꯫ ꯐꯖꯅ ꯍꯪꯕ ꯌꯥꯗ꯭ꯔꯣ? ꯐꯖꯅ ꯍꯥꯏꯕꯨ ꯀꯣꯜꯂꯒꯅꯦ ꯍꯪꯉꯤꯁꯦ ꯑꯗꯨꯐꯥꯎ ꯍꯥꯏꯅꯤꯡꯒꯨꯝ ꯍꯥꯏꯅꯤꯡꯗꯒꯨꯝ ꯈꯨꯝꯗꯦ꯫ ꯀꯔꯤ ꯀꯣꯜꯂꯒ? ꯍꯣꯏ ꯃꯥꯏꯗꯤ ꯊꯥꯔꯦꯅꯦ ꯇꯥꯃꯣꯗꯒꯤ ꯂꯧꯅꯕꯅꯦ꯫ ꯍꯣꯏ ꯋꯥꯊꯤ ꯉꯥꯡꯂꯅꯨ ꯍꯧꯒꯠꯂꯣ ꯀꯣꯂꯦꯖꯁꯦ ꯑꯩ ꯑꯗꯨꯝ ꯊꯤꯟꯕꯤꯔꯒꯦ ꯅꯣꯏ ꯑꯅꯤꯃꯛ꯫ ꯇꯥꯃꯣ ꯑꯩꯈꯣꯏꯅꯤ ꯑꯗꯨꯝ ꯆꯠꯃꯤꯟꯅꯒꯦ ꯌꯥꯔꯅꯤꯌꯦ ꯑꯩꯈꯣꯏ ꯁꯦꯟꯅꯕꯗ ꯅꯆꯟꯅꯨꯄꯤꯗ ꯃꯁꯥ ꯄꯥꯟꯗꯧꯔꯕꯅꯦ ꯈꯔ ꯆꯦꯛꯁꯤꯜꯂꯣ꯫ ꯃꯁꯥꯗꯣ ꯅꯣꯡꯃ ꯀꯛꯊꯠꯄ ꯅꯨꯃꯤꯠꯇ ꯃꯥꯕꯨꯗꯤ ꯎꯄꯥꯏ ꯂꯩꯔꯣꯏ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯩꯒꯤ ꯏꯊꯧꯗꯤ ꯅꯣꯏ ꯑꯅꯤꯕꯨ ꯁꯦꯟꯅꯕꯅꯦ꯫ ꯌꯥꯔꯅꯦꯕ ꯑꯕꯦꯝ ꯑꯩꯈꯣꯏꯅꯤ ꯑꯗꯨꯝ ꯆꯠꯂꯒꯦꯕ꯫ ꯔꯣꯖꯔ ꯃꯊꯪꯒ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯗꯤ ꯇꯥꯃꯣꯗꯤ ꯁꯥꯔꯒꯤ ꯃꯃꯥꯡꯗ ꯃꯥꯏꯁꯦ ꯊꯥꯡꯒꯠꯄ ꯉꯝꯂꯔꯣꯏ꯫ ꯇꯟꯖꯥꯗꯨꯗ ꯐꯣꯟ ꯂꯥꯛꯏ꯫ ꯂꯤꯒꯤ ꯑꯣꯏꯔꯝꯕꯗꯨꯗ ꯖꯦꯀꯣꯕ ꯀꯥꯗꯨꯗꯒꯤ ꯐꯠꯇꯣꯔꯛꯏ꯫ ꯀꯩ ꯂꯩꯔꯦ? ꯂꯤꯅ ꯄꯥꯕꯨꯡꯍꯣꯏꯒꯤ ꯕꯪꯒ꯭ꯂꯣꯗ ꯕꯣꯝ ꯊꯅꯝꯕꯒꯤ ꯄꯥꯎ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯉꯁꯤ ꯅꯠꯇ꯭ꯔꯒ ꯍꯌꯦꯡꯁꯤꯗ ꯂꯣꯟꯅ ꯊꯅꯝꯕꯒꯤ ꯍꯥꯏꯅꯕ ꯇꯥꯏ ꯑꯩꯅ ꯑꯇꯣꯞꯄꯗꯩ ꯄꯥꯎ ꯂꯧꯕꯅꯦ꯫ ꯐꯔꯦ ꯊꯝꯃꯣ ꯑꯩ SP ꯗ ꯍꯥꯏꯔꯒ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯅꯕ ꯍꯥꯏꯈ꯭ꯔꯒꯦ꯫ ꯑꯗꯨ ꯇꯥꯃꯣ ꯌꯨꯝꯗꯁꯨ ꯇꯥꯃꯣꯒ ꯁꯦꯀꯨꯔꯤꯇꯤ ꯑꯅꯤꯗꯨ ꯈꯛꯀ ꯂꯩꯕꯗ ꯅꯨꯡꯉꯥꯏꯇꯦ ꯄꯨꯂꯤꯁꯂ ꯑꯩ ꯍꯥꯏꯕꯤꯔ ꯈꯔ ꯊꯝꯅꯕ ꯍꯥꯏꯅꯧꯗꯅ꯫ ꯃꯈꯣꯏꯅꯗꯤ ꯑꯩ ꯂꯩꯔꯦ ꯌꯥꯔꯅꯤꯅ ꯊꯝꯗꯕ ꯑꯣꯏꯔꯝꯅꯤ ꯁꯣꯝꯗꯗꯤ ꯑꯩꯗꯤ ꯀꯣꯛꯁꯦ ꯉꯥꯎꯔꯕꯅꯦ꯫ ꯔꯣꯖꯔꯅ ꯃꯔꯣꯟ ꯑꯃ ꯑꯕꯦꯝ ꯃꯈꯣꯏ ꯑꯅꯤꯗꯪ ꯀꯣꯂꯦꯖ ꯆꯠꯀꯦ ꯍꯥꯏꯔꯤ꯫ ꯑꯁ ꯌꯥꯔꯣꯏꯗ ꯇꯥꯃꯣ ꯀꯥꯏꯗꯦ ꯇꯥꯃꯣꯅ ꯑꯗꯨꯝ ꯊꯤꯟꯕꯤꯌꯣ ꯃꯗꯨ ꯃꯤꯗꯨꯁꯨ ꯉꯥꯡꯅꯕꯗꯤ ꯋꯥꯕꯅꯦ꯫ ꯐꯔꯦ ꯊꯝꯃꯣ ꯃꯉꯣꯟꯗ ꯍꯥꯏꯗꯣꯛ ꯁꯔꯨꯛ ꯑꯕꯦꯝꯗ ꯑꯣꯏꯅ ꯍꯥꯏꯔꯨꯔꯒꯦ꯫ ꯍꯣꯏ ꯇꯥꯃꯣ ꯅꯪꯁꯨ ꯀꯣꯂꯦꯖ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ? ꯆꯠꯇꯣꯏꯅꯦ꯫ ꯐꯔꯦ ꯑꯩ ꯊꯤꯟꯗꯤ ꯊꯤꯟꯕꯤꯔꯝꯃꯒꯦ ꯑꯗꯣ ꯑꯩꯁꯨ ꯌꯨꯝꯗ ꯑꯃꯨꯛꯇꯪ ꯆꯠꯂꯨꯒꯦ ꯍꯣꯔꯦꯟ ꯁꯨꯇꯤ ꯃꯇꯝꯗ ꯂꯧꯕ ꯂꯥꯛꯀꯦ ꯑꯗꯣ ꯔꯣꯖꯔꯗꯣ ꯑꯩꯅ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯆꯠꯍꯜꯂꯝꯒꯅꯨꯀꯣ꯫ ꯍꯣꯏ ꯇꯥꯃꯣ꯫ ꯐꯣꯟꯗꯨ ꯊꯝꯅꯈꯤꯕꯒ ꯖꯦꯀꯣꯕꯅ ꯑꯕꯦꯝꯒꯤ ꯊꯣꯡꯗꯨ ꯊꯤꯜꯂꯝꯃꯤ꯫ ꯑꯕꯦꯝꯁꯨ ꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯏ꯫ ꯇꯥꯃꯣ꯫ ꯖꯦꯀꯣꯕꯅ ꯔꯣꯖꯔꯅ ꯀꯣꯂꯦꯖꯁꯦ ꯅꯣꯏꯅꯤ ꯑꯗꯨꯝ ꯆꯠꯀꯦ ꯍꯥꯏ ꯑꯗꯣ ꯅꯪ ꯌꯥꯔꯨꯅꯨꯀꯣ ꯑꯩꯅ ꯊꯤꯟꯒꯅꯤ꯫ ꯍꯧꯖꯤꯛꯁꯦ ꯑꯟꯗꯔꯒ꯭ꯔꯥꯎꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯔꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯇꯕ ꯌꯥꯗꯦ꯫ ꯋꯥꯐꯝꯁꯦ ꯔꯣꯖꯔꯗ ꯍꯥꯏꯔꯨꯔꯗꯤ ꯀꯩꯁꯨ ꯃꯋꯥ ꯂꯧꯕꯤꯔꯣꯏ ꯑꯗꯨꯅꯅꯦ ꯇꯥꯃꯣꯅ ꯅꯉꯣꯟꯗ ꯑꯣꯏꯅ ꯍꯥꯏꯔꯤꯁꯦ꯫ ꯍꯣꯏ ꯇꯥꯃꯣ꯫ ꯃꯈꯥꯗ ꯀꯨꯝꯊꯔꯝꯃꯒꯦ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯅꯕ ꯔꯣꯖꯔ ꯅꯣꯏ ꯑꯅꯤꯁꯨ ꯀꯨꯝꯊꯔꯛꯑꯣ꯫ ꯍꯣꯏ ꯇꯥꯃꯣ꯫ ꯂꯤꯅ ꯄꯥꯎꯗꯨ ꯄꯤꯔꯛꯄꯗꯒꯤ ꯖꯦꯀꯣꯕꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯔꯣꯖꯔꯒ ꯑꯕꯦꯝꯒ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯀꯣꯂꯦꯖ ꯊꯤꯟꯕꯤꯔꯝꯂꯒ ꯖꯦꯀꯣꯕꯁꯨ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯁꯨꯅꯤꯇꯥꯅ ꯑꯆꯧꯕ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯌꯨꯝꯁꯤꯗ ꯂꯩꯌꯨ ꯂꯥꯎꯅꯤ ꯅꯪꯕꯣ꯫ ꯏꯃꯥ ꯑꯩꯅ ꯍꯦꯟꯅ ꯂꯩꯅꯤꯡꯉꯤꯕꯅꯦ ꯌꯥꯗꯕꯩꯅꯦ ꯍꯧꯖꯤꯛꯁꯦ ꯑꯟꯗꯔꯒ꯭ꯔꯥꯎꯟꯒꯤ ꯃꯤꯅ ꯁꯔꯗ ꯗꯤꯃꯥꯟ ꯇꯧꯔꯛꯄꯗꯨ ꯌꯥꯅꯗꯕꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯦ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯗꯣ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ꯫ ꯁꯣꯝꯗꯅ ꯅꯆꯥꯅꯨꯄꯤꯗꯣ ꯃꯁꯥ ꯄꯥꯟꯗꯅ ꯈꯠꯇꯅ ꯂꯩꯔꯦ ꯃꯥꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯅꯦ ꯑꯩ ꯂꯩꯇꯕꯁꯦ꯫ ꯍꯩ ꯏꯃꯥꯒꯤ ꯑꯆꯧꯕ ꯅꯁꯥꯅ ꯐꯠꯇꯕ ꯀꯌꯥ ꯀꯌꯥ ꯇꯧꯔꯕꯅꯤꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯐꯠꯂꯝꯃꯣꯏ ꯍꯥꯏꯕꯗꯨꯗꯤ ꯂꯥꯟꯒꯅꯤꯀꯣ꯫ ꯑꯣ ꯀꯟꯈꯠꯂꯣ ꯀꯟꯈꯠꯂꯣ ꯀꯩꯝ ꯍꯥꯏꯖꯔꯔꯣꯏ ꯆꯍꯤꯁꯨ 53 ꯁꯨꯔꯕꯅꯤꯅ ꯃꯌꯨꯝ ꯄꯥꯅꯤꯡꯉꯦ ꯑꯋꯨꯡꯄꯣꯠ ꯂꯩꯕꯤꯔꯣ ꯍꯥꯏꯔꯛꯑꯕꯅꯦ ꯈꯔ ꯈꯔ ꯂꯩꯁꯤꯟꯕꯤꯔꯣ ꯏꯃꯥꯅ꯫ ꯈꯠꯅꯕ ꯍꯧꯕ ꯂꯥꯛꯏꯕ꯭ꯔꯣ ꯅꯪꯅ ꯂꯥꯛꯏꯕꯁꯦ? ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ? ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯒꯦꯗꯤ ꯍꯪꯕꯤꯔꯛꯈꯤꯗ꯭ꯔꯦ꯫ ꯏꯃꯥ ꯑꯩꯁꯦ ꯑꯕꯦꯝꯁꯨ ꯂꯨꯍꯣꯡꯕꯤꯗꯣꯏꯅꯦ ꯑꯗꯨꯅ ꯅꯣꯏꯗ ꯑꯋꯥꯠ ꯑꯄꯥ ꯍꯪꯕꯒ ꯆꯪꯗ꯭ꯔꯦ ꯕꯕꯥꯒꯤ ꯇꯣꯂꯣꯞꯁꯨ ꯑꯗꯨꯝ ꯌꯥꯝꯃꯤꯗꯨꯕꯨ꯫ ꯅꯣꯡꯃꯗ ꯅꯄꯥꯒꯤ ꯇꯣꯂꯣꯞ ꯀꯌꯥ ꯆꯥꯏꯀꯣ ꯍꯪꯂꯛꯇꯕ ꯏꯆꯥꯅ ꯍꯧꯖꯤꯛꯇ ꯅꯄꯥꯒꯤ ꯇꯣꯂꯣꯞ ꯆꯥꯎꯏꯒ ꯈꯪꯉꯤꯁꯤꯅ ꯀꯝꯗꯧꯔꯤꯕ? ꯍꯣ ꯃꯇꯥꯡ ꯃꯇꯝꯅꯅꯦ ꯍꯥꯏꯔꯤꯁꯦ ꯑꯕꯦꯝꯁꯨ ꯏꯆꯟ ꯁꯛꯅ ꯑꯋꯨꯡꯄꯣꯠꯇꯣ ꯂꯩꯕꯤꯗꯣꯏꯅꯦ ꯇꯣꯟꯁꯨ ꯑꯝꯇ ꯋꯥꯠꯍꯜꯂꯣꯏ ꯑꯅꯤꯃꯛ ꯑꯋꯨꯡꯄꯣꯠ ꯆꯞ ꯃꯥꯟꯅꯅ ꯂꯩꯗꯣꯏꯅꯦ꯫ ꯑꯗꯣ ꯏꯃꯥꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯀꯤ ꯄꯣꯠ ꯈꯨꯇꯥꯡꯁꯦ? ꯍꯣꯏꯗ ꯍꯣꯏꯗ ꯏꯆꯥꯅ ꯑꯃꯨꯛ ꯊꯥꯁꯤ ꯊꯥꯅꯧ ꯍꯧꯔꯛꯄꯁꯤꯗꯅꯤ ꯏꯃꯥꯅ BPꯁꯦ ꯑꯃꯨꯛ ꯍꯥꯏꯒꯠꯂꯤꯕꯁꯦ꯫ ꯑꯆꯧꯕ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯣꯀꯣ ꯏꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯅꯨ꯫ ꯅꯆꯥ ꯐꯠꯇꯕ ꯄꯣꯛꯂꯨꯔꯗꯤ ꯈꯔ ꯋꯥꯕ ꯇꯥꯔꯦ꯫ ꯏꯆꯥꯕꯨ ꯀꯅꯥꯅ ꯐꯠꯇꯦ ꯍꯥꯏꯅꯣ ꯏꯃꯥꯒꯤꯗꯤ ꯊꯋꯥꯏꯅꯤ꯫ ꯖꯦꯀꯣꯕ ꯅꯣꯛꯊꯣꯔꯛꯏ꯫ ꯁꯤꯗꯕꯨ ꯑꯩꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯗꯅ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯗ꯭ꯔꯗꯤ ꯀꯩꯅꯣ
ꯑꯩꯅ ꯐꯅ ꯉꯥꯎꯔꯁꯨ ꯏꯃꯥꯅ ꯍꯦꯛꯇ ꯉꯥꯛꯄꯤꯕ ꯁꯤꯗꯅꯦ ꯅꯆꯥꯅ ꯊꯃꯣꯏ ꯄꯦꯟꯖꯔꯤꯕꯁꯦ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯃꯥ ꯁꯛꯊꯤꯕꯤꯁꯦ ꯃꯃꯥ ꯃꯆꯥꯗꯨ ꯉꯥꯏꯍꯥꯛ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯆꯥꯅ ꯌꯨꯝꯁꯤꯗ ꯄꯩꯁꯥ ꯑꯃꯠꯇ ꯄꯤꯔꯛꯇ꯭ꯔꯕꯁꯨ ꯃꯆꯥꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯗ ꯎꯕꯗ ꯂꯥꯟꯅ ꯂꯧꯔꯝꯗꯦ ꯑꯁꯨꯝꯅ ꯖꯦꯀꯣꯕꯅ ꯔꯣꯖꯔ ꯑꯃꯗꯤ ꯑꯕꯦꯝꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯝꯃꯤ ꯃꯇꯝꯒꯤ ꯈꯣꯡꯆꯠꯄꯨ ꯀꯅꯥꯅ ꯊꯤꯡꯂꯨꯅꯤ ꯃꯇꯝꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯔꯝꯗꯦ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯦꯀꯣꯕꯅ ꯔꯣꯖꯔꯒꯤ ꯕꯣꯗꯤꯒꯥꯔꯗ ꯑꯣꯏꯔꯤꯕ ꯑꯁꯤꯁꯨ ꯆꯍꯤ 3 ꯐꯥꯈꯤꯔꯝꯃꯤ ꯖꯦꯀꯣꯕꯅ ꯕꯣꯗꯤꯒꯥꯔꯗ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯔꯣꯖꯔꯒꯤꯗꯃꯛ ꯍꯥꯟꯅꯒꯤ ꯁ꯭ꯀꯣꯠ ꯃꯌꯥꯝꯗꯨ ꯑꯃꯨꯛ ꯂꯩꯔꯝꯃꯤ ꯔꯣꯖꯔꯁꯨ ꯖꯦꯀꯣꯕ ꯂꯩꯇꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯖꯦꯀꯣꯕꯁꯨ ꯑꯗꯨ ꯃꯉꯥꯏ ꯍꯧꯖꯤꯛꯇꯤ ꯖꯦꯀꯣꯕꯁꯨ ꯑꯃꯨꯛ ꯀꯃꯥꯟꯗꯣꯗ ꯂꯩꯈ꯭ꯔꯦ ꯁꯥꯊꯤꯕ ꯍꯜꯂꯨꯔꯕ ꯖꯦꯀꯣꯕꯁꯨ ꯀꯦꯁ ꯃꯊꯪ ꯃꯊꯪ ꯅꯝꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯇꯛꯈꯥꯏꯕ ꯍꯧꯔꯛꯏ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯌꯥꯕꯨ ꯊꯤꯗꯨꯅ ꯍꯥꯠꯇꯣꯛꯄ ꯍꯧꯔꯛꯏ ꯃꯇꯝ ꯈꯔ ꯃꯃꯤꯡ ꯇꯥꯔꯨꯗ꯭ꯔꯕꯗꯨ ꯑꯃꯨꯛ ꯃꯃꯤꯡ ꯀꯟꯅ ꯆꯈꯠꯄ ꯍꯧꯔꯛꯏ ꯇꯣꯟꯁꯨ ꯐꯥꯒꯤꯗꯒꯤ ꯈ꯭ꯔꯤꯁꯇꯤꯅꯣꯒ ꯅꯨꯡꯁꯤꯅꯔꯛꯄ ꯆꯍꯤ 1 ꯐꯥꯔꯛꯑꯦ ꯎꯅꯕꯗꯤ ꯄꯥꯛꯅ ꯐꯪꯂꯝꯗꯦ ꯈ꯭ꯔꯤꯁꯇꯤꯅꯣꯁꯨ ꯃꯤꯔꯝꯗ ꯂꯩꯕꯅꯤꯅ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕꯗꯨꯅꯤ ꯈ꯭ꯔꯤꯁꯇꯤꯅꯣꯅ ꯁꯨꯇꯤ ꯊꯣꯔꯛꯇꯨꯅ ꯇꯣꯟꯕꯨ ꯎꯅꯅꯕ ꯃꯇꯝ ꯊꯥꯔꯛꯏ ꯌꯨꯝꯗ ꯂꯩꯖꯔꯕꯁꯨ ꯃꯊꯧ ꯆꯤꯟꯕ ꯖꯦꯀꯣꯕꯇꯨ ꯈꯔ ꯉꯟꯅ ꯗ꯭ꯌꯨꯇꯤ ꯆꯠꯈꯤꯔꯝꯃꯤ ꯕꯣꯠꯀꯤ ꯊꯕꯛꯁꯨ ꯆꯤꯟꯕꯒ ꯍꯟꯗꯛꯇꯤ ꯉꯟꯇꯥ ꯆꯠꯂꯝꯃꯤ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯔꯒ ꯇꯣꯟꯁꯨ ꯈ꯭ꯔꯤꯁꯇꯤꯅꯣ ꯎꯅꯕ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ ꯐꯣꯟꯗꯅꯤ ꯈ꯭ꯔꯤꯁꯇꯤꯅꯣꯅ ꯂꯣꯏꯗ꯭ꯔꯤꯕ ꯂꯣꯏꯔꯦ ꯊꯣꯔꯛꯑꯒꯦ ꯅꯅꯥꯏꯅ ꯉꯥꯏꯖꯔꯛꯏꯁꯦ ꯄꯨꯡꯈꯥꯏ ꯐꯥꯔꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯅꯨꯄꯥꯅ ꯅꯨꯄꯤ ꯉꯥꯏꯗꯅ ꯅꯨꯄꯤꯅ ꯅꯨꯄꯥ ꯉꯥꯏꯒꯗ꯭ꯔꯣ ꯁꯛꯇꯤ ꯀꯥꯈ꯭ꯔꯕ ꯍꯣꯏ ꯈꯔ ꯀꯥꯛꯆꯩ ꯊꯣꯔꯣ ꯌꯥꯔꯦ ꯍꯣꯏ ꯊꯝꯃꯣ ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯦ ꯇꯣꯟ ꯀꯣꯂꯦꯖ ꯆꯠꯄ ꯁꯥꯔꯒ ꯈ꯭ꯔꯤꯁꯇꯤꯅꯣ ꯎꯅꯗꯧꯔꯤꯕꯅꯤ ꯏꯃꯥꯎ ꯇꯥꯔꯦ ꯁꯦ ꯃꯅꯝ ꯅꯝꯕꯤꯔꯣ ꯁꯨꯅꯤꯇꯥꯁꯨ ꯃꯆꯥꯕꯨ ꯃꯅꯝ ꯅꯝꯕꯤꯔꯝꯃꯤ ꯒꯥꯔꯤꯗꯨ ꯌꯦꯡꯂꯒ ꯏꯔꯦꯟꯖꯅ ꯊꯧꯀꯣ ꯏꯃꯥ ꯉꯁꯤꯗꯤ ꯒꯥꯔꯤ ꯄꯨꯔꯔꯣꯏꯒꯦ ꯀꯩꯗꯧꯔꯒꯦ ꯊꯥꯎ ꯌꯥꯎꯗ꯭ꯔꯕꯣ ꯑꯗꯨꯏ ꯅꯠꯇꯦ ꯕꯣꯠ ꯃꯌꯥꯒꯤ ꯒꯥꯔꯤ ꯌꯥꯝ ꯆꯤꯜꯂꯦ ꯑꯣꯛꯇꯣꯗ ꯆꯠꯈ꯭ꯔꯒꯦ ꯍꯣꯏ ꯇꯣꯟ ꯇꯧꯁꯤꯟꯅꯔꯒ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯏ ꯅꯨꯡꯁꯤꯅꯩ ꯍꯥꯏꯖꯕ ꯈꯛꯇꯅꯤ ꯐꯣꯟꯗ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯖꯕ ꯅꯠꯇꯅ ꯇꯣꯏꯅ ꯎꯅꯖꯕꯁꯨ ꯅꯠꯇꯦ ꯇꯥꯡꯅ ꯐꯪꯖꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯈ꯭ꯔꯤꯁꯇꯤꯅꯣꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯆꯩ ꯈ꯭ꯔꯤꯁꯇꯤꯅꯣꯁꯨ ꯀꯨꯏꯅ ꯂꯩꯔꯒ ꯎꯅꯖꯕ ꯇꯣꯟꯕꯨ ꯎꯕꯗ ꯍꯔꯥꯎꯖꯔꯝꯃꯤ ꯈ꯭ꯔꯤꯁꯇꯤꯅꯣꯅ ꯌꯥꯝ ꯐꯖꯔꯝꯃꯦꯀꯣ ꯍꯥꯟꯅꯗꯤ ꯌꯥꯝ ꯊꯤꯕ꯭ꯔꯥ ꯍꯥꯏꯁꯦ ꯍꯥꯟꯅꯗꯤ ꯔꯥꯁꯤ ꯂꯩꯕꯅꯤ ꯍꯧꯖꯤꯛꯇꯤ ꯐꯖꯕ ꯑꯃꯁꯨ ꯌꯥꯎꯔꯝꯃꯦ ꯌꯥꯝ ꯍꯩꯕꯤꯔꯦꯗ ꯑꯗ ꯀꯥꯏꯗ ꯀꯣꯏꯔꯨꯁꯤꯒꯦ ꯈꯪꯗꯦ ꯃꯤꯅ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯆꯠꯁꯦ ꯍꯣꯇꯦꯜ ꯑꯣꯏꯅ ꯆꯠꯂꯨꯁꯤꯔꯥ ꯆꯠꯂꯣꯍꯦ ꯔꯦꯁꯇꯨꯔꯦꯟꯗꯗꯤ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯝꯖꯈꯤꯗ꯭ꯔꯦ ꯑꯗꯨꯗꯤ ꯕꯤꯇꯤ ꯄꯥꯛꯇ ꯑꯣꯏꯅ ꯐꯝꯃꯨꯔꯁꯦ ꯋꯥꯔ ꯁꯦꯃꯤꯇ꯭ꯔꯤꯗ ꯑꯣꯏꯅ ꯐꯝꯃꯁꯦ ꯉꯝꯗ꯭ꯔꯦ ꯃꯤ ꯑꯁꯤꯕꯒꯤ ꯃꯨꯡꯐꯝꯗꯨꯗ ꯑꯁꯤꯕꯨ ꯅꯦꯕꯤꯅꯤꯌꯦ ꯍꯣꯏ ꯂꯥꯏ ꯇꯤꯟ ꯐꯠꯇꯕꯒ ꯑꯣꯛꯅꯔꯗꯤ ꯇꯟꯗ꯭ꯔꯣ ꯍꯣꯏꯁꯦ ꯃꯣꯏꯔꯥꯡꯂꯣꯝꯗ ꯑꯣꯏꯅ ꯀꯣꯏꯔꯨꯔꯁꯦ ꯑꯣꯀꯦ ꯕꯦꯕꯤ ꯂꯦꯠꯁ ꯒꯣ ꯑꯅꯤꯗꯨ ꯀꯨꯏꯅ ꯎꯅꯔꯨꯗꯕꯒꯤ ꯍꯔꯥꯎ ꯅꯨꯡꯁꯤ ꯋꯥꯔꯤ ꯆꯤꯛꯊꯅꯔꯒ ꯏꯌꯥꯔꯄꯣꯔꯠ ꯂꯥꯏꯟꯂꯣꯝꯗ ꯂꯥꯛꯆꯩ ꯑꯆꯠ ꯑꯋꯨꯠ ꯆꯦꯛ ꯇꯧꯔꯤꯕ ꯀꯃꯥꯟꯗꯣꯒꯤ ꯃꯤꯑꯣꯏ ꯑꯅꯤꯅ ꯒꯥꯔꯤꯗꯨ ꯈꯥꯝꯂꯛꯏ ꯀꯥꯏꯗꯅꯣ ꯁꯔ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒ ꯃꯣꯏꯔꯥꯡ ꯐꯥꯎꯗ ꯀꯣꯏꯔꯨꯒꯦ ꯇꯧꯕꯅꯦ ꯒꯥꯔꯤꯒꯤ ꯆꯦ ꯆꯥꯡꯗꯤ ꯌꯥꯎꯋꯦ ꯈ꯭ꯔꯤꯁꯇꯤꯅꯣꯅ ꯃꯥꯒꯤ ꯒꯥꯔꯤꯒꯤ ꯆꯦ ꯆꯥꯡꯗꯨ ꯄꯨꯊꯣꯛꯂꯒ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ ꯖꯦꯀꯣꯕꯅ ꯈ꯭ꯔꯤꯁꯇꯤꯅꯣꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯁꯤ ꯅꯨꯄꯥꯁꯤ ꯀꯥꯏꯗꯅꯣꯃ ꯎꯈ꯭ꯔꯦ ꯖꯦꯀꯣꯕꯇꯤ ꯒꯥꯔꯤꯗ ꯇꯣꯡꯗꯨꯅ ꯂꯩꯕꯅꯤ ꯑꯇꯩꯁꯤꯡꯗꯨꯅ ꯆꯦꯛ ꯇꯧꯕꯅꯤ ꯖꯦꯀꯣꯕꯁꯨ ꯒꯥꯔꯤꯗꯒꯤ ꯁꯠ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯤꯅꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯅꯪ ꯀꯥꯏꯗꯅꯣꯃ ꯎꯈꯤꯒꯨꯝ ꯇꯧꯔꯦ ꯈ꯭ꯔꯤꯁꯇꯤꯅꯣꯅ ꯁꯔ ꯑꯩ ꯏꯟꯗꯤꯌꯥ ꯅꯦꯚꯤꯗ ꯂꯩꯖꯕꯅꯦ ꯃꯃꯥꯡ ꯆꯍꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯃꯤꯁꯇꯔ ꯌꯨꯅꯤꯚꯔꯁꯇ ꯁꯔꯨꯛ ꯌꯥꯖꯔꯨꯏ ꯐꯥꯔꯁ ꯔꯟ ꯑꯞ ꯇꯥꯖꯈꯤꯕꯗꯨꯅꯤ ꯖꯦꯀꯣꯕ ꯀꯥꯛꯅ ꯑꯗꯨꯏ ꯋꯥꯗꯨ ꯅꯠꯇꯕꯤꯗ ꯅꯪ ꯀꯅꯥꯅꯣꯝꯒꯤ ꯐꯣꯟꯗ ꯎꯈ꯭ꯔꯦ
Jacob ningsilagtuna oh ningsinge abengi phone ukhiba Christino shu abem palakpaduda ningsilagtuna icham chamna hari oh ai khushai gi friend ne ai khushai shu yauri Jacob na noi shaidana Christino na abengi kana oibirabano mabungne oh sorry yamba adongi nachanda sumai khushai ga best friend oibeduda mamang chuida garden photo namina khibani Jacob nupaduda kharpi nglamlaga hoi mai haite kai nupadugi gari manakta phat changsilaga nakan gi thongdo hangi ton mamai da khumlaga luktharaga leirami Jacob su nokning luramale nokthurei nupau nira college pasarga very good adu haraga gari gi thongdu gamlang ni thingjingki yar chalo matam pate yam thingna lagano oisha yam nungai jare adusa avensu nomalo bulak jage ai shuti thore ngi sida chak amukta puni chamina jage Jacob sauria devanina nokmi hoi avensu noi shai shishu ai nu pulap thinbirake Christino di khangdavanina chengusha adudi haibeta koru khige Jacob maya do krak chiklaga Christino na gari do khara thoba horakpaga tona sor sang hondoklaga as shiramnida kedorage oh ikita moni Christino ngakna ha commander Jacob haido ashira ahoy ba post kari tariye tani aishini horin ai fajarani adu oragana cheledana nang hek cheluro fudau sharuk chelmana phatra oh nangna khalise harau lung birakani shira indok laishu kaisu kaide court marriage na bu pare natragana khawere kaino sathondolo lore kya da line haribano abemda lohongdo kuitrabane abemda aikoi ta monane lohong bidushi tanja sida ai muk cheladi sibana tanu pailite moirang yorduna makhoi ani ngha wari watai sanarami yam koina lerushiko horani horopanete ayumda soidana mi watarni leisabi parbane ojupu adum jaibra jaidrodi kaino ahin unaba yaro hydra college pani haraka nupauna chatladi jaibada nanti jaisu zabata bane osu kuina khangnaraklaga ngashika unabasida aduda khangde halasi harkano tondi Christino gi wahaidida pakhatpana yadre kainu Christino makulakanu ko hari maktada nei nupagi hongnabi migi awana khangdabada torokano aisa nupi tibiyar bane shida yendokradi nupi pangaroi nang nupi tibiyar su idea ngawiri ngamaro haisini gangde idea laroi kaisu kaide tamoda lobola o hair lore oi nupau nu chatlaga nabungda lobola o haidiba fozeine Pungkhara kanaraba matungdani Sunita di machanupina college halaktabaduda matha sarami kidorba chanune icha thumbiduba haujufa halaktrisiba Rajensu office alami moiba kidore achawada phone amta tawbiyu kidorage Sunita mapurabida wadu lolami kainum dahige tawbani Rajensu makhatarudre Jacob ta phone torami ola baba namana kainum dahige se parabani Sunita phone da lauraga maninglomda lai alo achoba ima tai nang halak toba kyam walige ai diwali ima kidorage Machanupi halakdabagi lona wari sanaribadu Rajensu maning changlakpada tarami adubu Rajena nokle tauraga kai aromba wari none namana chana sanaiduwa Sunita du khrampre khangi aha kishunate nabuk chendo onthokna pikre dako
ꯈꯔꯁꯨ ꯐꯅ ꯈꯟꯗꯣꯛꯄ ꯇꯝꯃꯨꯅꯦ ꯏꯆꯥ ꯇꯣꯝꯕꯤꯗꯣ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯦ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯆꯁꯅꯨ ꯃꯤꯕꯨ ꯁꯨꯝ ꯐꯥꯖꯤꯟ ꯄꯨꯁꯤꯟꯗꯨꯅ ꯊꯝꯕꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏꯅꯦ ꯁꯨꯅꯤꯇꯥꯅ ꯃꯣꯏꯕꯥꯅ ꯍꯦꯟꯅ ꯂꯥꯟꯅ ꯂꯧꯕꯤꯔꯦ ꯑꯩꯗꯤ ꯏꯆꯥꯗꯣ ꯀꯣꯂꯦꯖ ꯆꯠꯈ꯭ꯔꯒ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇꯕꯁꯤꯗ ꯄꯥꯈꯠꯇꯅ ꯅꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯋꯥꯅꯦ ꯃꯇꯝ ꯆꯥꯅ ꯍꯜꯂꯛꯀꯗꯕꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯃꯔꯨꯞ ꯃꯄꯥꯡꯒ ꯎꯅꯗꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯅꯤ ꯃꯥꯏ ꯀꯥꯗ ꯆꯪꯈ꯭ꯔꯕꯅꯤ ꯌꯦꯡꯅꯤꯡꯗꯦꯀꯣ ꯅꯣꯏ ꯅꯃꯥꯅ ꯆꯥꯅ ꯁꯥꯟꯅꯩꯗꯣ ꯁꯨꯅꯤꯇꯥꯅ ꯑꯆꯧꯕ ꯊꯝꯃꯒꯦꯀꯣ ꯍꯜꯂꯛꯑꯦꯌꯦ ꯍꯣꯏ ꯃꯥ ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯦ ꯁꯨꯅꯤꯇꯥꯅ ꯐꯣꯟꯗꯨ ꯃꯄꯨꯔꯣꯏꯕꯗ ꯄꯤꯔꯝꯂꯒ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯆꯥꯇꯣꯝꯕꯤ ꯏꯃꯥꯗꯤ ꯅꯪ ꯍꯜꯂꯛꯇꯕꯁꯤꯗ ꯄꯥꯈꯠꯇꯅ ꯅꯣꯏ ꯇꯥꯃꯣꯗ ꯀꯣꯂꯦꯖ ꯐꯥꯎꯗ ꯆꯠꯂꯨꯁꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯌꯦꯡꯕꯤꯔꯨꯁꯣꯅ ꯐꯣꯟ ꯇꯧꯔꯨꯔꯤꯕꯅꯤ ꯇꯣꯟꯁꯨ ꯄꯥꯈꯠꯅ ꯏꯃꯥ ꯑꯩ ꯉꯁꯤ ꯀꯣꯂꯦꯖ ꯆꯠꯈꯤ ꯀꯣꯏꯕ ꯆꯠꯂꯨꯕꯅꯤ ꯑꯗꯨ ꯏꯃꯥ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯍꯥꯏꯔꯒ ꯁꯨꯆꯨꯠ ꯀꯞꯄꯛꯏ ꯁꯨꯅꯤꯇꯥꯁꯨ ꯉꯛꯅ ꯀꯔꯤꯅꯣ ꯏꯆꯥꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯁꯦꯡꯕꯅꯤ ꯏꯃꯥ ꯅꯨꯄꯥꯗꯨ ꯀꯥꯏꯗꯩꯅꯣ ꯀꯅꯥꯅꯣ ꯏꯆꯥꯒ ꯈꯪꯅꯕ꯭ꯔꯣ ꯇꯣꯟꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥꯗ ꯂꯤꯖꯔꯝꯃꯤ ꯁꯨꯅꯤꯇꯥꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯐꯔꯦꯁꯦ ꯅꯣꯏ ꯇꯥꯃꯣ ꯂꯥꯛꯑꯒ ꯏꯃꯥ ꯊꯦꯝꯂꯒꯦ ꯑꯗꯨꯒꯤꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ ꯏꯃꯥ ꯇꯥꯃꯣꯅ ꯐꯨꯅꯤꯌꯦ ꯍꯦ ꯀꯩꯗꯧꯕꯒꯤ ꯏꯆꯥꯗ ꯐꯨꯗꯣꯏꯅꯣ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯃꯥꯁꯨ ꯅꯨꯄꯤ ꯆꯥꯝꯃꯃꯨꯛ ꯀꯣꯏꯔꯝꯃꯤꯗꯨꯅꯤ ꯏꯆꯥꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯛꯄꯒꯤ ꯑꯄꯥꯝ ꯅꯨꯡꯁꯤꯗ ꯈꯣꯡꯗꯥꯖꯔꯛꯄꯕꯨ ꯀꯩꯗꯧꯋꯦꯒꯦ ꯑꯗꯨ ꯏꯃꯥ ꯅꯨꯄꯥꯗꯨꯅ ꯆꯦꯜꯂꯁꯦ ꯍꯥꯏꯕꯅꯤ ꯑꯩꯅ ꯑꯕꯦꯝꯁꯨ ꯂꯨꯍꯣꯡꯗꯧꯔꯦ ꯑꯩꯈꯣꯏꯅ ꯍꯣꯡꯕꯤꯗꯣꯏꯅꯤ ꯑꯗꯨꯅ ꯀꯣꯟꯅ ꯆꯦꯟꯁꯦ ꯍꯥꯏꯔꯒ ꯅꯝꯗꯅ ꯂꯥꯛꯏꯅꯦ ꯍꯣꯏꯁꯦ ꯅꯥꯐꯤꯒꯗꯣ ꯍꯣꯡꯗꯣꯛꯑꯣ ꯏꯃꯥ ꯗꯨꯀꯥꯟꯗ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯨꯈꯤꯒꯦ ꯏꯃꯨꯡꯒꯁꯦ ꯈꯔ ꯂꯣꯏꯁꯤꯜꯂꯝꯃꯨ ꯍꯣꯏ ꯏꯃꯥ ꯁꯣꯝꯗꯅ ꯔꯣꯖꯔꯒ ꯑꯕꯦꯝꯒꯁꯨ ꯂꯨꯍꯣꯡꯗꯧ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯍꯧꯅꯗꯅ ꯄꯣꯠ ꯆꯩ ꯂꯩꯕ ꯆꯠꯂꯝꯃꯤ ꯔꯤꯇꯥꯅ ꯏꯃꯧꯁꯅꯥ ꯏꯃꯥ ꯁꯦ ꯁꯅꯥꯁꯦ ꯀꯔꯝꯕ ꯄꯥꯝꯂꯒꯦ ꯌꯦꯡꯉꯣ ꯃꯅꯦꯝꯅ ꯄꯨꯔꯛꯂꯤꯕ ꯁꯅꯥꯁꯤꯡꯗꯨꯗꯒꯤ ꯑꯕꯦꯝꯅ ꯄꯥꯝꯖꯕ ꯑꯆꯧꯕ ꯑꯅꯤ ꯈꯜꯂꯝꯃꯤ ꯔꯣꯖꯔꯅ ꯌꯥꯔꯤꯈꯩ ꯇꯥꯃꯣꯗ ꯍꯥꯏꯗꯅꯕ ꯑꯩꯈꯣꯏꯅ ꯂꯩꯕ ꯌꯥꯕ ꯂꯩꯔꯁꯦ ꯔꯤꯇꯥꯅ ꯂꯩꯅꯤ ꯏꯆꯥꯒꯤ ꯑꯃꯠꯇ ꯋꯥꯠꯍꯜꯂꯣꯏ ꯑꯗꯨꯕꯨ ꯁꯅꯥ ꯅꯣꯏ ꯇꯥꯃꯣꯅ ꯃꯆꯟ ꯁꯛꯅ ꯍꯣꯡꯕꯤꯗꯧꯔꯤꯕꯅꯤ ꯃꯥꯅꯁꯨ ꯃꯆꯟꯒꯤ ꯀꯩꯅꯣ ꯂꯩꯅꯤꯡꯉꯝꯒꯅꯤ ꯑꯩꯈꯣꯏꯅ ꯄꯪꯂꯩꯗ ꯂꯩꯔꯨꯔꯒ ꯅꯣꯏ ꯇꯥꯃꯣꯗ ꯋꯥꯔꯧꯈꯤꯅꯤ ꯑꯗꯨꯅ ꯏꯃꯥꯅ ꯍꯥꯏꯁꯦ ꯍꯌꯦꯡ ꯂꯨꯍꯣꯡꯕ ꯂꯣꯏꯔꯀꯥꯟꯗ ꯑꯋꯥꯠꯄꯗꯨ ꯂꯩꯔꯁꯤ ꯑꯕꯦꯝ ꯇꯞꯅ ꯏꯃꯥ ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯤ ꯌꯨꯝꯁꯤꯗꯁꯨ ꯂꯣꯏꯅ ꯁꯨꯅ ꯂꯩꯔꯕꯅꯤꯅ ꯇꯥꯃꯣꯗꯁꯨ ꯑꯩꯅ ꯍꯥꯏꯔꯒꯦ ꯃꯔꯨꯑꯣꯏꯕꯇꯪ ꯂꯩꯕꯤꯌꯣꯅ ꯍꯥꯏꯕꯗꯤ ꯇꯥꯃꯣꯒꯤꯁꯨ ꯃꯆꯟꯅꯨꯄꯤ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯇꯣꯟꯒꯤꯁꯨ ꯍꯌꯦꯡ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯂꯩꯕꯗ ꯄꯩꯁꯥ ꯌꯥꯝ ꯆꯪꯒꯅꯤ ꯔꯣꯖꯔꯅ ꯇꯥꯃꯣ ꯄꯩꯁꯥ ꯆꯤꯟ ꯄꯥꯏꯕꯅꯤ ꯑꯗꯨꯒꯤꯗꯤ ꯋꯥꯔꯨꯅꯣ ꯔꯤꯇꯥꯅ ꯅꯪꯅ ꯂꯣꯏꯅ ꯎꯕꯤꯔꯤꯕ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯌꯥꯝꯗꯨ ꯆꯥꯛ ꯆꯥꯊꯣꯛꯂꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ ꯁꯣꯝꯗꯁꯨ ꯇꯣꯟꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯐꯣꯟꯒꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯖꯤꯜꯂꯤꯕꯅꯤ ꯑꯣꯟ ꯁꯨꯡꯇꯧ ꯇꯧꯔꯝꯗꯦ ꯒꯦꯠ ꯍꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯇꯣꯟ ꯃꯤꯍꯨꯟꯗꯨ ꯗꯪ ꯆꯣꯡꯕ ꯍꯧꯔꯛꯏ ꯃꯥꯏ ꯀꯥꯒꯤ ꯊꯣꯡꯗꯨ ꯂꯣꯛ ꯇꯧꯁꯤꯟꯖꯩ ꯁꯨꯃꯥꯡꯗꯨꯗ ꯖꯤꯞꯀꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯒꯤ ꯂꯣꯏꯔꯦ ꯑꯃꯨꯛ ꯇꯣꯏꯕ ꯁꯣꯔ ꯍꯣꯜꯂꯤꯔ ꯍꯣꯟꯗ꯭ꯔꯤꯔ ꯈꯪꯗ꯭ꯔꯦ ꯖꯦꯀꯣꯕ ꯏꯃꯨꯡꯗ ꯆꯪꯂꯛꯄꯒꯤ ꯈꯣꯡꯎꯞ ꯃꯈꯣꯜꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯤꯍꯨꯜ ꯆꯦꯟꯈꯠꯈ꯭ꯔꯦ ꯖꯦꯀꯣꯕꯅ ꯊꯣꯡꯗꯨ ꯊꯤꯜꯂꯝꯃꯤ ꯏꯁꯥꯕꯦ ꯅꯨꯄꯥꯅ ꯆꯥꯄ ꯂꯩꯕꯤꯔꯛꯇ꯭ꯔꯥ ꯈꯤꯇ ꯆꯥꯒꯦꯗꯅ ꯁꯨꯅꯤꯇꯥꯅ ꯑꯩ ꯅꯥꯐꯤ ꯍꯣꯡꯗꯧꯕ ꯍꯣꯡꯂꯨꯔꯣ ꯑꯃꯨꯛ ꯈꯠꯅꯕ ꯍꯧꯔꯅꯨ ꯖꯦꯀꯣꯕꯅ ꯏꯃꯥ ꯊꯨꯝꯃꯨꯔꯣ ꯌꯥꯔꯦ ꯑꯣꯏ ꯇꯥꯕ꯭ꯔꯣ ꯉꯥ ꯄ꯭ꯔꯞ ꯊꯣꯛꯂꯣ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕ ꯇꯥꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯅꯄꯥ ꯍꯧꯒꯠꯂꯛꯑꯒ ꯁꯣꯏꯗꯅ ꯋꯥꯊꯣꯛꯑꯅꯤ ꯑꯆꯧꯕ ꯅꯪꯕꯨ ꯅꯨꯡꯗꯥꯡꯁꯤꯗ ꯃꯈꯥ ꯇꯥꯔꯅꯨ ꯀꯩꯗꯧꯔꯕꯒꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯅ ꯍꯣꯠꯅꯍꯟꯒꯗꯕꯅꯤ ꯏꯃꯥ ꯀꯩꯝꯇ ꯌꯥꯎꯕ ꯌꯥꯔꯣꯏ ꯑꯉꯥꯡ ꯅꯥꯎ ꯆꯥꯎꯍꯟꯒꯅꯨꯀꯣ ꯏꯃꯥ ꯑꯩꯅ ꯁꯥꯎꯔꯛꯂꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ ꯀꯔꯤꯅꯤꯒꯦ ꯃꯁꯤꯗꯤ ꯃꯅꯝꯁꯤꯗꯤ ꯌꯨ ꯑꯃꯨꯛ ꯊꯛꯂꯨꯔꯕꯣ ꯗ꯭ꯌꯨꯇꯤ ꯇꯥꯕꯁꯦ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅꯤꯡꯕ꯭ꯔꯣ ꯑꯗꯨꯅ ꯈꯔ ꯊꯛꯂꯛꯄꯅꯦ ꯇꯣꯟ ꯇꯥꯕ꯭ꯔꯣ
Ton thongdu tapna hangdurei kiru tahi tamu Jacob makhwanga metlaga nupaduga khangnaba chahi helaba natro Sunita di nungdangduda khana chainaba tholakadra haidana pakatpana yadre Achoba yare da nangbo Jacob sarupna Ima changkroso potharo Ima pothakiroi icha kai tumdrifau imana nomada tumkhrabo ado ngasidi ima potharo haibane aina fajana haringe sida changkro Ton kaplaga mapagi kada changkhre Baba tamona pudore Rajen irum Icho tombia kaidorage tamona pudore baba Rajen saugatlaga mayai kaduda lai Choba kaidonarage noibo Jacob nakfretawna Kemdago haidre kidanaga kanbinaba tarishengo Fudawa tale oiba Oh lanjare uruwaina lanjare Jacob magi kada changkhre Sunita su machanupana changkhibaduda mapuroibadu themchilammi Moiba kaishu tawdese college tengna halakpagi chairami bani Nang nahi basadana nichanupada tamluri natro Kadinu moiba ichase leisabi pharabani Mayamgi mamitadi inkhalakpagi haunasa yamna kalaknaramdoini Aduna cheksinda yabro Haujika nupa masa singbu kyam pharigene Nachanupasu migi machanupi kya no manghaluribado khangbiyu Amu kothokdana ngangba horiklabo Matay manawsu ngangna duna wathaba changkhre Jacob su warubaga yu khra thakibaduna mapi marunga hongdakai adum tumkhre Tonde tumthaba sungya yaramde pungsu ama tarae Ton famungdagi fuk hogalaga Jacob ki rada lae As mapi marunga amta hongdagi tumkhre ne Tamo Jacob irum fuk hogalae Tano aduga iginakto poro ikut pen fudeke Ton ngakna Queen daisna Tamo Jacob mamitu pangum uikum Ton kaino Choro loli pakai dura Uniform badu hong tukpa yadro As yunam sidi uadore Nang kanana shiri changaw haige Choksadana tungkibaduda audobibane Janinga jani janingda dokani Tamo nang sumsum nabuk palaktrisi kaigino Kaido faduno chalo so Tumugi haide namthiba kasida kaidok changwiraino Dress hongdo aduga sakse chawro Ay kangan thabiramage Ay bayan sano ngangna Tamo avemdo hayengdeni sida laidoise Kuidrabani longdoise Ado isu kange kaidorage Sumaina yu sum thaktana leiraga nangnasu poche lebini na leiraga luhongbadi kuidre kamai tawdorige Ash kaisu kalunuse aina fana basini Soidre nonganbaga amu hobe duty sakrani Irang pubi chatlo yare ine boksaranu kupaklani Yurai suba chachare chara helaga tumo nasado yam pharani Nang wabiyo haibra Ton sumagi kade changlai matarigi luhongba su kuitrabanina mana oina matha sabada tumthaba yaramde Poche so mataletre machanupanasu kemda haide ima babanasu kemda haide ngamloide oradi kaidobuge haipa sabiranu khangde Namitu hokre nonganbaga haibaga tawbaga Jacob tu amuk hobe iru maitheraga chatnaba sem sarami Tona Tamo abimdo ngasidagi sida leirdoine Oi kange ai horen karangana halage aduga lobiyurage Ado poche di amta thawang sidawdre Aina loina hanadagi haina loikrabane thabak chatlibase ngyang matam kaitholaga poche da loina leirabane sida portabai wane kaige nangna uraga kalakanina Is mabu kupatase Oh aidine kem ta pamjadabado midi sengi mamongni oidido
ꯄꯣꯠ ꯆꯩꯗꯣ ꯁꯨꯅ ꯄꯨꯅꯤꯡꯉꯝꯒꯅꯤ ꯅꯅꯥꯏꯅ ꯐꯅꯕ ꯁꯤꯜꯂꯒꯦ ꯍꯞꯇꯥꯃꯨꯛ ꯋꯥꯠꯂꯤꯗꯅ ꯖꯦꯀꯣꯕꯁꯨ ꯗ꯭ꯌꯨꯇꯤ ꯆꯠꯈ꯭ꯔꯦ ꯔꯥꯖꯅ ꯂꯨꯍꯣꯡꯕ ꯑꯁꯤ ꯕꯣꯠ ꯃꯃꯥꯡꯗ ꯍꯣꯡꯅꯕ ꯍꯥꯏꯕꯗꯒꯤ ꯅꯛꯁꯤꯟꯈꯤꯕꯅꯤ ꯅꯨꯃꯤꯠꯇꯨ ꯖꯦꯀꯣꯕꯁꯨ ꯗ꯭ꯌꯨꯇꯤ ꯂꯣꯏꯗ꯭ꯔꯗꯤ ꯌꯥꯗꯕꯅꯤꯅ ꯄꯨꯡ 9 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯕꯦꯝ ꯂꯧꯕ ꯆꯠꯂꯝꯃꯤ ꯁꯦꯀꯨꯔꯤꯇꯤ ꯅꯨꯄꯥꯗꯨꯅ ꯏꯌꯥꯝꯕ ꯀꯨꯏꯔꯦ ꯎꯗꯕ ꯊꯕꯛꯅ ꯌꯥꯗꯕꯅꯤꯅ ꯇꯣꯏꯅ ꯂꯥꯛꯄꯁꯨ ꯉꯝꯗ꯭ꯔꯦ ꯁꯔ ꯍꯣꯏ ꯃꯦꯗꯥꯝ ꯍꯣꯏ ꯄꯣꯊꯥꯅꯈ꯭ꯔꯕꯣ ꯀꯥꯏꯗꯩꯅꯣꯗ ꯕꯣꯠ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯇꯨꯝꯕꯒ ꯆꯪꯕ ꯅꯠꯇꯦ ꯃꯤꯇꯤꯡ ꯆꯠꯈꯤ ꯑꯅꯤꯃꯛ ꯑꯣ ꯑꯩꯁꯦ ꯑꯕꯦꯝ ꯂꯧꯕ ꯂꯥꯛꯄꯅꯦ ꯏꯌꯥꯝꯕ ꯑꯕꯦꯝꯗꯤ ꯁꯅꯥꯅ ꯉꯁꯥꯏꯅ ꯊꯤꯟꯈ꯭ꯔꯕꯅꯦ ꯑꯦ ꯐꯔꯦ ꯐꯔꯦ ꯃꯈꯣꯏꯅꯁꯨ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯏꯌꯥꯝꯕ ꯖꯦꯀꯣꯕꯇꯨ ꯔꯣꯖꯔꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯗꯅ ꯃꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯛꯑꯦ ꯑꯕꯦꯝ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯖꯦꯀꯣꯕꯅ ꯎꯗ ꯀꯨꯏꯔꯦ ꯑꯕꯦꯝꯅ ꯊꯝꯃꯣꯗꯤ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯁꯪꯗ꯭ꯔꯦꯅꯦ ꯐꯣꯔꯁꯇ ꯑꯃꯨꯛ ꯂꯩꯔꯕꯅꯤꯅ ꯅꯣꯏꯕꯨ ꯆꯥꯛ ꯆꯥꯔꯕꯣ ꯑꯕꯦꯝꯅ ꯆꯥꯔꯦ ꯇꯥꯃꯣ ꯐꯔꯦ ꯐꯔꯦ ꯑꯩꯁꯨ ꯋꯥꯔꯤ ꯄꯣꯊꯥꯎꯔꯒꯦ ꯁꯨꯅꯤꯇꯥꯅ ꯑꯩ ꯑꯆꯧꯕ ꯆꯥꯛꯇꯤ ꯀꯣꯟꯅ ꯆꯥꯔꯒꯦ ꯏꯃꯥ ꯉꯔꯥꯡꯁꯨ ꯆꯥꯔꯝꯗꯦ ꯋꯥꯔꯁꯨ ꯆꯥꯛꯁꯦ ꯈꯔ ꯆꯥꯔꯣꯅꯦ ꯅꯁꯥꯗꯣ ꯌꯥꯔꯔꯣꯏ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯦ ꯅꯪꯅꯅꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯣꯏꯁꯦ ꯍꯣꯏꯕ ꯑꯗꯣ ꯑꯩ ꯀꯣꯟꯅ ꯍꯣꯔꯦꯟ ꯋꯥꯏ ꯆꯥꯔꯒꯦꯕ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯎꯈꯤꯒꯦ ꯔꯣꯖꯔ ꯍꯣꯏꯔꯣꯝꯗ ꯑꯃꯨꯛ ꯑꯕꯦꯝ ꯂꯧꯕ ꯆꯠꯂꯨꯔꯦ ꯁꯦꯀꯨꯔꯤꯇꯤꯗꯨꯅ ꯑꯕꯦꯝꯗꯤ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯦ ꯑꯩꯅ ꯍꯥꯏꯗꯤ ꯅꯣꯏꯁꯨ ꯐꯣꯟ ꯇꯧꯔꯛꯂꯒ ꯃꯔꯣꯟ ꯑꯃꯠꯇꯁꯨ ꯍꯥꯏꯔꯛꯄ ꯌꯥꯕꯅꯦ ꯑꯕꯦꯝꯅ ꯇꯥꯃꯣ ꯔꯣꯖꯔꯅ ꯍꯥꯏꯔꯒꯦ ꯍꯥꯏꯔꯝꯕꯅꯤ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯣ ꯇꯧꯔꯛꯇꯦ ꯑꯗꯨ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛꯐꯥꯎ ꯔꯣꯖꯔ ꯀꯧꯔꯝꯃꯤꯁꯤꯅ ꯌꯥꯃꯨꯡ ꯆꯥꯛꯀꯧ ꯌꯥꯗ꯭ꯔꯣ ꯑꯁ ꯑꯩꯅ ꯍꯟꯕꯗꯨꯗ ꯅꯪꯅ ꯍꯜꯂꯁꯨ ꯃꯤꯡꯒꯧꯗꯣ ꯌꯥꯔꯣꯏꯀꯣ ꯍꯣꯏ ꯇꯥꯃꯣ ꯇꯣꯟꯅ ꯑꯉꯥꯡꯗꯗꯤ ꯃꯤꯡ ꯀꯧꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯁꯨ ꯖꯦꯀꯣꯕꯅ ꯃꯣꯏꯁꯤꯒꯤ ꯍꯅꯨꯕꯤ ꯇꯔꯦꯡꯁꯦ ꯍꯦꯛꯇ ꯌꯥꯎꯔꯦ ꯑꯕꯦꯝ ꯅꯪ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯇꯨ ꯑꯗꯒꯤ ꯅꯃꯥꯟꯅꯕꯤꯗꯨꯁꯨ ꯍꯣꯡꯕꯤꯔꯅꯤ ꯃꯌꯨꯝ ꯌꯥꯝ ꯄꯥꯅꯤꯡꯂꯕꯅꯦ ꯇꯣꯟꯅ ꯍꯦꯛ ꯂꯥꯛꯄꯒ ꯈꯟꯅꯍꯧꯔꯛꯑꯗꯣꯏꯅꯤ ꯖꯦꯀꯣꯕꯅ ꯑꯕꯦꯝ ꯈ꯭ꯔꯤꯁꯇꯤꯅꯣ ꯈꯪꯕ꯭ꯔꯣ ꯑꯕꯦꯝꯁꯨ ꯇꯣꯟꯅ ꯋꯥꯔꯤ ꯂꯤꯕꯗꯒꯤ ꯈꯪꯂꯕꯅꯤ ꯈꯪꯉꯤ ꯇꯥꯃꯣ ꯖꯦꯀꯣꯕꯅ ꯅꯪꯁꯨ ꯑꯣꯏꯗꯕ ꯉꯥꯡꯕꯗꯤ ꯍꯩꯔꯦꯅꯦ ꯁꯤꯗꯅꯦ ꯑꯩꯅ ꯅꯨꯄꯤꯅ ꯉꯥꯡꯕ ꯋꯥꯁꯦ 100ꯀꯤ ꯃꯅꯨꯡꯗ 50 ꯃꯨꯛꯇ ꯊꯥꯖꯧ ꯍꯥꯏꯁꯦ ꯑꯕꯦꯝꯅ ꯃꯇꯥꯡꯅ ꯌꯥꯗꯕꯩꯅꯦ ꯇꯥꯃꯣ ꯁꯨꯝ ꯕꯦꯕꯥꯔ ꯀꯥꯏꯅꯤꯡꯗꯕꯩꯅꯦ ꯍꯣꯏ ꯏꯅꯦꯕꯣꯛ ꯃꯌꯥꯝꯅ ꯉꯝꯖꯔꯣ ꯒꯨꯗ ꯅꯥꯏꯠ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯕꯦꯝꯁꯨ ꯇꯣꯟ ꯍꯣꯏꯗ ꯂꯩꯔꯝꯃꯤ ꯖꯦꯀꯣꯕꯅ ꯑꯕꯦꯝꯕꯨ ꯀꯔꯤꯁꯨ ꯋꯥꯠꯍꯟꯗꯅ ꯍꯥꯏꯅꯈꯤꯕ ꯋꯥꯗꯨ ꯉꯥꯛꯅ ꯆꯠꯂꯝꯃꯤ ꯔꯤꯇꯥ ꯍꯣꯏꯅꯐꯥꯎ ꯑꯗꯨꯝꯅ ꯖꯦꯀꯣꯕꯅ ꯑꯕꯦꯝꯒꯤ ꯍꯣꯠꯅꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯃꯪꯗꯐꯥꯎ ꯃꯪꯂꯨꯗꯦ ꯑꯃꯔꯣꯝꯗꯗꯤ ꯖꯦꯀꯣꯕꯇꯤ ꯅꯨꯄꯥꯗ ꯅꯨꯄꯥ ꯑꯁꯦꯡꯕꯅꯤ ꯉꯥꯏꯍꯥꯛ ꯉꯥꯎꯔꯁꯨ ꯂꯥꯡꯉꯨꯔꯁꯨ ꯋꯥꯁꯛꯇꯤ ꯉꯥꯛꯄ ꯅꯨꯄꯥꯅꯤ ꯂꯨꯍꯣꯡꯕ ꯑꯗꯣ ꯌꯥꯝꯅ ꯆꯥꯎꯅꯃꯛꯇꯤ ꯄꯥꯡꯊꯣꯛꯇ꯭ꯔꯦ ꯕꯣꯠ ꯃꯌꯥꯒꯤ ꯃꯤꯁꯨ ꯊꯕꯛ ꯆꯤꯟꯅꯕꯒ ꯔꯥꯖꯅ ꯃꯔꯨꯑꯣꯏꯕ ꯃꯔꯨꯞ ꯃꯄꯥꯡ ꯈꯔ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯖꯦꯀꯣꯕꯅꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯍꯣꯡꯕꯗꯨ ꯌꯦꯛꯅꯕꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯒꯤ ꯀꯩꯁꯨ ꯆꯥꯎꯅꯗꯤ ꯄꯥꯡꯊꯣꯛꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯎꯟꯄꯣꯠꯇꯤ ꯍꯩꯊꯔꯝꯃꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯅꯤ ꯔꯣꯖꯔꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯍꯟꯆꯤꯠ ꯂꯥꯡꯗꯨꯅ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛ ꯌꯦꯡꯗꯨꯅ ꯐꯝꯂꯤ ꯑꯕꯦꯝꯁꯨ ꯔꯣꯖꯔꯅ ꯐꯅ ꯊꯦꯡꯂꯐꯥꯎ ꯆꯪꯂꯛꯇꯕ ꯑꯗꯨꯗ ꯀꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯟꯖꯔꯝꯃꯤ ꯃꯌꯥꯝꯗ ꯍꯪꯕꯁꯨ ꯉꯝꯖꯗ ꯃꯤꯗꯤ ꯑꯃꯠꯇ ꯃꯈꯣꯜ ꯇꯥꯅꯈꯤꯗ꯭ꯔꯦ ꯂꯣꯏꯅ ꯄꯣꯊꯥꯅꯈ꯭ꯔꯦ ꯑꯕꯦꯝꯅ ꯃꯄꯨꯔꯣꯏꯕꯕꯨ ꯁꯨꯝ ꯊꯤꯔꯛꯄꯗ ꯈ꯭ꯋꯥꯏ ꯃꯊꯛꯇ ꯔꯣꯖꯔ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨ ꯎꯔꯝꯃꯤ ꯌꯥꯝꯕꯣꯡ ꯔꯣꯖꯔ ꯑꯣꯟꯊꯣꯔꯛꯏ ꯑꯕꯦꯝ ꯂꯥꯛꯑꯣ ꯍꯟꯆꯤꯠ ꯂꯥꯡꯁꯤ ꯑꯕꯦꯝꯗꯤ ꯃꯄꯨꯔꯣꯏꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯆꯤꯛꯄ ꯃꯐꯝꯁꯤꯗ ꯄꯣꯊꯥꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟꯖꯔꯝꯃꯤ ꯃꯥꯁꯨ ꯔꯣꯖꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯐꯝꯖꯩ ꯌꯥꯝꯕꯣꯡ ꯊꯦꯡꯉꯤ ꯄꯣꯊꯥꯔꯨꯔꯁꯦ ꯔꯣꯖꯔꯅ ꯑꯩꯁꯦ ꯌꯨ ꯈꯔ ꯊꯛꯆꯤꯜꯂꯨꯔꯦ ꯑꯗꯨꯒꯤ ꯅꯤꯁꯥ ꯍꯟꯕ ꯑꯣꯏꯅ ꯍꯟꯆꯤꯠ ꯂꯥꯡꯉꯝꯕꯅꯦ ꯑꯕꯦꯝ ꯇꯞꯅ ꯅꯁꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯤꯗꯕꯨ ꯀꯩꯒꯤ ꯌꯨ ꯊꯛꯏꯅꯣ
ꯅꯨꯄꯥꯅ ꯌꯨ ꯉꯥꯎꯔꯕꯗꯤ ꯊꯃꯣꯏꯗ ꯂꯩꯔꯝꯕ ꯋꯥ ꯄꯨꯝꯕ ꯂꯣꯏꯅ ꯑꯣꯊꯣꯔꯛꯏ ꯍꯥꯏꯗꯨꯅꯤ꯫ ꯔꯣꯖꯔꯁꯨ ꯈꯔ ꯉꯥꯎꯔꯕꯅꯤꯅ ꯄꯦꯔꯤ꯫ ꯑꯩꯁꯦ ꯉꯁꯤꯗꯒꯤ ꯄꯥꯈꯪ ꯑꯣꯏꯔꯣꯏ ꯈꯜꯂꯨꯕꯗ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ꯫ ꯇꯣꯟꯁꯨ ꯅꯨꯡꯁꯤꯈꯤꯕ ꯀꯧꯕꯅꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏ꯫ ꯑꯕꯦꯝꯁꯨ ꯅꯨꯡꯉꯥꯏꯇꯅ ꯍꯣꯏ, ꯑꯩꯒꯤ ꯇꯥ ꯅꯨꯡꯁꯤꯕꯒꯤ ꯈꯜꯂꯨꯔꯗꯤ ꯑꯩꯅ ꯊꯥꯡꯂꯨꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯦ ꯌꯥꯝꯅ ꯀꯥꯏꯔꯦ꯫ ꯔꯣꯖꯔꯅ ꯑꯩꯗꯤ ꯊꯃꯣꯏ ꯌꯥꯝꯅ ꯆꯥꯎꯕ ꯅꯨꯄꯥꯅꯤ, ꯑꯗꯨꯅ ꯅꯪꯁꯨ ꯅꯨꯡꯁꯤ, ꯇꯣꯟꯁꯨ ꯅꯨꯡꯁꯤ, ꯑꯦꯅꯤꯁꯨ ꯌꯥꯝꯅ ꯃꯤꯁ ꯇꯧꯔꯛꯑꯦ꯫ ꯔꯣꯖꯔꯗꯨ ꯑꯕꯦꯝꯗ ꯉꯥꯊꯔꯒ ꯁꯨꯠ ꯀꯞꯊꯣꯔꯛꯏ꯫ ꯁꯥꯎꯗꯣꯏꯔꯥ ꯅꯣꯛꯇꯣꯏꯔꯥ ꯀꯞꯇꯣꯏꯔꯥ ꯑꯕꯦꯝ ꯑꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕ ꯑꯣꯏꯖꯔꯕꯁꯨ ꯃꯄꯥ ꯃꯃꯥꯅ ꯅꯥꯏꯇꯣꯝ ꯄꯣꯛꯆꯗꯨꯅ ꯀꯦꯅ ꯌꯣꯛꯆꯔꯛꯄꯒꯤ ꯍꯧꯅꯕꯤ ꯔꯣꯖꯔꯗꯨ ꯈꯔꯗꯤ ꯑꯉꯥꯡꯒꯤ ꯀꯣꯛ ꯑꯃꯨꯛ ꯆꯦꯜꯂꯝꯃꯤ꯫ ꯑꯗꯨ ꯄꯨꯝꯅꯃꯛꯇꯨ ꯑꯕꯦꯝꯗꯤ ꯍꯥꯟꯅꯗꯒꯤ ꯈꯪꯂꯕꯅꯤꯅ ꯌꯥꯝꯕꯣ, ꯑꯩꯅ ꯀꯞꯇꯧ ꯅꯨꯃꯤꯠꯁꯤꯗ ꯌꯥꯝꯕꯨꯡꯅ ꯑꯁꯨꯝꯅ ꯀꯞꯂꯕꯗꯤ ꯑꯩꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯔꯣꯖꯔꯅ ꯅꯪꯁꯨ ꯀꯞꯄꯣ, ꯑꯩꯁꯨ ꯀꯞꯀꯦ, ꯏꯇꯣꯝꯇ ꯀꯞꯄ ꯇꯜꯂꯦ꯫ ꯑꯕꯦꯝꯅ ꯀꯌꯥꯝ ꯊꯛꯆꯤꯜꯂꯨꯔꯒꯦ? ꯒ꯭ꯂꯥꯁ 8 ꯃꯨꯛꯇꯅꯤ꯫ ꯑꯕꯦꯝ ꯄꯨꯛ ꯍꯧꯒꯠꯂꯒ ꯂꯩꯍꯧꯔꯣ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯦ꯫ ꯔꯣꯖꯔ ꯄꯦꯔꯨꯝ ꯑꯕꯦꯝ ꯆꯠꯈꯤꯅꯨ, ꯉꯥꯏꯈꯨꯋꯣ꯫ ꯑꯕꯦꯝ ꯇꯥꯁꯤꯟꯅꯗꯈꯩ ꯃꯈꯥꯗ ꯀꯨꯝꯈ꯭ꯔꯦ꯫ ꯔꯣꯖꯔꯁꯨ ꯆꯠꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯀꯨꯝꯊꯔꯛꯏ꯫ ꯑꯕꯦꯝꯅ ꯐꯃꯨꯡ ꯐꯝꯖꯥꯎꯗꯨꯗ ꯇꯨꯝꯕꯗꯨ ꯎꯔꯒ ꯔꯣꯖꯔꯅ ꯗꯕꯜꯗꯨꯗ ꯑꯣꯏꯅ ꯇꯨꯝꯈ꯭ꯔꯦ꯫ ꯑꯕꯦꯝꯅ ꯌꯥꯝꯕꯣ, ꯃꯉꯥꯅꯤ ꯆꯥꯛꯀꯧꯗ꯭ꯔꯤꯐꯥꯎ ꯁꯤꯗ ꯇꯨꯝꯒꯗꯕꯅꯦ, ꯂꯥꯛꯑꯣ꯫ ꯔꯣꯖꯔꯅ ꯑꯩ ꯅꯨꯄꯤꯒ ꯇꯨꯝꯃꯤꯟꯅꯕ ꯍꯩꯅꯗꯤꯌꯦ, ꯏꯇꯣꯝꯅ ꯑꯗꯨꯝ ꯇꯨꯝꯃꯒꯦ, ꯌꯥꯔꯅꯤ꯫ ꯑꯕꯦꯝ ꯉꯛꯅ ꯑꯩꯃ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯟꯕꯒ ꯃꯧ ꯑꯅꯧꯕꯤꯒꯤ ꯍꯧꯅꯁꯥ ꯏꯃꯨꯡꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩꯗ ꯑꯕꯦꯝ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯏꯔꯨ ꯃꯥꯏꯊꯕ ꯂꯣꯏꯔꯗꯨꯅ ꯙꯨꯞ ꯊꯥꯎ ꯃꯩꯀꯠꯂꯝꯃꯤ꯫ ꯆꯥꯛ ꯊꯣꯡꯕꯤ ꯑꯅꯤꯗꯨꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯑꯕꯦꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯃꯦꯝꯆꯥꯅ ꯏꯃꯧꯁꯅꯥ, ꯃꯦꯗꯥꯝꯅ ꯆꯥꯛꯇꯤ ꯑꯩ ꯑꯗꯨꯝ ꯊꯣꯡꯉꯨ ꯍꯥꯏꯕꯅꯤ, ꯆꯥꯕꯨꯗꯤ ꯏꯃꯧꯁꯅꯥꯅ ꯂꯣꯜꯂꯣꯀꯣ꯫ ꯑꯕꯦꯝꯅ ꯅꯤꯅꯦ, ꯆꯥꯛ ꯊꯣꯡꯕꯗꯨꯁꯨ ꯈꯔ ꯇꯥꯛꯄꯤꯌꯨ, ꯑꯩꯁꯨ ꯈꯔ ꯊꯣꯡꯒꯦ꯫ ꯌꯥꯗꯦ, ꯏꯃꯧ ꯍꯧꯖꯤꯛꯇꯤ ꯅꯍꯩ ꯇꯝꯂꯤꯕꯅꯤ, ꯏꯃꯧꯅ ꯊꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯥꯛꯈꯤꯅꯤ, ꯍꯧꯖꯤꯛꯇꯤ ꯅꯤꯅꯦ ꯑꯗꯨꯝ ꯍꯣꯠꯅꯈꯤꯒꯦ꯫ ꯑꯕꯦꯝꯁꯨ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯃꯌꯨꯝꯗꯁꯨ ꯃꯃꯥꯅꯗ ꯍꯣꯠꯅꯔꯛꯄꯅꯤꯅ ꯆꯥꯛ ꯊꯣꯡ ꯊꯥꯛꯄꯗꯤ ꯀꯌꯥ ꯈꯨꯂꯣꯏꯔꯛꯇꯦ꯫ ꯃꯇꯝꯁꯨ ꯈꯪꯍꯧꯗꯦ, ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯑꯃꯨꯛ ꯌꯧꯔꯛꯈꯤ꯫ ꯔꯣꯖꯔꯒ ꯑꯕꯦꯝꯒ ꯃꯇꯩ ꯃꯅꯥꯎꯅꯤ ꯍꯥꯏꯕ ꯈꯛꯇꯅꯤ, ꯃꯇꯩ ꯃꯅꯥꯎꯒꯤ ꯑꯣꯏꯕ ꯃꯔꯤꯁꯨ ꯂꯩꯅꯔꯝꯗꯦ꯫ ꯑꯕꯦꯝꯅ ꯀꯦꯔꯤꯉꯩꯗ ꯔꯣꯖꯔ ꯆꯪꯂꯛꯏ꯫ ꯑꯩ ꯀꯩ ꯁꯦꯠꯇꯣꯏꯅꯣ? ꯑꯕꯦꯝꯅ ꯃꯈꯨꯠꯇ ꯊꯤꯜꯂꯒ ꯑꯁꯤꯗ ꯂꯣꯏ ꯂꯩꯔꯦ꯫ ꯑꯣ꯫ ꯗ꯭ꯔꯦꯁꯇꯨ ꯑꯕꯦꯝꯒꯤ ꯃꯃꯥꯡꯗ ꯍꯣꯡꯗꯣꯛꯄ ꯏꯀꯥꯏꯕꯗꯒꯤ ꯗ꯭ꯔꯦꯁꯤꯡ ꯔꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯑꯕꯦꯝ, ꯑꯩꯗꯤ ꯐꯩꯖꯣꯝ ꯁꯦꯠꯄ ꯍꯩꯇꯤꯌꯦ꯫ ꯑꯕꯦꯝꯅ ꯑꯗꯨꯗꯤ ꯃꯈꯥꯗ ꯄꯥꯕꯨꯡꯗ ꯁꯦꯠꯍꯜꯂꯨꯔꯣ꯫ ꯅꯪ ꯍꯩꯇ꯭ꯔꯣ? ꯑꯩꯗꯤ ꯀꯃꯥꯏ ꯍꯩꯗꯣꯏꯕ? ꯑꯣ, ꯌꯥꯔꯦ, ꯄꯥꯕꯨꯡꯗ ꯁꯦꯠꯍꯜꯂꯨꯔꯒꯦ꯫ ꯔꯣꯖꯔꯗꯤ ꯕꯣꯛꯁꯔꯗꯨ ꯁꯦꯠꯂꯒ ꯊꯣꯔꯛꯏ꯫ ꯑꯕꯦꯝꯁꯨ ꯍꯟꯅ ꯌꯦꯡꯖꯔꯨꯗꯦ꯫ ꯔꯣꯖꯔꯅ ꯍꯥꯏꯐꯦꯠ ꯑꯕꯦꯝꯗ ꯌꯦꯡꯂꯒ ꯑꯗꯨꯒꯤ ꯐꯨꯔꯤꯠꯇꯨ ꯂꯤꯠꯇꯣꯏꯔꯣ? ꯕꯥ, ꯑꯗꯨ ꯂꯤꯠꯂꯒ ꯆꯥꯛꯇꯤ ꯀꯃꯥꯏꯅ ꯆꯥꯗꯣꯏꯕ? ꯀꯣꯠꯃꯟꯗ꯭ꯔꯣ? ꯑꯩꯅꯗꯤ ꯃꯇꯝꯒꯤ ꯗ꯭ꯔꯦꯁꯅꯦ, ꯉꯛꯁꯝ ꯐꯨꯟꯕ ꯂꯤꯠꯂꯣ ꯍꯥꯏꯔꯣ? ꯁꯨꯝ ꯀꯣꯠꯃꯜꯂꯦ ꯍꯥꯏꯕꯅꯤꯗ꯫ ꯐꯤ ꯏꯟꯗꯣꯏꯁꯤꯗꯤ? ꯐꯤꯅꯦꯅ ꯏꯟꯗꯧꯅ ꯄꯥꯕꯗꯨꯔꯣ? ꯌꯥꯔꯦ, ꯐꯩꯖꯣꯝ ꯁꯦꯠꯇꯨꯕ ꯁꯦꯠꯍꯜꯂꯨꯔꯣ, ꯅꯨꯄꯤꯒꯤ ꯗ꯭ꯔꯦꯁꯇ ꯌꯥꯝ ꯄꯥꯟꯅꯔꯛꯀꯅꯣ꯫ ꯄꯥꯟꯅꯕ ꯅꯠꯇꯦꯗ, ꯑꯩꯒꯤ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤꯅ ꯁꯨꯝ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯔꯣꯖꯔꯁꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯕꯦꯝꯁꯨ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯝꯕꯗꯨꯗ ꯍꯥꯏꯐꯦꯠꯁꯨ ꯌꯦꯡꯖꯩ꯫ ꯍꯥꯏꯒꯨꯝꯗꯅ ꯑꯣꯟꯊꯣꯛꯅ ꯀꯣꯠꯈ꯭ꯔꯦꯗꯀꯣ, ꯑꯃ ꯍꯣꯡꯗꯣꯛꯂꯒꯦꯗ꯫ ꯑꯕꯦꯝ ꯕ꯭ꯂꯥꯎꯁ ꯃꯌꯥꯝꯗꯨ ꯄꯨꯊꯣꯛꯂꯒ ꯈꯔ ꯀꯣꯠꯇꯕ ꯑꯃ ꯌꯦꯡꯂꯒ ꯂꯤꯠꯂꯝꯃꯤ꯫ ꯄꯥꯔꯂꯔꯒꯤ ꯃꯤ ꯂꯥꯛꯇꯨꯅ ꯑꯕꯦꯝꯕꯨ ꯀꯦꯍꯜꯂꯝꯃꯤ꯫
ꯅꯨꯄꯤꯅ ꯀꯦꯕ ꯍꯥꯏꯕꯁꯤ ꯀꯨꯏꯈ꯭ꯔꯄꯣꯠꯅꯤ ꯑꯗꯨꯕꯨ ꯑꯕꯦꯝꯅ ꯌꯥꯝꯅ ꯀꯦꯕꯤꯒꯅꯨ ꯍꯥꯏꯕꯗꯒꯤ ꯈꯔ ꯀꯦꯔꯒ ꯁꯠ ꯂꯣꯏꯁꯤꯜꯂꯝꯃꯤ ꯃꯃꯥ ꯏꯕꯦꯝꯃ ꯔꯤꯇꯥꯒ ꯂꯣꯏꯅꯅ ꯃꯄꯥꯝꯁꯛꯅ ꯂꯨꯍꯣꯡꯕꯤꯔꯛꯄ ꯖꯦꯀꯣꯕꯀꯤ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ इकान कानदना रोजरसु मागी मरुक मयामदुगा लोइनना जेकोब होइदे यौरए लीना एक्स की मयुमदा जाकोब लापुसिबु करी फाउबिगे रोजरना वचुइंगा कनुको अइखोइ साइगी मनाउ पियोरबने मोसेसना तोनसे फोदि फजबने नंगना हाइफेट कोइरमदना अइना कोइदौसु फरक तारनेको रोजरना Kodom de no shinamo. Roki namo. Kreski mangani Jacobo yawunu pasa. Manipur sida aidangoram niko. Marup singdu wawa nokjai. Asumna mangani Jacobo tisuloi kirami. Hapta amamuk lairaga bot chitokre. Bot ki irangda misi mina kaya suthokli bani. Jacob aduki matik tabak chilami. Underground gi miyoi sinasu bot amuk sukarduna sarkar sibu rasoina amuk sem krani khalubada machi irangsu kaya thoklibani bot loi krabo irang thokpadi lepamde Jacob hoigi commando teamsu irang thokliba mafam du yoksilai hana lumduna leiramba underground gi miyoi singna mangda thoriba commando adugi gari du remove namladuna thanamliba bomb adu blast tawhalami Gypsy ado matakta paikhatuna tonglakpa commando singdu khudakta shirami madu ubada tungda tharukpa gari ahumdu chaplepi Jacob na laure gari dele kumtharo makhoine he kumtharakpaga nongmairon kya kapsilai ngihaktang aduda nongmaigi nongchurami Jacob hoisu hanbalaitena makut halami Lan choknaba matamda hana lummaga leiramba maike duna khradi lakchurukpa tabani Underground gi party singduna yamlaba commando singbu nongmai maru amamam yenba horai maduda saruk thungdribasi Andy Jacob amadi makhoi ani khakta ngai hore lakminariba marup singduna ningaidana tungkiba singdu ubada Jacob thamoi shokna nungai cheramde Mark sirabasu maikoi myam sibu hatlamagi khalai Masadi yepiba bom singdu pin satoklaga lamna langba horai bomgi makhol amadi upul maraktuda makhoi mari mafam amade chenduna lolami Jacob na Andy nangna maga asomda chalo aiga magana asomda chalage furniture Aduk yamba mayamdu loina thawai mangkrabada makhoi mari khakta ngai hore adubu thongna di halamde Jacob na Mashi haiba numit asidagi aikhoi marigi thawai manglabashu mangna poregi party budi madu phungna muthalamase Makhoi ahumnasu thawai yauna wafam adu yari Yes sir Ani khaidoknaduna makhoi mari adu kainarami Makhoina pambadi numidangi matam asini haina na sandhya changlakpa matamni laikhidraba sniper kapa nupadudagi Jacob na sniper du sitlaga lona laure aduga amuk yamwana mafam amada laktuna lotlami nongmai kapnabadi lepamde matamdi sumsumam silai Jacob hojikti numidangi amamba tanjadu lauraga sniper du kapnaba sem saba horaklami Underground gi miyoi singsu khradi sikrabani lehoriba kharadu makhoi marina pau phaunaraga mathang hatpa horai Jacob ki wakhaldadi ngasi ahingsida poreisu thubisu halambasini haibaga tawbaga lalauba singdu mathang hatpa horakpadagi khara amadi chenkhirami adubu Andy na amu nupa amaduga maga khaidoknaraga chenfam adu thatlaga leibanina kap tuna halami Jacob ki thawraba chumlaba makut adudagi maru amata miss oramde kapna mafam holakpana hawjikti makhoi marina round koisinduna poreibu thatlami Jacob na Nangi matam lore Mr. Pore no excuse Adu hairaga poregi laibokta sniper duna kaplammi Thoibi mafam sida lolamgani phongnaba thiyo
ꯐꯅꯤ ꯁꯥꯔ ꯑꯍꯨꯝꯗꯣ ꯑꯃꯨꯛ ꯈꯥꯏꯗꯣꯛꯅꯔꯒ ꯅꯨꯡꯗꯥꯡꯗꯨꯗ ꯊꯣꯏꯕꯤ ꯊꯤꯕ ꯍꯧꯔꯛꯏ ꯃꯈꯨꯠꯇ ꯇꯣꯔꯆ ꯂꯥꯏꯠ ꯄꯥꯏꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡ ꯆꯦꯛ ꯇꯧꯔꯛꯏ ꯖꯦꯀꯣꯕꯁꯨ ꯑꯋꯥꯡꯕ ꯋꯥꯇꯔ ꯇꯦꯡ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯀꯥꯈꯠꯂꯒ ꯁ꯭ꯅꯥꯏꯄꯔꯗꯣ ꯑꯃꯨꯛ ꯃꯥꯏꯀꯩ ꯌꯦꯡꯕ ꯍꯧꯔꯛꯏ ꯅꯨꯡꯗꯥꯡ ꯑꯣꯏꯖꯔꯕꯁꯨ ꯖꯦꯀꯣꯕꯅ ꯊꯣꯏꯕꯤ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯎꯔꯝꯃꯤ ꯎ ꯑꯆꯧꯕ ꯑꯃꯒꯤ ꯃꯔꯨꯝꯗ ꯃꯈꯨꯠꯇ AK-47 ꯄꯥꯏꯗꯨꯅ ꯊꯣꯏꯕꯤꯁꯨ ꯑꯦꯟꯗꯤꯗ ꯀꯥꯞꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯎꯔꯨꯕꯗ ꯖꯦꯀꯣꯕ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯊꯣꯏꯕꯤꯕꯨ ꯃꯀꯣꯛꯇ ꯀꯥꯞꯂꯝꯃꯤ ꯊꯣꯏꯕꯤ ꯈꯨꯗꯛꯇꯨꯗ ꯁꯤꯔꯝꯃꯤ ꯖꯦꯀꯣꯕꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯊꯣꯏꯕꯤ ꯍꯥꯠꯈ꯭ꯔꯦ ꯔꯣꯖꯔ ꯑꯦꯟꯗꯤꯅ ꯔꯣꯖꯔ ꯇꯥꯔꯤ ꯚꯥꯏ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯔꯣꯖꯔ ꯑꯩ ꯋꯥꯇꯔ ꯇꯦꯡ ꯃꯊꯛꯇ ꯂꯩ ꯀꯨꯝꯃꯛꯑꯒꯦ SP ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯣ ꯔꯣꯖꯔ ꯐꯥꯎꯅꯗꯦ ꯁꯥꯔ ꯔꯣꯖꯔ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯟꯈ꯭ꯔꯁꯤ ꯔꯣꯖꯔ ꯑꯣꯀꯦ ꯔꯣꯖꯔ ꯖꯦꯀꯣꯕ ꯋꯥꯇꯔ ꯇꯦꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯈꯣꯏ ꯃꯔꯤꯃꯛ ꯃꯐꯝ ꯑꯃꯗ ꯎꯅꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯈꯣꯏ ꯃꯔꯤ ꯃꯈꯣꯡꯅ ꯍꯟꯅꯕ ꯋꯥꯔꯦꯞꯅꯔꯦ ꯃꯔꯝꯗꯤ ꯑꯃꯨꯛ ꯍꯟꯈꯤꯕꯗ ꯕꯣꯝ ꯐꯤꯠ ꯇꯧꯔꯝꯒꯗ꯭ꯔ ꯆꯤꯡꯅꯔꯝꯃꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯣꯏꯅ ꯃꯝꯂꯕ ꯑꯍꯤꯡꯗꯨꯗ ꯍꯜꯂꯛꯑꯝꯃꯤ ꯁꯣꯝꯗ ꯁꯨꯅꯤꯇꯥꯗꯤ ꯄꯥꯎꯗꯨ ꯇꯥꯔꯨꯕꯗꯒꯤ ꯃꯁꯥꯗꯣ ꯂꯩꯕ ꯉꯝꯂꯝꯗ꯭ꯔꯦ ꯊꯦꯡꯂꯐꯥꯎ ꯃꯇꯩ ꯃꯅꯥꯎꯗꯨ ꯇꯨꯝꯂꯝꯗꯦ ꯁꯨꯅꯤꯇꯥꯅ ꯃꯣꯏꯕꯥ ꯏꯆꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯑꯩ ꯄꯥꯝꯗꯤ ꯄꯥꯝꯗꯕꯅꯤꯀꯣ ꯑꯩ ꯅꯪꯕꯨ ꯑꯗꯨ ꯍꯥꯏꯔꯅꯨ ꯀꯩꯗꯧꯔꯒꯦ ꯏꯆꯥꯅ ꯄꯥꯝꯗꯅ ꯇꯧꯈ꯭ꯔꯕ ꯊꯕꯛ ꯑꯁꯤꯗꯤ ꯃꯄꯥ ꯃꯃꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯊꯧꯅꯥ ꯍꯥꯞꯄꯤꯗꯧꯅꯤ ꯕꯣꯝ ꯄꯣꯈꯥꯏꯕꯗ ꯀꯃꯥꯟꯗꯣ ꯈꯔ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯗꯨꯁꯨ ꯄꯣꯔꯩꯒꯤ ꯇꯤꯝꯅ ꯍꯥꯟꯅ ꯏꯝꯐꯥꯜꯗ ꯄꯥꯎ ꯑꯗꯨ ꯄꯤꯔꯛꯈꯤꯕꯅꯤ ꯖꯦꯀꯣꯕ ꯍꯣꯏꯅꯗꯤ ꯄꯤꯈꯤꯕ ꯂꯩꯇꯦ ꯑꯗꯨꯅ ꯑꯉꯟꯕꯗ ꯄꯥꯎ ꯑꯗꯨ ꯅ꯭ꯌꯨꯁꯇ ꯍꯥꯞꯄ ꯅꯪꯅꯍꯧꯏ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗꯤ ꯀꯅꯥꯅꯁꯨ ꯈꯪꯂꯝꯗꯦ ꯆꯤꯡꯅꯨꯡ ꯃꯅꯨꯡ ꯑꯣꯏꯔꯞ ꯇꯧꯕ ꯃꯤ ꯈꯔꯛꯇꯃꯛ ꯇꯥꯕ ꯈꯨꯜ ꯑꯣꯏꯕꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯌꯥꯝ ꯋꯥꯅ ꯄꯣꯊꯥꯔꯗꯨꯅ ꯍꯜꯂꯛꯑꯝꯃꯤ ꯖꯦꯀꯣꯕꯅ ꯐꯣꯟꯗꯣ ꯂꯧꯊꯣꯛꯂꯒ ꯌꯦꯡꯕꯗ ꯁꯤꯒꯅꯦꯜ ꯈꯔ ꯐꯪꯕꯗꯨꯗ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯗ ꯀꯣꯜ ꯇꯧꯔꯛꯏ ꯄꯣꯔꯩ ꯍꯣꯏꯒꯤ ꯇꯤꯝ ꯂꯣꯏꯅ ꯍꯥꯠꯈ꯭ꯔꯦ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯀꯃꯥꯟꯗꯣ ꯇꯤꯝꯁꯨ ꯂꯣꯏꯅ ꯂꯩꯈꯤꯗ꯭ꯔꯦ ꯃꯈꯣꯏ ꯃꯔꯤ ꯈꯛꯇ ꯉꯥꯏꯔꯦ ꯍꯥꯏꯔꯝꯃꯤ ꯄꯥꯎꯗꯨ ꯇꯥꯕꯗꯒꯤ ꯖꯦꯀꯣꯕ ꯍꯣꯏꯕꯨ ꯂꯧꯔꯨꯅꯕ ꯈꯨꯗꯛꯇ ꯒꯥꯔꯤ ꯈꯔ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯅꯨꯃꯤꯠ ꯈꯔ ꯉꯥꯜꯂꯛꯑꯦ ꯄꯨꯂꯤꯁꯀꯤ ꯇꯤꯝꯅ ꯃꯈꯣꯏ ꯃꯔꯤꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯗꯤꯄꯥꯔꯠꯃꯦꯟꯗ ꯄꯨꯔꯛꯂꯦ ꯁꯦꯝꯁꯨ ꯄꯥꯎꯗꯨ ꯇꯥꯔꯦ ꯍꯟꯗꯛꯁꯨ ꯖꯦꯀꯣꯕ ꯌꯥꯎꯏ ꯍꯥꯏꯕꯗꯨꯗ ꯔꯥꯖꯅ ꯖꯦꯀꯣꯕꯀ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯁꯨꯔ ꯏꯕꯨꯡꯉꯣ ꯖꯦꯀꯣꯕ ꯏꯆꯥꯒꯤ ꯊꯧꯅꯥ ꯑꯁꯤꯗꯤ ꯀꯔꯤꯒ ꯆꯥꯡꯗꯝꯅꯒꯅꯤ ꯁꯥꯔ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤꯅꯤ ꯌꯦꯡꯉꯣꯏ ꯁꯥꯔꯅ ꯍꯟꯗꯛꯁꯨ ꯚꯣꯠ ꯑꯁꯤ ꯀꯥꯗꯨꯅ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯔꯕꯗꯤ CM ꯑꯃꯨꯛꯁꯨ ꯑꯣꯏꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯏꯆꯥꯅ ꯀꯃꯥꯟꯗꯣꯗ ꯂꯩꯕꯗ ꯄꯣꯊꯥꯔꯣ ꯄꯨꯂꯤꯁꯇ ꯑꯣꯏꯅ ꯂꯩꯔꯣꯀꯣ ꯖꯦꯀꯣꯕ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯟꯖꯩ ꯔꯥꯖꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯅꯪꯒꯤꯁꯨ ꯕꯕꯥ ꯏꯃꯥ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯅꯤ ꯅꯨꯄꯥꯁꯨ ꯅꯇꯣꯝꯇꯅꯤ ꯑꯗꯨꯅ ꯌꯨꯝ ꯀꯩ ꯄꯥꯟꯅꯕ ꯇꯧꯔꯣꯀꯣ ꯍꯣꯏ ꯁꯥꯔ ꯐꯔꯦ SPꯒꯤ ꯔꯦꯡ ꯄꯤꯔꯅꯤꯗ ꯍꯟꯗꯛꯇꯤ ꯊꯦꯡꯛꯌꯨ ꯁꯥꯔ ꯏꯆꯥꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯧꯔꯛꯑꯦ ꯄꯥꯎ ꯇꯥꯕꯗ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤ ꯌꯨꯝꯗ ꯄꯣꯊꯥꯔꯨꯔꯣꯀꯣ ꯍꯣꯏ ꯁꯥꯔ ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯖꯦꯀꯣꯕꯁꯨ ꯃꯌꯨꯝꯗ ꯌꯧꯔꯛꯑꯦ ꯃꯆꯥꯅ ꯑꯍꯤꯡ ꯇꯨꯝꯕ ꯆꯥꯕ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯈꯩ ꯂꯥꯟ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄ ꯎꯕꯗ ꯁꯨꯅꯤꯇꯥꯗꯤ ꯃꯆꯥꯕꯨ ꯎꯕꯗ ꯀꯞꯆꯔꯝꯃꯤ ꯏꯃꯥꯒꯤ ꯑꯆꯧꯕ ꯏꯃꯥ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯏꯃꯥꯒꯤ ꯑꯆꯧꯕ ꯅꯪꯕꯨ ꯐꯣꯔꯁꯇ ꯂꯩꯕꯁꯤ ꯂꯦꯞꯄꯨ ꯀꯩꯗꯧꯕꯒꯦ ꯍꯣꯏꯁꯦ ꯍꯧꯖꯤꯛꯇꯤ ꯀꯪꯂꯩꯄꯥꯛꯁꯦ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯝꯗꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯗꯤꯅꯦ ꯑꯆꯧꯕ ꯂꯥꯜꯍꯧꯕꯁꯤꯡꯅ ꯊꯣꯔꯛꯇꯨꯅ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯊꯋꯥꯏ ꯊꯥꯔꯤꯕꯁꯦ ꯃꯈꯣꯏꯒꯤꯁꯨ ꯄꯥꯟꯗꯝ ꯀꯌꯥ ꯂꯩꯕꯒꯤꯅꯤ ꯃꯈꯣꯏꯁꯨ ꯏꯔꯩꯕꯥꯛꯁꯦ ꯅꯨꯡꯁꯤꯔꯤꯕꯅꯤ ꯑꯩꯁꯨ ꯈꯪꯏ ꯏꯃꯥ ꯃꯈꯣꯏꯅ ꯏꯔꯩꯕꯥꯛ ꯅꯨꯡꯁꯤꯔꯕꯁꯨ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯗꯨꯗꯤ ꯂꯣꯅ ꯌꯥꯗꯦ ꯂꯣꯅ ꯌꯥꯗꯕ ꯊꯕꯛꯇ ꯂꯩꯔꯕꯗꯤ ꯂꯥꯟꯊꯦꯡꯅꯕ ꯇꯥꯕꯅꯤ ꯐꯔꯦꯁꯦ ꯏꯆꯥ ꯋꯥꯔꯝꯂꯅꯤ ꯄꯣꯊꯥꯔꯨꯔꯣ ꯏꯃꯥ ꯏꯆꯥꯒꯤ ꯆꯥꯅꯕ ꯀꯩꯅꯣ ꯁꯦꯝꯃꯛꯑꯒꯦ ꯍꯣꯏ ꯏꯃꯥ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯍꯣꯏ ꯏꯃꯥ ꯁꯠ ꯊꯣꯡꯂꯛꯑꯒꯦ ꯑꯩꯈꯣꯏ ꯃꯍꯥꯔꯥꯅꯤꯗꯤ ꯂꯦꯡꯈꯠꯈ꯭ꯔꯕꯣ
Ai, adumna hainune. Nganta hogatana iru maitharaga dukkase manani kalamise. Is, mataro ina mau oikibadagi masu mau oinilakpagi training hori oramniye. Khara sufana khalu kaidobage. Hoi, fana kalage. Ai ngakta tumukige, chak loibaga hudoro. Potharuro. Jacob sungayak pothanaba magi kade changkhre. Somda laikidraba hakchang singdu lorunaba police ma'am chatlammi. Lalauba singi hakchang singdu suporaktuna mathau mangam panthoklammi. Makhoi maridi chatminakiba maruk mapang singduki mathau mangamde amate yaurudre. Masa singdu wabana mayimda potharunaba hairakpadaki Jacob solakpani. Makhut magna thuibibu hatkani heke khaikibadu asengba hatkiba asidadi Jacobsu thamoidadi nungaitaba fauribani. Mapan thongda utrabasu ahanba nungsidakiba kaubanina yamna nungaijaramde. Numittu hokre nonganbaga maparajenasu machabu yumkai panba matam yori harammi. Jacob sojikti mapana haribadu yaragi khalammi. Khara lairaga botsu haidokle handaksu rasoigi dolna majority oiduna amuksu siam oirammi. Jacobsu lohongnabagi sem saba hore. Invite chatpa hore. Jacob na magi lohongbagi invite piba raski mayumda lakammi. Security aduna Iyamba udaba kuireda. Hoi chongo madam hoi leibane sardi chathokre. Ai changarege barton sa nana khara pipiro atai tai mayamsu pirudaba leiri. Iyambagira. Mane nupibu khoirakpura iyambaba. Koideda ipa imagi apama mamone. Faine duso nupi chap mane natra. Mane adudi ai haidokrage. Fani yamba. Jacob su chatkre security aduna Madam Rita su tarduna Ibungo kari Madam Jacob ki luhongbagi invite pirame. Paudu tabada Rita su haraujarami. Date kayanu yenglaga asida thalamo. Date ondagi 14 dane. Adudi ngasi 7 hapta muk walidana. Oi madam. Fare hayeng chatlaga awad apa hambiyurage. Roger da apembu college tin bathore I. Ima kidorage. Ngai tamo Jacob ki lohongbagi baton pirami bani. Roger na nupi di kaide konano. Security duna mapa mama na haina singnabani harame. Roger na tawniye madu nupado langba yaba languraga nupi phangdrakanda ahalge apama lawba. Security duna laknare I. Sabina mapano unariba. Era yamba. Abemna yambo college alaroige. Roger na chaluranu tamoido ina puna chalurse. Rita na pare imasu yaurage aikhoi hum chalurse. Abemna oima. Rita su mapi maro loisiladuna macha momo galoinana Jacob hoidala ammi. Makhoi lakpa ubada tona harauna. Aya nungsibiye. Abemna nana malaktorine. Ahoy. Roger na nangna kram kana chendoiba. Ton ngak wakhal khallaga tamogi mangani chakoba loibaga chenkrage. Roger na nangde yam chening lerami boire. Rita na ai sana karino ne masiba. Sunita se thore I. Aima Rita na inama pause tabagani lakjaribase. Sunita na imungde changsilao. Makhoi imungda pulap changa I. Ton na ima chado ai lolurage. Sunita na pare chana ba kai no khare se mo. Ahoy. Roger na mama
नुपीदुबु कायदेनो कई मिंग कौगे सुनीता रोजर येंगलगा इबुंगो रोजर नखोइने खंगदबा नोई तामुगी वारी याम लेये ngasi nakoi laklingai sida icha thoibagi wari pumba mamane libirage Roger do yam taning na tamo leitra Barton do chakibani icha leitrini sida ngasi icha gi wari pumba loine ek leitholage kai tawjaruni ege Roger na libiyo mama yam taninge Sunita na noi naga ngauri haribado Noi tamo naga ngauropaga kya mukhe nage habado khanglani Jacob na class 9 karakpa matamni ingkhalakpagi hona sa masa parap chenglap kuchu kumen phange mayamdagi lampungan hengali noglakpada khajai akutpa ani tuka sanglap tawa padu hek ushin khai nokjarami mayamdu school karakpa matamni Nauna class 9 da tamlakpi thoibi da ubada ngawdaba kanash leite adubu thoibi di sakhar kaglap tawjai mapana chingnung manung da leijarabasu awatpadi lehande Andy na Vai anawi student amala kani haibadu ashinu pish or male Francis na Fujiya kunagi machabu orikaba Marup ani tuna ngangnari bado tarabasu Jacob ti thoibi ubada tarang amadani leiribadu Marup ani tuna Jacob ki masado nomlaga Bye mishong lekholo Jacob su taha lekhotpaga miss tuna ukirami Jacob morning sida uiruraba uidida miss Nang natra newcomer do Mani miss Mingdi I thoibi gawi miss Okay sit down Noi mayam su anawalak leba friend asiga intro tawroko roll hana korong hige Mayam dusu thoibi ubada khraga tina siningbaga miss tuna harakpaduga mapa chanar duna thoibi bu tinana bahujilami Miss adu thokibaga Jacob na thoibi gi manakta sangsilaga makutu tingthoklami Hai, I mean Jacob. Thoibi pairapni yenglai aduga Jacob ki makhutuda amuk yenglaga. Ai Thoibi, ai di nupaga khuchaknabasa kya gaidaude. Adu harakpadagi Jacob su makhutu sa thanjinki. Okay, kishu gaideda. Andy di thainidagi kharashu takhacherei makna herei Lady by Koy Mam Sidagi, newcomer nang Noinaga, Saktakapika Kanuda, Meet Yam Night. Francis Su Mating Pangshila E. Oi, Adamora, Nasagi Besta Pumula, Adu the Pamagabra. Nupi Nisakapashuri, I knew Shidaba. Jacob na Marapaniduki Manakta, Prep Changla Aga. Quino, Mikaikini, no initiative. Andy na Ngasi kag tengnarabasu magi attitude asina dum karamba nupino da khangjare Jacob na Osh yari da bai Andy na Era aujik to uba nupi shiki michangla nangi sa Aduina teme Aduina trade tumina layo Asumna class matang luarduna suti tharami Jacob manda nungai na maim dala e Sunita na Icha thoiba laidana Awima ngasidi wakal chi nungai Kedorage ima da hayudana Ai duri kaino ima da bu walot payabra Jacob na mamada karimta koi debida thoibi gi maram da wari lizarami Asumna mama macha walot naramde Matam khra leiraga Jacob te thoibi gi wakhalda yamna oina nuksibada laichukre adugu thoibi na di yaba ko baleite chahi ge exam suloi ki takpa bu kalabati nung phau tu mi hainari bani mathang school amukanar pa matam dani thoibi shu Jacob nungsi jaba faur e
ꯊꯣꯏꯕꯤꯅ ꯌꯥꯕꯤꯗ꯭ꯔꯕ ꯖꯦꯀꯣꯕꯇꯣ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯦꯟꯗꯤꯅ ꯚꯥꯏ ꯌꯦꯡꯅꯤꯡꯗꯦꯀꯣ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤꯗꯃꯛ꯫ ꯐ꯭ꯔꯦꯟꯁꯤꯁꯅ 10 ꯀꯥꯔꯛꯂꯀꯥꯟꯁꯤꯗ ꯅꯪ ꯐꯦꯜꯒ ꯑꯣꯏꯍꯧꯔꯗꯤꯕꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯟꯖꯤꯟꯗꯣꯏꯅꯦ꯫ ꯑꯦꯟꯗꯤꯅ ꯅꯠꯇꯦꯗ ꯃꯤꯅ ꯌꯥꯔꯛꯇ꯭ꯔꯗꯤ ꯀꯣꯛꯇꯣꯛꯑꯣ ꯑꯗꯨꯗ ꯅꯪꯅ ꯑꯗꯨꯝ ꯃꯪꯗꯅꯒ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯤ ꯀꯥꯏꯅ ꯃꯔꯨꯞ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯤꯁꯨ ꯈꯔ ꯏꯜꯂꯣ꯫ ꯖꯦꯀꯣꯕ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯣꯏ ꯚꯥꯏ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯊꯣꯏꯕꯤꯕꯨ ꯇꯥꯟꯅꯔꯔꯣꯏ꯫ ꯋꯥꯍꯩꯗꯨ ꯊꯣꯏꯕꯤꯅ ꯀ꯭ꯂꯥꯁꯇ ꯆꯪꯂꯛꯀꯦ ꯇꯧꯕꯒ ꯇꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯊꯣꯏꯕꯤꯁꯨ ꯀ꯭ꯂꯥꯁꯇ ꯆꯪꯕ ꯉꯝꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯥꯁꯨ ꯍꯧꯖꯤꯛꯇꯤ ꯖꯦꯀꯣꯕꯄꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄꯒꯤ ꯁ꯭ꯀꯨꯜꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯀꯥꯖꯔꯛꯄꯅꯤ꯫ ꯑꯦꯟꯗꯤꯅ ꯇꯣ ꯑꯗꯨꯅꯤꯗꯅ ꯅꯨꯄꯥꯅꯕꯨ ꯅꯨꯄꯤ ꯑꯃꯈꯛꯇ ꯁꯨꯝ ꯅꯨꯡꯁꯤ ꯌꯥꯕ꯭ꯔꯣ? ꯐ꯭ꯔꯦꯟꯁꯤꯁꯅ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤꯕꯣ ꯀꯅꯥꯅ ꯈꯪꯅꯤ ꯂꯥꯏꯕꯛꯇꯅ ꯃꯇꯝ ꯂꯝꯕꯁꯨ꯫ ꯊꯣꯏꯕꯤꯗꯨ ꯇꯞꯅ ꯀ꯭ꯂꯥꯁꯇꯨꯗ ꯆꯪꯂꯛꯏ꯫ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯁꯨ ꯊꯣꯏꯕꯤ ꯎꯕꯗꯒꯤ ꯂꯦꯞꯅꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯖꯦꯀꯣꯕꯇ ꯌꯦꯡꯖꯔꯛꯏ꯫ ꯑꯗꯨꯕꯨ ꯖꯦꯀꯣꯕꯅꯗꯤ ꯊꯣꯏꯕꯤꯗ ꯌꯦꯡꯂꯨꯗ꯭ꯔꯦ꯫ ꯊꯣꯏꯕꯤ ꯇꯞꯅ ꯖꯦꯀꯣꯕ꯫ ꯖꯦꯀꯣꯕꯇꯤ ꯑꯗꯨꯝꯅ ꯊꯣꯏꯕꯤꯅ ꯃꯥꯒꯤ ꯃꯤꯡ ꯀꯧꯔꯛꯄꯗꯨꯗ ꯉꯛꯅ ꯌꯦꯡꯖꯔꯛꯏ꯫ ꯊꯣꯏꯕꯤꯁꯨ ꯖꯦꯀꯣꯕꯅ ꯌꯦꯡꯂꯛꯄꯗꯨꯗ ꯔꯥꯁꯤ ꯂꯩꯅ ꯅꯣꯛꯆꯔꯛꯏ꯫ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕ꯭ꯔꯥ? ꯑꯦꯟꯗꯤ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯂꯒ ꯑꯃꯨꯛ ꯀꯥꯏꯍꯧꯕꯤꯗꯣꯔꯦ꯫ ꯐ꯭ꯔꯦꯟꯁꯤꯁꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯌꯥꯗꯧ ꯑꯣꯏꯔꯒ ꯀꯣꯛ ꯌꯥꯔꯒꯦ ꯍꯥꯏꯗꯤ ꯌꯥꯅꯤꯡꯒꯨꯝ ꯌꯥꯅꯤꯡꯗꯒꯨꯝ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯤꯗꯅꯦ ꯅꯨꯄꯥꯈꯩ ꯉꯥꯎꯆꯠꯍꯜꯂꯤꯁꯦ꯫ ꯅꯨꯄꯤ ꯍꯥꯏꯕ ꯖꯤꯕꯁꯦ ꯇꯣꯟꯕꯗꯒꯤ ꯇꯣꯜꯂꯕ ꯃꯕꯨꯛꯁꯨ ꯐꯠꯈꯤꯗ꯭ꯔꯕ ꯖꯤꯕꯅꯤ꯫ ꯖꯦꯀꯣꯕꯅ ꯋꯥꯔꯧꯗꯦꯗ ꯀꯩꯒꯤ ꯋꯥꯔꯧꯔꯨꯅꯤ? ꯊꯣꯏꯕꯤꯅ ꯑꯗꯣ ꯍꯣꯔꯦꯟ ꯍꯥꯞꯇ ꯀꯦꯟꯇꯤꯟꯗ ꯂꯥꯛꯑꯣ ꯋꯥꯔꯤ ꯁꯥꯟꯅꯁꯦ꯫ ꯑꯦꯟꯗꯤꯅ ꯑꯆꯥꯄꯣꯠ ꯇꯞꯇꯥꯏ ꯂꯩꯍꯜꯂꯒ ꯆꯥꯊꯣꯛꯂꯒ ꯑꯃꯨꯛ ꯃꯔꯨꯞꯁꯦ ꯉꯥꯎꯍꯜꯂꯝꯒꯦ ꯍꯥꯏꯕ꯭ꯔꯣ? ꯖꯦꯀꯣꯕꯅ ꯑꯁ ꯚꯥꯏ ꯀꯩꯅꯣ ꯑꯗꯨꯃꯥꯏ ꯍꯥꯏꯅꯣ? ꯊꯣꯏꯕꯤꯅ ꯑꯦꯟꯗꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯒꯤ ꯃꯔꯟ ꯆꯥꯊꯣꯛꯇꯧꯕ ꯈꯥꯏꯗꯧꯕ ꯅꯨꯄꯤꯗ ꯑꯩꯗꯤ ꯅꯠꯇꯤꯌꯦ꯫ ꯑꯦꯟꯗꯤꯅ ꯐꯥꯒꯤ ꯇꯧꯅꯤꯗ ꯁꯥꯎꯅꯣ꯫ ꯅꯨꯃꯤꯠꯇꯨ ꯊꯣꯏꯕꯤꯒ ꯖꯦꯀꯣꯕꯀ ꯍꯥꯞꯇ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯨꯇꯤ ꯃꯇꯝꯗꯁꯨ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯣꯔꯛꯄꯗꯨ ꯄꯣꯔꯩꯅ ꯎꯔꯝꯃꯤ꯫ ꯊꯣꯏꯕꯤꯕꯨ ꯍꯦꯛ ꯍꯦꯛ ꯄꯣꯔꯩꯅ ꯁ꯭ꯀꯨꯜꯗ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯊꯣꯏꯕꯤ ꯍꯧꯖꯤꯛꯀꯤꯗꯨ ꯀꯅꯥꯅꯣ ꯀꯥꯏꯗꯩꯅꯣ? ꯊꯣꯏꯕꯤꯅ ꯀꯀꯥ ꯏꯃꯥꯟꯅꯕꯅꯦ ꯎꯔꯤꯄꯣꯛꯇꯩꯅꯦ꯫ ꯑꯗꯣ ꯏꯆꯥꯊꯣꯏꯕꯤ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯇꯤꯟꯅꯕꯁꯦ ꯑꯐꯕ ꯅꯠꯇꯦ ꯑꯗꯨꯅ ꯀꯌꯥ ꯅꯛꯁꯤꯟꯅꯔꯨꯅꯨꯀꯣ꯫ ꯍꯣꯏ ꯀꯀꯥ꯫ ꯄꯣꯔꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯁꯨ ꯊꯣꯏꯕꯤꯒ ꯖꯦꯀꯣꯕꯀ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯄꯣꯔꯩꯁꯨ ꯇꯣꯏꯅ ꯂꯥꯛꯄꯅꯤꯅ ꯊꯣꯏꯕꯤꯅ ꯖꯦꯀꯣꯕꯀ ꯈꯪꯅꯕꯗꯨ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯊꯑꯣꯏꯅ ꯖꯦꯀꯣꯕꯀꯤ ꯃꯌꯨꯝ ꯊꯤꯗꯨꯅ ꯄꯣꯔꯩ ꯂꯥꯛꯑꯝꯃꯤ꯫ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕꯤꯕ꯭ꯔꯣ? ꯔꯥꯖꯦꯅ ꯀꯅꯥ ꯎꯅꯕꯤꯒꯗꯕ? ꯌꯨꯝꯁꯤꯕꯨ ꯖꯦꯀꯣꯕ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒꯤ ꯌꯨꯝꯂꯣ? ꯑꯧ ꯃꯥꯅꯤ ꯑꯩ ꯃꯄꯥꯅꯤ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯁꯨꯅꯤꯇꯥꯁꯨ ꯇꯥꯔꯗꯨꯅ ꯊꯣꯔꯛꯏ꯫ ꯄꯣꯔꯩꯅ ꯁꯨꯅꯤꯇꯥꯁꯨ ꯊꯣꯔꯛꯄꯗꯨꯗ ꯁꯣꯝꯅ ꯃꯃꯥ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯑꯧ ꯃꯥꯅꯤ꯫ ꯅꯆꯥꯗꯨ ꯋꯥꯔꯛꯄ ꯈꯔ ꯋꯥꯠꯂ ꯃꯥꯜꯂꯦ꯫ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯅꯆꯥꯗꯣ ꯏꯊꯛ ꯏꯔꯥꯡꯅ ꯇꯥꯎꯔꯕꯅꯤꯅ ꯆꯥꯎꯔꯛꯂꯒ ꯅꯥꯇꯩ ꯆꯥꯕ ꯑꯐꯕ ꯊꯕꯛꯇꯤ ꯇꯧꯔꯛꯀꯅꯤ ꯊꯥꯖꯗ꯭ꯔꯦ꯫ ꯁꯨꯅꯤꯇꯥꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯕꯤꯔꯤꯁꯤꯕꯣ? ꯏꯆꯥꯅ ꯅꯣꯏꯗ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯔꯝꯃꯒꯦ? ꯑꯀꯥꯏꯕ ꯇꯧꯕꯗꯨꯗꯅꯦ ꯍꯥꯏꯖꯔꯤꯁꯦ꯫ ꯏꯆꯥ ꯅꯨꯄꯤꯗꯣ ꯃꯥꯅ ꯁ꯭ꯀꯨꯜꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅ ꯂꯩꯔꯦ ꯂꯥꯏꯔꯤꯛꯀ ꯇꯝꯐꯝ ꯆꯥꯐꯝ ꯈꯪꯍꯟꯗ꯭ꯔꯦ꯫ ꯅꯆꯥꯗꯨꯕꯨ ꯃꯍꯩ ꯇꯝꯕ ꯊꯥꯔꯛꯂꯤꯔꯣ ꯏꯔꯥꯡ ꯇꯧꯕ ꯊꯥꯔꯛꯏꯔꯣ? ꯁꯨꯅꯤꯇꯥꯅ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨ꯫ ꯏꯆꯥꯗꯣ ꯏꯟꯈꯠꯂꯛꯄꯒꯤ ꯉꯥꯎꯕ ꯂꯥꯡꯕ ꯃꯇꯝꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯃꯠꯇ ꯀꯥꯜꯂꯒ ꯆꯠꯈꯤꯕ ꯅꯠꯇꯤꯌꯦ꯫ ꯄꯣꯔꯩꯅ ꯑꯩꯈꯣꯏꯁꯨ ꯉꯥꯎꯔꯛꯑꯦ ꯂꯥꯡꯉꯛꯑꯦ꯫ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯗ꯭ꯔꯕꯗꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯀꯩꯗꯧꯒꯦ?
ꯅꯧꯔꯤꯕ ꯏꯆꯥꯗ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯄꯟꯕ ꯄꯤꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯔꯥꯖꯦꯟꯅ ꯐꯔꯦ, ꯏꯆꯥꯅ ꯂꯥꯜꯂꯨꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯖꯔꯤ. ꯃꯇꯨꯡꯗ ꯁꯣꯝꯒꯤ ꯏꯆꯥꯗ ꯀꯥꯔꯟ ꯇꯥꯔꯤꯕꯗꯣ ꯇꯥꯗꯅꯕ ꯋꯥꯔꯛꯆꯔꯒꯦ. ꯄꯣꯔꯩꯅ ꯋꯥꯔꯣ, ꯅꯍꯥ ꯑꯣꯏꯔꯤꯕꯅꯤ, ꯋꯥꯔꯛꯄꯒꯤ ꯃꯇꯝ ꯂꯩꯔꯤ. ꯑꯗꯨꯕꯨ ꯅꯆꯥꯗ ꯑꯐꯕ ꯃꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯀꯌꯥ ꯊꯥꯖꯗꯦꯀꯣ. ꯐꯔꯦ, ꯆꯠꯂꯨꯈꯤꯒꯦ. ꯄꯣꯔꯩꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯑꯗꯨꯝꯅ ꯍꯥꯏꯔꯝꯕꯗꯨꯗ ꯒꯦꯠ ꯃꯌꯥꯗ ꯂꯣꯟꯅ ꯇꯥꯔꯤꯕ ꯖꯦꯀꯣꯕꯇꯤ ꯏ ꯀꯥꯕꯅ ꯂꯣꯏꯔꯦ. ꯄꯣꯔꯩꯅ ꯊꯣꯔꯛꯄꯒ ꯖꯦꯀꯣꯕꯅ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯄꯣꯔꯩꯁꯨ ꯅꯪ ꯅꯠꯇ꯭ꯔꯣ ꯖꯦꯀꯣꯕ ꯍꯥꯏꯕꯗꯣ? ꯅꯆꯥꯅꯨꯄꯤꯗꯣ ꯀꯣꯏꯗ꯭ꯔꯁꯨ ꯌꯥꯏ, ꯑꯗꯨꯒ ꯑꯩꯕꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯀꯥꯏꯅ ꯑꯩꯒꯤ ꯏꯄꯥ ꯏꯃꯥꯗ ꯁꯤꯡꯅꯕꯗꯤ ꯅꯠꯇꯤꯛ ꯅꯠꯇꯦ. ꯅꯪ ꯀꯅꯥꯅꯣ ꯑꯩꯅ ꯈꯪꯉꯤ. ꯑꯩꯅ ꯆꯥꯎꯔꯒ ꯅꯪꯕꯨꯗꯤ ꯂꯦꯝꯅ ꯊꯥꯔꯣꯏ. ꯊꯣꯏꯕꯤꯒꯤ ꯃꯄꯥꯁꯨ ꯀꯔꯤ ꯑꯣꯏꯔꯤ ꯑꯩꯅ ꯂꯣꯏ ꯈꯪꯉꯤ. ꯑꯩꯒꯤ ꯏꯄꯥ ꯏꯃꯥꯗ ꯑꯗꯨ ꯎꯁꯤꯠꯇꯕ. ꯑꯩ ꯑꯉꯥꯡꯅ ꯒꯨꯟꯗꯥ ꯁꯥꯔꯕꯗꯤ ꯅꯄꯨꯟꯁꯤꯗ ꯄꯤꯈꯝꯅꯒꯦꯗꯅꯤ. ꯏꯆꯥꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯀꯦ ꯈꯟꯒꯅꯣ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗꯒꯤ ꯖꯦꯀꯣꯕ ꯊꯣꯏꯕꯤꯕꯨ ꯅꯨꯡꯁꯤꯔꯝꯕꯗꯨ ꯂꯥꯞꯊꯣꯛꯂꯒꯦ ꯈꯜꯂꯝꯃꯤ. ꯊꯣꯏꯕꯤꯒ ꯋꯥꯔꯤꯁꯨ ꯈꯔ ꯀ꯭ꯂꯣꯁ ꯑꯣꯏꯔꯨꯔꯕꯅꯤꯅ ꯖꯦꯀꯣꯕꯅ ꯊꯣꯏꯕꯤꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯈꯪꯂꯝꯃꯤ. ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯔꯤꯟ ꯈꯥꯕ ꯖꯦꯀꯣꯕꯅꯤ. ꯃꯍꯥꯛꯅ ꯁꯤꯡꯅꯈ꯭ꯔꯕꯗꯤ ꯄꯥꯡꯊꯣꯛꯀꯦ ꯈꯟꯕ ꯊꯕꯛ ꯈꯨꯗꯤꯡ ꯄꯥꯡꯊꯣꯛꯇꯅ ꯇꯣꯛꯂꯝꯗꯦ. ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯊꯣꯏꯕꯤꯅ ꯖꯦꯀꯣꯕ ꯇꯥꯟꯅꯕ ꯍꯧꯔꯛꯏ. ꯑꯗꯨꯕꯨ ꯖꯦꯀꯣꯕꯅ ꯊꯣꯏꯕꯤ ꯅꯨꯡꯁꯤꯔꯕꯁꯨ ꯊꯃꯣꯏꯗ ꯆꯥꯛꯈ꯭ꯔꯕꯅꯤꯅ ꯄꯥꯛꯅ ꯁꯥꯎꯕ ꯐꯔꯝꯗꯦ. ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ. 10ꯒꯤ ꯑꯦꯛꯖꯥꯝꯁ ꯍꯧꯈꯤ. 10 ꯂꯣꯏꯔꯕ ꯃꯇꯨꯡꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯨꯛꯎꯟ ꯎꯅꯈꯤꯗ꯭ꯔꯦ. 11 ꯀꯥꯔꯝꯗꯥꯏꯗ ꯅꯨꯄꯤ ꯑꯃꯃꯨꯛ ꯈꯪꯅꯔꯦ ꯄꯥꯎ ꯇꯥꯕꯗꯒꯤ ꯅꯨꯄꯤꯗꯨꯕꯨ ꯊꯣꯏꯕꯤꯗ ꯊꯤꯒꯠꯂꯒ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯉꯥꯡꯂꯝꯃꯤ. ꯅꯨꯄꯤꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯑꯃꯨꯛ ꯖꯦꯀꯣꯕ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯄꯥꯎꯗꯨ ꯇꯝꯕ ꯈꯛꯇ ꯅꯠꯇꯅ ꯖꯦꯀꯣꯕꯀꯤ ꯃꯄꯥ ꯃꯃꯥꯗꯁꯨ ꯆꯩꯔꯝꯃꯤ. ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥ ꯑꯣꯏꯔꯨꯕꯅ ꯁꯨꯅꯤꯇꯥꯗꯤ ꯃꯆꯥꯅ ꯐꯅ ꯉꯥꯎꯁꯤꯟꯅꯔꯕꯁꯨ ꯆꯩꯕ ꯉꯝꯖꯔꯝꯗꯦ. ꯆꯥꯛ ꯆꯥꯔꯤꯉꯩꯗꯅꯤ ꯁꯨꯅꯤꯇꯥꯅ ꯃꯆꯥꯅꯨꯄꯥꯗ ꯇꯞꯅ "ꯏꯃꯥꯒꯤ ꯊꯣꯏꯕ." ꯖꯦꯀꯣꯕꯅ ꯏꯃꯥ, "ꯏꯃꯥꯒꯤꯗꯤ ꯏꯆꯥ ꯃꯇꯣꯝꯇꯅꯤ. ꯏꯆꯥꯅ ꯐꯅ ꯐꯠꯇꯕ ꯇꯧꯔꯕꯁꯨ ꯏꯆꯥꯕꯨ ꯅꯨꯡꯁꯤꯗꯕ ꯉꯝꯂꯣꯏꯌꯦ. ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯖꯔꯤꯕ ꯏꯆꯥꯗ ꯃꯤꯅ ꯊꯤꯅ ꯆꯩꯔꯕꯁꯨ ꯏꯃꯥꯗꯤ ꯏꯆꯥꯗ ꯆꯩꯕ ꯉꯝꯂꯣꯏꯌꯦ." ꯖꯦꯀꯣꯕ ꯅꯨꯡꯉꯥꯏꯇꯅ ꯏꯃꯥ, ꯑꯩꯒꯤ ꯑꯣꯏꯅ ꯃꯤꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ. ꯏꯃꯥꯅ ꯅꯨꯡꯁꯤꯕꯤꯕꯁꯤꯅ ꯅꯆꯥꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯦꯟꯕꯅꯤ. ꯁꯨꯅꯤꯇꯥ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯄꯤ ꯇꯥꯔꯛꯏ. "ꯏꯃꯥꯒꯤ ꯊꯣꯏꯕ, ꯏꯆꯥꯗꯤ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯗꯕ ꯌꯥꯗꯦꯀꯣ." "ꯏꯃꯥ, ꯅꯆꯥꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤꯅꯤ. ꯑꯩ ꯃꯤꯅ ꯎꯁꯤꯠꯇꯕ ꯂꯥꯛꯆꯕ ꯌꯥꯕ ꯅꯠꯇꯦ. ꯅꯣꯡꯃꯗꯤ ꯑꯩ ꯁꯣꯏꯗꯅ ꯏꯁꯥꯅ ꯄꯥꯝꯖꯔꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯇꯧꯔꯒ ꯑꯩ ꯌꯦꯛꯅꯕꯕꯨ ꯏꯈꯠꯄꯦꯟꯅ ꯍꯥꯠꯀꯅꯤ." ꯏꯆꯥꯒꯤ ꯃꯒꯨꯟꯗꯤ ꯅꯃꯥ ꯑꯩꯇꯅ ꯈꯪꯉꯤ. ꯊꯣꯏꯕ, ꯅꯍꯩ ꯇꯝꯂꯤꯕꯅꯤꯅ ꯅꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯈꯣ. ꯂꯥꯡꯐꯥꯡ ꯇꯧꯔꯅꯨꯀꯣ." "ꯍꯣꯏ ꯏꯃꯥ." ꯑꯁꯨꯝꯅ ꯀ꯭ꯂꯥꯁ 11 ꯀꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ. ꯖꯦꯀꯣꯕꯇꯤ ꯑꯍꯜ ꯑꯣꯏꯔꯕ ꯑꯃꯗꯤ ꯑꯉꯥꯡ ꯃꯆꯥꯁꯤꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥꯅꯤ. ꯃꯈꯣꯏꯅ 8-9 ꯀꯥꯔꯤꯉꯩꯗꯁꯨ ꯁ꯭ꯀꯨꯜꯗꯨꯒꯤ ꯑꯉꯥꯡ ꯃꯆꯥꯁꯤꯡꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯔꯝꯃꯤ. ꯖꯦꯀꯣꯕꯀꯤ ꯍꯌꯦꯡ ꯕꯥꯔꯗꯦ ꯅꯨꯃꯤꯠꯅꯤ. ꯆꯍꯤ 18 ꯃꯄꯨꯡ ꯐꯥꯗꯣꯔꯤꯕꯅꯤ. ꯃꯄꯥꯅ ꯑꯣꯐꯤꯁ ꯍꯜꯂꯛꯄꯗ "ꯕꯕꯥ, ꯏꯆꯥ ꯊꯣꯏꯕ ꯀꯩꯗꯧꯔꯒꯦ? ꯍꯥꯏꯌꯨ." "ꯕꯕꯥ, ꯍꯌꯦꯡꯗꯤ ꯑꯩꯒꯤ ꯕꯥꯔꯗꯦꯅꯦ." "ꯕꯕꯥ ꯈꯪꯉꯤꯅꯦ. ꯏꯆꯥꯒꯤ ꯀꯔꯤ ꯂꯩꯌꯨ ꯍꯥꯏꯕꯅꯣ?" "ꯀꯩꯝꯇ ꯂꯩꯕꯤꯒꯅꯨ ꯕꯕꯥ. ꯑꯗꯨꯏ ꯁꯔꯨꯛ ꯉꯥ ꯆꯦꯡ ꯆꯥꯛ ꯄꯨꯔꯒ ꯑꯍꯜꯁꯤꯡꯒꯤ ꯍꯣꯝꯗꯁꯨ ꯑꯣꯔꯐꯥꯟꯗꯁꯨ ꯆꯠꯂꯨꯁꯦ." ꯃꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯋꯥꯍꯩꯗꯨꯗ ꯔꯥꯖꯦꯟꯁꯨ ꯍꯔꯥꯎꯖꯔꯝꯃꯤ. "ꯍꯣꯏ, ꯏꯆꯥꯅ ꯍꯥꯏꯔꯒꯕꯨ ꯀꯔꯤꯒꯤ ꯄꯤꯖꯗꯅꯤ. ꯆꯠꯁꯤ. ꯅꯃꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯂꯒ ꯄꯤꯔꯨꯔꯁꯤ." "ꯍꯣꯏ ꯕꯕꯥ." ꯅꯣꯡꯉꯥꯟꯕꯒ ꯃꯈꯣꯏ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ. ꯔꯥꯖꯦꯟꯅ "ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯅꯤ ꯅꯣꯏꯕꯣ?" ꯁꯨꯅꯤꯇꯥꯅ ꯂꯣꯏꯔꯦ ꯃꯣꯏꯕꯥ."
Mapa mamaga loinana makhoi ahum bazarda laktuna nga chak leirami. Hana ahal singi homda chatlami. Asumna ahal oirabasingbu nongmatang oirabasu ahawba pichaba phangjabada Jacob yamna penjarami. Ahal singdunasu nungshina punsi nungsangnaba bor kaya pibirakhi. Makhoi amu mafamdudagi angangsinggi orphanda amuk chatlami. Nupi amana Kaidawbisige nama Sunitana Ichanupagi birthday numit ka mari leinana angangsingda kaino khara pijaningdana asa atha khara thinjarakpani. Oh yam nungaijari nama yani changbiro. Angangsinggi oinadi achapo kaika oina porakpani. Chana taknabasingdu Rajenga machanupaga na loina thangzilai. Nupi aduna kangsi khinglami. Angangsa lao pulap leparo. Angang mayam du loina chenturai pulap nahan kai lepa adumna lepami. Nupi aduna angang singda harai. Ihengo sida lepi batamo se magi ngasi birthday ni. Manane noi mayamda achapot aho athum mayam pisage na pore. Angang singdu harau jarami. Sunitana Ngasidi icha mayamda mamana chapot yam pizaradoini. Jacob na Nine table amta pibigera. Yani puthorake. Nupiduna table ama puthorake. Jacob na table duda pack tawraba box ama thammi aduga Angangsha si kaino khangbra? Khangdiye. Shisha cake ne tamo cake ke aduga noi myam khuba kuraga happy birthday hero ko aduga cake su loina pichadoine. Angang myam du pulap oi tamo Jacob na cake tu kaklami angang myam du su mana haibagi matung inna khuba ka khuraga happy birthday hari. Jacob na cake adu mapa mama da hana ilami adagi angang myam du su inbirami. Porakliba asa thak mayam du su yelami. Ngasigi oinadi angangsing ado hauna charami. Mayam dudagi khoidagi angang oiriba amadi tumuraga hogalai. Mana hogalakpada mayam duna hauna chabada ubada matin yolami. Chage haibadi ngamjade. Magi mataudu Jacob naurami. Jacob na panthaba tawdana angang digisu chanaba kaino poraktuna manakta laami. Bam, shake. Angang do na haraw na achapot lauraga charami. Jacob na Ahawra. Ahawe. Char nang di ngasayadagi kaida layriba. Aido sida tumuba. Oh. Angang do na maron subo shudaboy ngang baduda Jacob di angang do da nungsina. Nanggi mingdi kay gawge. Ton kawe. Jacob nokfetaw na. Ton, iyadra. Kay porakoge. Iyare. Nupi amana. Ahima, ichaton, awgalabo. Jacob na. Nine, mayamdagi mana khwaidagi anganglo. Mani bungo. Chahi kya surage. Mari surabani. Shida larakpadi kyam kuirage. Nupi aduna Ibungo Masi popaga nupi ni haiduna hospital ki amot akai marakta hundokpirambani. Maki mama mapa kanano khangde. Aina thengnarakpadagi mafamsida porakhibani. Aisu mafamsida chakthongbi oina leibani. Ushuk nungsikraba angangse hundokpa ngamliba mapa mamadubu karamba jibano. Mi fatabagi hidak leite haiduni bungo. Pungso ahum helakpaduda Rajena Thoiba chanaba tawsira. Oi baba Ton tamu chalukige ko namu achapo mayam lerake ko. Ton makut machaduna bye bye haibagum hari. Jacob su makuto hairami. Asumna makoy yumda yore. Chaksa toklaga nahan kaydi ngiyak wari watay sanabadu
Ngasidi Jacobtu magi kado ina pothaba changlai. Mapa mamasu machadu waramlani khaladuna kari suhairudre. Adubu Jacobti wabagi nate masada nungaitaba kaya faurami. Tona mayamdagi angangsu oibaga mapa mamana pokpag hundokpirami khalubada thamoy yamna kairami. Matam khra hokre Jacob tongi wakhalda masado laitafam khanglamde. Mapa mamanasu machagi mataududa chingnaraduna hangjai adubu karisu haidoklamde. Khra leiraga Jacobna mapaga mamaga punna TV yenglingayda Ima, Baba Shunitana Thoiba nangbu gaida chatluge Ai thaba ama chatlubane Adubu imada hairamba yadro Hairambado yadabai hairamdrabane Somdadi imadi lefam khangdre Sunday numit ka ore Nahan kaina school chapani na fai Ngasina nonganbadagi chatkibaduna imadi pakhalurabani Oda Ima Baba nichawam thaijage Hayu kaidorage Ima Baba lanadi khanbigano ai nupi chele Mama mapa anima ngakna Kari Nupido kidnap torupane Adugi ayuktagi lumbaduna Auji waidane kidnapping torreise Rajena Ipagi Thoiba Nupi machadu kaideno Ichasu sahi sutri Aduna ngalingai sida thilunaba tausi Baba Aishu kange Ai chai sutri Ada namausu chai sutri Ayangwai suraka hongeba Aujikti yumsida dum lehelaseba Sunitana Karino ne Thoiba nang nangangli dubo Jacob na Ima namause marabagam thirabini nungsina tobiyu ko nacha nupi makni khanbiyo ai magi wakhalda ngaudori adunani Ima nacha boluganu ko Rajen sorsang handok jai Fare imaudu pushambiro Jacob harauna Oi baba Mapanda fathokre aduga tondu pamlaga pushilapadu ubada Thoiba Jacob nokmi Chahibudi manga sudribani Kainone Aujiga nupi singse Thamoi sengdabata natte Masafau asengba pakna leitre Aduna stresset laubi namo angangse Oina kidnap torupane Aikoina nongma orphan home de chappada lehoba angangdune Nungsidrose Asuk fajaba angangsibu migi oikidau pamui Shunita amadi Rajen machagi mataududa waga ngangba ngamtakai ngakni yingduna leirami Ton asenisha babaga mamagani amda gause Angang ojirabasu mabuk chamba tona nungshina Baba Mama Shunita di machaningon ga yaudabaka tona adumna mama kaurakpaduda loire haraubada Mapi ira cheladuna tonke manakta lai Kehege lao mama pungge Ton suyarduna Sunita da pamhalami Rajen su adu mangai machaningon yaujadabanina yamna nungshisharami Namitu Rajen amadi Sunita gi mayaidi phalami Nongan baga orphan home adu da chatuna Rajen wari sanarami Nupiduna su tonbu makoina machasakna yoklage haibaduda haraujarami Dada yamna phaba wafamni Adubu aikoidi ichatona mayamsidagi khwaidagi angang oibanina thiba khangdabaduda pakhalurabani Konabudi nupa macha amana birthday toramba tamoduna pukhibani harai Rajena Warabiya demida Icha nupadu matomda pokpagi kharakena yoklubaga Mana ningkiba pamkhibase hongdaba angangni Dada kaishu kaide Icha tonbu leisamo pung pharakpaga ipung oduga luhongbiyu Haujipudi icha ningoni khanna ningthina nakonbiyu Madam adugidi thoina wabirunu aina wasaklibasini aigi icha ningon phanglabani haujikti mabu imongniga sungai haroi Mama su haraubada loirabani pausida khanganjagena lakjabani
ꯍꯣꯏ ꯗꯥꯗꯥ ꯑꯩꯁꯨ ꯇꯥꯗ ꯈꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯥ ꯃꯌꯥꯝꯁꯦ ꯎꯅꯕ ꯃꯔꯛꯇꯁꯨ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯌꯧꯈ꯭ꯔꯒꯦ ꯌꯥꯝꯗꯦ ꯏꯆꯥꯁꯤꯡꯁꯦ ꯌꯦꯟ ꯊꯣꯡꯕ ꯄꯤꯖꯕꯤꯌꯨ 10,000 ꯊꯝꯖꯔꯝꯒꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯗꯥꯗꯥ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯔꯥꯖꯦꯟꯁꯨ ꯍꯜꯂꯛꯑꯝꯃꯤ ꯑꯁꯨꯝꯅ ꯇꯣꯟꯕꯨ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥ ꯁꯛꯅ ꯔꯥꯖꯦꯟ ꯑꯃꯗꯤ ꯁꯨꯅꯤꯇꯥꯅ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯝꯃꯤ ꯇꯣꯟꯕꯨ ꯃꯃꯧꯅꯤ ꯍꯥꯏꯕ ꯀꯥꯎꯈꯩ ꯃꯆꯥ ꯅꯤꯉꯣꯟꯗꯧꯅ ꯈꯟꯖꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯨꯅ ꯇꯧꯔꯕꯅꯤꯅ ꯇꯣꯟꯁꯨ ꯃꯄꯥ ꯃꯃꯥ ꯑꯁꯦꯡꯕꯅꯤ ꯈꯜꯂꯗꯨꯅ ꯀꯔꯤꯃꯠꯇ ꯀꯨꯏꯖꯔꯝꯗꯦ ꯀꯦꯁꯤꯟꯅꯗꯨꯅ ꯑꯗꯨꯝ ꯂꯩꯔꯛꯏ ꯖꯦꯀꯣꯕꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔꯒ ꯇꯣꯛꯅꯔꯁꯤꯕꯨ ꯍꯥꯏꯔꯨꯔꯗꯤ ꯅꯨꯄꯤꯁꯤꯡꯗꯨ ꯍꯦꯛꯇ ꯃꯌꯨꯝꯗ ꯂꯥꯛꯏ ꯇꯣꯟꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯀꯩꯁꯨ ꯈꯜꯂꯨꯗꯦ ꯈꯔ ꯆꯥꯎꯔꯛꯂꯀꯥꯟꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯤꯕꯅꯤ ꯖꯦꯀꯣꯕꯅ ꯇꯣꯟꯗ ꯅꯪ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯇꯥꯃꯣꯒ ꯂꯨꯍꯣꯡꯗꯣꯏꯅꯤ ꯍꯦꯛ ꯍꯥꯏꯈꯤꯕꯅꯤꯅ ꯖꯦꯀꯣꯕꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯕꯗ ꯇꯣꯟꯁꯨ ꯁꯥꯎꯅꯤꯡꯂꯤꯕꯅꯤ ꯁꯨꯅꯤꯇꯥꯅ ꯁꯤꯅꯤ ꯔꯤꯇꯥ ꯏꯕꯨꯡꯉꯣ ꯔꯣꯖꯔ ꯅꯣꯏ ꯇꯥꯃꯣꯅ ꯏꯀꯥꯏꯗꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯂꯩꯔꯤꯕ ꯏꯆꯥꯇꯣꯟꯁꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅꯕ ꯄꯣꯔꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯏꯆꯥꯇꯣꯟꯁꯨ ꯆꯥꯎꯔꯕꯅꯤꯅ ꯅꯨꯄꯥꯅ ꯌꯥꯝꯅ ꯄꯥꯝꯅꯔꯦ ꯅꯣꯏ ꯇꯥꯃꯣꯗꯤ ꯃꯅꯨꯡꯗ ꯃꯩ ꯍꯧꯔꯕꯅꯤ ꯃꯄꯥꯟ ꯊꯣꯡꯗ ꯎꯠꯊꯣꯛꯇꯕꯒꯤ ꯋꯥꯅꯤ ꯔꯣꯖꯔ ꯉꯥꯏꯍꯥꯛ ꯃꯪꯗꯨꯅ ꯂꯩ ꯊꯥꯏꯅ ꯍꯧꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝꯗꯨ ꯇꯞꯅ ꯅꯤꯡꯁꯤꯡꯂꯛꯏ ꯑꯕꯦꯝꯁꯨ ꯋꯥꯔꯤ ꯇꯥꯀꯩ ꯇꯥꯎꯔꯒ ꯖꯦꯀꯣꯕꯅ ꯅꯨꯡꯗꯥꯡ ꯍꯥꯏꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝꯅ ꯃꯪꯕꯗꯨ ꯎꯔꯒ ꯔꯤꯇꯥꯅ ꯏꯃꯧ ꯁꯅꯥ ꯍꯩꯃ ꯁꯅꯥ ꯀꯩꯗꯧꯔꯒꯦ ꯅꯣꯏ ꯑꯅꯤꯕꯣ ꯔꯣꯖꯔꯅ ꯃꯥ ꯆꯟꯗꯥꯟ ꯑꯁꯤꯅꯅꯤꯗꯅ ꯃꯆꯟꯅꯨꯄꯤꯁꯦ ꯀꯣꯏꯒꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯁꯦ ꯃꯇꯨ ꯑꯣꯏꯕꯩꯅꯤꯗꯅ ꯔꯤꯇꯥꯅ ꯍꯩꯃ ꯀꯩꯅꯣ ꯃꯁꯤꯕꯣ ꯑꯕꯦꯝ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯥ ꯂꯣꯜꯂꯤꯕ ꯅꯨꯄꯤꯁꯦ ꯃꯁꯝꯁꯦ ꯈꯨꯗꯥꯡ ꯌꯦꯠꯂꯨꯒꯦꯗ ꯑꯗꯨ ꯍꯥꯏꯔꯒ ꯑꯕꯦꯝꯁꯨ ꯒꯝ ꯀꯤꯆꯟꯗ ꯆꯪꯈꯤ ꯍꯩ ꯆꯤꯟꯊꯤꯕꯤ ꯇꯣꯟ ꯉꯛꯅ ꯚꯥꯏ ꯀꯩꯗꯧꯔꯒꯦ ꯀꯥꯏꯅ ꯋꯥꯔꯤ ꯂꯣꯏꯅ ꯈꯪꯖꯔꯦ ꯑꯁꯨꯛ ꯀꯨꯏꯅ ꯇꯤꯟꯅꯔꯛꯂꯒ ꯑꯗꯨꯛꯅ ꯕꯨꯛꯂꯨꯕ ꯇꯣꯟ ꯃꯔꯨ ꯂꯨꯞꯊꯔꯒ ꯇꯞꯅ ꯚꯥꯏ ꯑꯩꯅ ꯋꯥ ꯂꯣꯠꯂꯤꯕꯁꯦ ꯇꯥꯃꯣꯒꯤ ꯋꯥ ꯉꯥꯛꯇꯒꯤ ꯅꯠꯇꯦ ꯑꯩꯗꯤ ꯑꯣꯔꯐꯥꯟ ꯃꯆꯥꯅꯤ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥ ꯏꯄꯥꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯃꯆꯥꯅꯤ ꯋꯥꯐꯝꯁꯦ ꯅꯣꯏꯗ ꯍꯥꯏꯔꯕꯗꯤ ꯑꯩꯕꯨ ꯃꯤꯅ ꯂꯛꯅꯕꯤꯒꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯍꯥꯏꯈꯤꯗꯕꯅꯤ ꯑꯕꯦꯝꯁꯨ ꯅꯨꯡꯉꯥꯏꯇꯅ ꯑꯇꯩꯗ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯕ ꯌꯥꯕꯅꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯥꯏꯈꯤꯗꯨꯗꯤ ꯑꯩꯒꯤꯁꯨ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯀꯌꯥ ꯂꯩ ꯍꯥꯏꯗꯅ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯍꯥꯏꯈꯤ ꯑꯁꯨꯝꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯃꯪꯗꯐꯥꯎ ꯃꯪꯂꯨꯗꯦ ꯇꯟꯖꯥꯗꯨꯗ ꯖꯦꯀꯣꯕ ꯍꯜꯂꯛꯄꯒꯤ ꯒꯥꯔꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ ꯔꯣꯖꯔ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯒ ꯇꯥꯃꯣ ꯅꯪ ꯂꯥꯏꯔꯣ ꯑꯧ ꯑꯗꯨ ꯇꯥꯃꯣ ꯏꯇꯩꯃꯗꯨ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯖꯦꯀꯣꯕ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯩ ꯅꯣꯛꯃꯤ ꯃꯤꯡꯕꯨ ꯈꯪꯗꯦꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯇꯥꯃꯣꯒꯤ ꯋꯥꯏꯐ ꯑꯣꯏꯗꯧꯔꯤꯕ ꯅꯨꯄꯤꯒꯤ ꯃꯤꯡ ꯈꯪꯗꯦ ꯍꯥꯏꯁꯤꯕꯣ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯅ ꯁꯤꯡꯅꯕꯅꯦ ꯑꯁꯦꯡꯕꯩꯔꯥ ꯍꯣꯏ ꯃꯦ ꯍꯩ ꯍꯨꯔꯥꯟꯕ ꯂꯨꯍꯣꯡꯗꯧ ꯀꯨꯏꯗ꯭ꯔꯁꯤꯐꯥꯎ ꯃꯇꯨꯁꯤꯐꯥꯎ ꯃꯨꯔꯤ ꯃꯥꯜꯂꯦ ꯅꯆꯤꯟ ꯑꯗꯨꯛ ꯊꯤꯕ ꯖꯦꯀꯣꯕ ꯉꯛꯅ ꯔꯣꯖꯔꯗ ꯌꯦꯡꯂꯛꯏ ꯆꯤꯟ ꯐꯥꯎꯗꯤ ꯐꯖꯕꯅꯤꯗ ꯁꯛ ꯊꯤꯔꯁꯨ ꯑꯁꯤꯅꯅꯤꯗꯅ ꯅꯍꯥꯟꯈꯩ ꯈꯝꯕꯜꯂꯤꯕꯗ ꯋꯥꯔꯤ ꯈꯪꯉꯕꯣ ꯑꯣ ꯈꯪꯖꯔꯦ ꯐꯔꯦ ꯀꯩꯅꯣ ꯏꯁ ꯑꯉꯥꯡ ꯌꯣꯛꯂꯒ ꯆꯥꯎꯔꯛꯂꯀꯥꯟꯗ ꯅꯇꯨ ꯑꯣꯏꯗꯣꯏꯕ ꯕꯥꯄꯔꯦ ꯈꯪꯂꯩꯄꯥꯛꯁꯦ ꯅꯪ ꯄꯥꯜꯂꯣ ꯄꯥꯕꯨꯡꯗꯣ ꯁꯦꯝ ꯑꯣꯏꯔꯅꯨ ꯍꯥꯏꯔꯨꯒꯦ ꯍꯧꯖꯤꯛꯃꯛ ꯆꯠꯂꯣ ꯑꯝꯇ ꯍꯥꯏꯔꯨꯁꯣ ꯑꯁꯨꯛ ꯀꯨꯏꯅ ꯋꯥꯕꯨ ꯂꯣꯠꯄ ꯉꯝꯃꯤꯅꯦ ꯀꯔꯤ ꯊꯃꯣꯏꯅꯣ ꯑꯗꯨꯕꯣ ꯑꯥꯏꯗꯧꯗꯣ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯇꯣꯟꯅ ꯌꯥꯗꯕꯩꯅꯦ ꯑꯥꯏꯗꯤ ꯃꯥꯗꯤ ꯄꯣꯛꯄꯗꯒꯤ ꯃꯄꯥ ꯃꯃꯥ ꯃꯁꯛ ꯈꯪꯗ꯭ꯔꯕꯅꯤꯅ ꯏꯀꯥꯏꯅꯤꯅ ꯍꯥꯏꯗꯕꯅꯦ ꯔꯣꯖꯔꯗꯨ ꯖꯦꯀꯣꯕꯀꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯇꯞꯅ ꯑꯩꯒꯤꯅ ꯃꯄꯥ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯅꯪꯒꯤꯅ ꯑꯣꯔꯐꯥꯟ ꯃꯆꯥ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯏꯔꯥꯏꯕꯛ ꯐꯔꯤꯔꯣ ꯊꯤꯔꯤꯔꯣ ꯖꯦꯀꯣꯕꯁꯨ ꯔꯣꯖꯔꯒꯤ ꯃꯇꯧꯗꯨꯗ ꯂꯛꯅꯔꯒꯦ ꯃꯇꯥꯒꯨꯝ ꯏꯜꯁꯦ ꯑꯅꯤ ꯂꯧꯔꯝꯃꯗꯤ ꯑꯩꯅ ꯑꯗꯥ ꯅꯪꯅ ꯃꯣꯔꯥ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ
Roger mamito pairapna. Ashi muko sile. Jacobna. Yari, imungda jangasilo. Abem pupiro yadra. Lakbane, imasulai. Oh, fare. Ay matayam sarambane. Kaige. Kaina do kaidagi hanglakani khalubada. Yai ko tamo. Tamo kaina tona nahan kay kaurisidi mawawere. Mani kaino. Nang nahi pasadana mabung ni khanbiri natra. Oh, lanjare, ay lanjare. Joy, joy. Ani du imungda changla e. Abem na Jacob he ubaga. Tamo. Oh, ne, ichonung sibiya. Iham thazadiye. Thajadaba komdasu nga leidudi. Roger na. Nga dinate. Linsu tinsu kangsu leibane. Example, Toivi, Ilsi, Thaja, Daina, etc. Jacob na. Noina chingnadana bahaidana matam khra khra kuibirambe wanita. Aikoi tondagi henba leiponte. Ton na. Ihari paktaba sokta siga ikaibesu khangde liselakpagi hongnabi. Jacob na. Ai saksibu Kristino na kyam heladana. Lisila isidi nang chai suba ngaibadani kaino. Aisu na oina yam tek tek launani nang chelakibado. Roger na. Pele seita. Ima, ai ngawi haido tamo yaramoida. Rita sunoklaga. Angawa makhal haiduni. Shunita na. Yaude, ichadi kyan yam taida. Jacob na. Tani, shanau thari tatpasibu. Roger na. Yari ka tamo, nang mungok pachibase, dunia sida leite. Jacob na. Cha isi yengo. Aikoi di saksadabado. Ima, amtalao. Rita na. Kaidorage. Mapandam talao. Rita su machana mapanda thora o haibatuda thokirami. Roger na. Ima. Hayo, kaidorage. Abemse tamona machan chakna luhung pirakpanina. Wado haiba loitringayda Rita na marak thatlaga. Ima su khange bap tare. Ton se ima na ichaningon sakna luhung bini. To, aduni dana. Mama machado haraw na imungda changla e. Roger na mamada. Hayro dana. Rita nokmi. Bema, sidalaw, ima wahayge. Tondu Rita gi manakta phammi. Mama, kay hayge. Rita na nungsina tongi makokta nanbiraga. Mama su ichaningon pokjade. Ado na ngasidagi nangbu ichaningon ni khanduna mama na nangbu luhumbiniye. Rita gi wahayduda tondu mapukni nungsiraduna. Mama, ay bubukpi ipa imado masak hangaudrabasu. Ay asengba ipa imadi haujik lairiba sini. Makoy anidagi henba kanasu laitiye. Kapkanu se, haujikti aisu nangi ima oiradawni. Jacob na. Aikoi palem panthona hena lumkraba. Oh. Roger na. Farak tai he. Rita na. Ngasidagi aikoida leurasi. Inama ichase pujakrage. Roger na. Nachan ni kanbasina natu oiramaba. Nangbu crush oijarambi asina nachan oiraba. Aina haife love oirambiduna ichani khallaga luhungbi tawraba. Fajaine warise. Jacob na. Shoidro nangida. Koino chumdra. Lale. Ayrodana. Tona nangondagi hanbanina borpatonse nangoina lao. Roger ngakna. EMAIPEMMA, LOIREHEY. Mayamdu punna no i. Asumna Rita ga Raska na tonbu machaningon sakna luhungbirami. Haibaga tawbaga Roger du bit leita borpaton chatlami. Abem na kay suhende ton gisu aumpote haitharami. Imong anito yamna naknaba mari haibado orami. Luhung basuloi kre. Haina kiba haibasi pakni hek thadokpa ngamde. Tondi yumsida chawrpanina luhungba numituda Jacob ki sak arimbadu ubada.
Ima, yam tale sida chaba amade thiro. Shunita su tonbu nongmata mamongni khaludabana. Hoi hoi, thirage. Tona hairabani haidana Sunitana atopa pukham amada tongi sak thibirami. Amadu sulaamabanina fazana sathoklaga leikaigi mache singduda. Konse, noi khara pingbiramo. Ima suwaramani, aishuwari, tumurage. Sunitana, yare, ima penglage. Ima, pengurano, makoi pengjarani. Nupi singdusu tonse mabuk jamme khangbanina. Oh, EMAIPEMMA, yani, aikoi pengjarage, pothabiyuro. Tonna, thank you, ma'am. Adu haramlaga kitchendagi thokhirami. Magi hanagi kaduda changlaga nungaina tumkhirami. Jacob na disomda ton ngaibada wajarabani. Sunglak-laktabaduda thorei. Mirolga leitabaka Jacob su thabak mayamda amuk loishinba yaurami. Magi wakhaldadi ton su thabak loishilamkhani kallubani. Mapaga mamaga su loishinba yaba loishilamlaga leisabi singduna su mateng pangba yaba pangbiramlaga Jacob na mayamda thinbirure. Thabak loirduna Jacob su magi kade changlakpada to leiramdabaduda. Loidrujalo musi angangsiba. Jacob magi kadagi amuk thorei. Ton. Sunitana, aima ngasaina tumba changkradaine. Jacob ngakna, leitida. Adu haraga hanagi kaduda yenglubada tondi yam nungaina tumaga leirami. Oi, musi angangsiune. Oi, Ton, tabro. Tondi wamandana kaubaga tadagay sethakre. Jacob na Ton bu thangkatlaga magi kada porei. Phamungda tumhalaga kagi thongdo muglon sili. Jacob Ton na tumbada ubada mokhwanga metlaga. Musi angangse, aingonda khoiramdoksu wali. Aduga ki adu nungaina tumino. Ainadi thabaka taramdo malure. Bottle dagi ising khara lauraga tongi mamai da khikchinli. Amadusu khangboi lakpoi. Ima, tamo, kaino, mina tumingai sida adumaina disturb tawrkano haidra. Namaiga da shengna tawse chalo. Mungphamdagi haugalakpa hek maladana. Mi pumnamakna kaina phase haida nanadu tadra. Aduira nangna namai tadrida. 30K ne makeup ki kaidok tadoino pamudra. Ish, ba 30K. Underpant box achoba ma leiraga punchi chuba setpa konarni. Tamo watchingang lerno ayam tumninge. Oi, nang aingonda khoiramda watline. Nang bulaira kaidobagi khoiramdoiba. Moshi angangsi. Ash, ai di pele dako. Angang oiringedagi senarakpane. Hojiti nang leisabi pharabane. Khita gyan taroba. Kari, chahi kuntra helaba tamo fau gyan tadraga ai di kaidobagi tadoiba. Nawa lawde. Hojik matamda khwaidagi hauba chinjakse kaino khangjabra. Koino. Revenge ne. Ai. Chai chagera ichet mangera ani dudagi ama khallo. Ton usitana pakhunga pitagai atopoina. Ngantana ugalaga imung manung sumang thelong waisinana sitoklaga leithomo. Aini iruzanaba isingsulumamo. Tumme ai good night. Jacob na Roger da aina ai ada oige nang mora oyu haikibada. Ada su mora su aina pulap oidora male. Kaino tamo murum ngorba. Jacob tongi manakti hipsilai. Asukui matamsa nang bukiada wana songna ba yokjarakhiba. Aduga nangna sawlaga aibu kaisu nuksibidaba. Pende yam. Tamo kaino aina nang nukside haikibra. Aidersu nangi nongna tawduna adum khange. Yam imoga tarkanuda. Gumbina mi yolamdagi amale. Jacob na tonbu mathanungda sa chingchili. Yot lagi lao adudi. Tonna. Tamo, aina ki dress aida. Nangbu kamaina igi tamoisina ipuribani khandoino. Ai kyan dadre. Jacob ngakna. Loirehey.